Angauba, ngaubu ngaubre kain, ngaurungani, soidana. Mamana pokpadagi gulmohor pambi gi laisani bisingdubu ubu uzadribra. Uramoidrane, uramganina, sanga sunate, mini dana, nupase. Aduga gulmohor pambi bu anguba machu lay haizabasai. Sononi, kokchakni. Asigini, mabu angauba haini kaururiba. Lepa leite, ahumba leite, magi matau, hauziksu, mikupsidisuni. Thazone, berchan man manangbo, lay, haizin manatini. Nok tunaga tauzabasai. Anguba machuki gulmohor pambi laikeno, nongmu upigene, soidana. Tagliba churumachai dumaga, nisa khaizaribani khandana, wangang liba magi maruptunasu, ahen nisa ama khaizilay. Layo, nangi hatari, nang loini silo, nang di anguba gulmohor danatin, lahelo, semjulo, machu, yellow, orange, amuba, asangba, igok, lahi machu, kari watli bagi. Noklay, anubu churup machay amamok chamkatki. Nongmu utpigeni, ngaktaw ni nang thema. Wamakha taramdaba makai churupto machimbanda thammaga thakki. Ningthem noklambado chaplebi. Nongmada kyamdi thakpa, ha? Churup sibura. Manini. Khangdeda, masingbu thirudi. Thiu haibro. Jawab ama hayu haiwani ne. Sigum upuse. Ahumari. Makuna pariba marble packet to utsilay. Ningthem sounding kramale. Sak Machadan, warakungam deba. Mina sound harakliba, checklibato, manadi, ahoinadum, lagnaribani kandokre. Pari, penjanatum loki. Hayu haibadain. Adugana thulate karigi muk thousand biribanuni. Henmalay, Paginatini, Henmaleva. Nanka ama Henmalaban. Yamandravanira. Henmandene nangbo. Timba. Aigi from the day Henman Bahibu Wahiduki, Mamma Lakidri. Quirada. Henman Bama Hibudo. Engunda later Bagumbani. Pari. Tahini. Henmal. Nang Henman Cree. Pari Kumlakte. Makut Oigi. Kuriai. Kuning Tauki. Kutsa. Matol Waiduna Chapsin. Komli Pairiba. Meku Wawa Kariba. Mairi Ingang Silaba. Magi Churup Mache Duda. Mideng Hak Thamlui. Midfam Honki. Matauduna de Taklamni. Magi Marup Ningthim Giwado. Mayanini. Henman Cree. Magi Matausi. Matum da Khangjing. Semdup Mingdi. Hanagi Mado Winning Ludi. Machindana Nachung the Hiduri. Magi Hongnabi. Pare. Bring Matum Lori. Jesse. Fugawatki. Lusilakadoraba Churup Machedo. Sang Namutang. Pugning Laitana. Kuidana Chinki. Aduga Machaido, Nakal dalang tuom, Tanam. Ningthem da na yinglamdana ma gam chatki. Ningthem nokrim naduna yuang mangkai, Karisuna chung the chakriba, Magi Marupu yingja. Taurisiuni, Pana Faramamini, Uzikti Pumang liba. Mahagi Nupida Matingarudan, Asum Torum Dominico, Parinango. Ozalakle, Chibon, Wangangle. Class 8 9 10 Tamlibi, Mairoi Singaduna, Kam Heli, Kitirang Kansilakuso. Yengo, La Eheba, La Itu. As Mayasiki, Kitang, Mamaisan on Tarapchatpa, Asigi, Kulak Sinemi, Aina Kilisi. Yening de, Nawado Mangakre, Churupmanam, Wanamapasida, Noimiam Chantoido. Tanning de, Cherada, Ngoming the Banang, Nobu Hide, Kanam Tanane. Mai churup manam sidani ekoina pudup kelisi yaradi churup mache amatada pulap chingmina kena leizaramini ready da la koi class lagdui ba ai sigi samse posta brengo yengo haibini mi phazare kaino khangde mi mahasingdo amana haibawa amana tanade mana thokpa hainingba hainaduna Masasingdo irang lang na dunalaini. Ozai Oxilakpada, Satra Singdo, classroom nomda, Sanguoina, Pulap Chinsin Kibut Uhowi. Paris Sapumhongda, Gamgang Laktuna, classroom the Changi.
Satra mayam hogotuna wispi. Parina uigi makutto hairaf thangat yare hamu haigum. Mangak nomduna ingit piraka mataudo nungtigi ui. Nungtigi urabasu ngausilibani. Satri singdo kiki noktuna phamthai. Pari mana pairakpa notepad machado whiteboard mamangda thariba table machado ki mathakta thamkhri. Khonjal horabna mayam tanaba mongda hai. Unit 3 Light Reflection and Refraction Application of concave and convex mirrors. Masi hausi 45 minutes ki class ni. First 25 minutes larik taki. Next 15 minutes na discussion tausi. Khangdaba gyantadaba question pumba hangu. Arimba 5 minutes na pothasi. Fantam uhendawni. Yaiko Mamai leishilakuna yaiko hairakpani. Mayam mangak nomi. Yai haina khumbasu yawi. Momo noksilakpasu yawi. Light. Simply, it is a source of illumination, whether a natural one like the sun or an artificial one like your lamp. Light habadi mangal, amamba. Minna uba ngamdaba, lainam posak amabu ngalhanba. Minna uba phanganba. Khudam moina atiyagi numit ase. Natraga khusimgi posak oribasu yai. Nangi lairik pabada sisinariba lemdagi pithorako mangalado light ni. Lairik takpa hawi, tapna sunate, thuna sunate. Mataududa oigani, kanaso mideng chwethoknaba ngamnade. Mana takpa lairik to khara tawarasu satragi kuk manungda changanba ngamba ozani. Marak marakta pukning changdaba manba satra satri sing ado mamina muna yengsilakani. Matauduna midyengdo michanarubada mayam mamay ngangsini. Wari sanaramba lepi. Lairik ta pukning changkibana hanbani. Lairik takpa lushinkre, magi haunabini, lairik khak takdi, class ki period pumbado, takiba singdo gyan tahanbani, wa tane, wa haine, ikoi koidana satra singduga. Satra singdo oza pakhang aduda wa hangadabagi hanbi tane, makuto sasat hangatne, khangdaba chabun chabun maril tingduna putuknare. Manaktaga ozaduga wari saba phangba, wa hainaba phangba atuk penjai. Satra nupa sing aduna nupi macha sing atuki mataudo khangduna sauningna yingni. Masa singdo paribu ining nupi mayamgi attention pulap haisin pisalibu ozado oiningedo. Mathung chadabi pari ngawbada leader oiribi lariksu paba khaba haijabi class 10 section A ki lanthoina marak thatna magi wahangdo Aki tuzung khangda angkiban hali. Sir, sise kari kaubage amta habiyo. Lambida tarambadagi khulakpani aina ngasai sir. Khoi biology ki chapter da yawbani. Ado sir na khara takpiramu. Pari suglab yengdi. Irang pubi soinaw nupi macha lanthoina makuna kari gumba posakama thangatuna ulai. Masak khangli. Pari munna mamit kupta yenglami. Nokfe tawki kari minokno tongali. Whiteboard mayada leptuna satra singhi pakum pirambani. Lanthoina phamlibado third bench ni. Adu tana lai. Bench mayada lepi. Ulakliba laiduda mangak non tharap muna yengki. Mayam maya kana nan khe manadaba matawduda muna yengni. Sibo gulmohor pamida sapalaini. Khangdabrane hana noi kanamta. Lanthoi ikataw pakum pipom khangdi mitfam hongnadi ojaduso leiduda sangtriki wahai padi lepti koina gulmor haina sum khangi pambisu leisu English name na Royal Poinciana scientific name na Dallonyx regia horokfo mapam na Madagascar kalintha huzikan matam sida leisatpani magi cultural importance so yamnali Christian singna Jesus Christ po pang tingduna hatkiba maphamdugi mayada sigi pambi se horakhi Jesus ki ikengna lei pambi dugi masada chongki aina thajani benamdana gulmor pambi gi masate klaktuna satra satrikya asokapan nanganki satra musu sien ki aiduna sigi gulmor pambi se yanthat piki hawan ki de haina so haini
Satra hatki haibagi mabu pupils flower hainus kauni. Scientifically, laisida anti-diabetes, antidiarrheal, antibacterial, anti-inflammatory properties lay haini. Sinamagi medicinal values ni. Yarabra. Haigada wadi loikre. Ana khangluba layoibana mana khangoma khaidu taklubani. Lanthoibi atei sing ngakna larik takpiribu ojaduda sangtrak yenglubado pari hana yenglamdana whiteboard mamangda gamgam amuk chatki. Satra mata onsindana hojik nang hangkibado kari haiba gulmor pambi ki kushinda larik takli kaurine. Kay haibano sir ngasai sir na haibada yaukiba light ki properties ki matangido aduda dispersion ga polarization gi matangda confuse ka chal amutang haibi Saturday ki wahangduna magi wakhal gi lambi thatkre magi wakhal ki mahu sinba ngamankre mikup khradi adum class to loram laga pari nangore mata kumna classroom adudagi thokre Makharomda ozagi kada kumlakti mathaklomda direct kakre Teresa kana suleramdi yamna fare khali Nangore mata kumna adumak mana chapa mafam khuding loina duna leiraba magi churuk upudagi thuna machai ema sat laiterna mairi chamkhan churuk tu thakli amuk anirak hathu atu ching ani suba puff tudi gyantana sangna ching mamit anima kushinduna maikhuda wawa kamthui sorma mamuk sangna hundoi adum machilingda malaiki malang mana hunlai churuk ki maikhu lagda taru amuksu magi khunjel do magi satri lanthoibi gi wahang du ki marali karigumba gulmohor lai du gi maramda mana wahang hanglui thamoi laiman ohen biraba pari gi punsini amuk na honana kai hubiri hanjin hanjin mabu lakna biri ngabu ngawra kainoni Tamuchao, ho maju angang ko salak to ni, pambi sigi lady. Kadum dagino, ha, ang wala isat pagul more pambi bu lay na brawa. Lay brahawani. Pari, mamit pangtok to na, churup majaydo, amuk ching sinki. Mami na malang da kupni kaw na yeng niba. Anjan na manag da liblak to na, uina na. Nung sinamagi hang nabi, wahe kaibagom. Ngasisu, wahe raklakum na, pari na nupi magi konjelbo. Hanjin tari. Hoi hoi, ngamne di salalone. Nangi gulmor pambi sina ahanba pambi ohelasi. Malim sida ango balay sad. Tawi singuni, mina hairaga ba, mana phagi da tawdole. Panglok ta nooga lero ko na. Se, ising bottle ma yaw kiday. Ising thakjilo. Ising jaisilo. O ango ba gulmor gi mapuoy daw baw. Nokta na talay radro. Yenguni. Nang bune tamuchao. Ho tamuchao. Pari churup thaklam balepi. Tumin lep tu na wena lekhi. Mathang class sa lawga dabani. Handang na class 8 section B da. Aduga mana iray layna. Papa mo da laythok luriba. Aduk laythok ko man ba magi mataw. Aduk lusina janay na nalayiba magi punsini. Kanana khanglam gani. Lep ta na chali. Kudang gari ki kataso. Mabu ngay biram banati. Matam mana mabu nathayiduna thambirami. Hawjikna mana matam mabu mirairi nathayiduna thamkhre. Class lawani thawai rudre pari mafamduda sumleptuna lay. Ayen churup machay amuso adubo hangdoktuna yenglubada magi churup upu ado ihang hangduna lermi. Pari thawsadana noi. Hay nangsu aybu mirairibro. Nangsu yaurabako. Kaisu kaide. Kaidawi hagini. Minute tara hausan ki mana senabida mathau thadoktuna langthoktuna thanamliba classroom duna koilang lang mapu panre satra satri singdo classroom do pari gi punsi su mapu pandra boire ko senabina ba litra boy ko konthong mayagi dukan achawbodu romda changlubani mamogi achapo lebirubani dukan phambi manauduna lakna jari Indol banuwa na yumda nasu mari mga laybado mangay krene nate noong mada kaya nati asapo layba lakriba no haibanu mi yam nung si zakra male dana
ꯅꯃꯧꯗꯣ ꯚꯥꯅꯨ ꯅꯣꯛꯇꯨꯅ ꯈꯨꯝꯂꯝꯕꯅꯤ ꯏꯃꯧꯒ ꯅꯠꯇꯦ ꯏꯆꯥꯅꯤ ꯏꯆꯥ ꯅꯤꯡꯉꯣꯜꯅꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕꯗꯤ ꯐꯠꯇꯦ ꯍꯥꯏꯀꯣ ꯁꯈꯤ ꯑꯗꯨꯕꯨ ꯍꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯏꯟꯗꯣꯜꯁꯦ ꯍꯪ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯄꯨꯔꯛꯂꯤꯕ ꯑꯆꯥꯄꯣꯠ ꯃꯌꯨꯝꯁꯤꯡ ꯑꯗꯣ ꯃꯃꯧꯗ ꯄꯤꯖꯔꯨꯏ ꯅꯧꯔꯤꯕꯒꯤꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯃꯧꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯈꯥ ꯂꯥꯝꯅ ꯎꯗꯦ ꯃꯅꯦꯝꯃꯣꯏꯕꯤ ꯃꯥꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯕꯣꯏꯗ ꯅꯤꯡꯏ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯆꯥꯅ ꯈꯣꯏꯗꯥꯖꯕꯤ ꯃꯃꯧꯅꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯌꯥꯎꯖꯔꯕꯤ ꯃꯥꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯃꯛꯅꯤ ꯈꯟꯖꯔꯤꯕꯅꯤ ꯃꯆꯥꯅꯨꯄꯥꯅꯒ ꯃꯉꯥꯎ ꯊꯤꯕꯅꯤ ꯀꯔꯤ ꯍꯥꯏꯕꯤꯔꯝꯒꯗꯒꯦ ꯈꯪꯖꯗꯦ ꯚꯥꯅꯨ ꯃꯃꯧꯗꯨ ꯂꯨꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯃꯌꯨꯝ ꯅꯤꯡꯁꯤꯡꯖꯔꯤꯕꯅꯤ ꯈꯟꯖꯗꯨꯅ ꯑꯗꯨ ꯋꯥꯈꯜ ꯆꯝꯅ ꯃꯔꯣꯜ ꯈꯟꯖꯕꯅꯤ ꯌꯦꯡꯉꯣꯏ ꯏꯃꯥꯒꯅꯦ ꯍꯌꯦꯡꯗꯤ ꯀꯩꯊꯦꯜ ꯀꯥꯔꯨꯁꯤ ꯏꯃꯧꯒꯤꯅꯦ ꯑꯄꯥꯝꯕꯗ ꯅꯈꯨꯠ ꯊꯤꯜꯂꯨ ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯊꯔꯨꯔꯒ ꯂꯣꯏꯔꯦꯗꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯁꯨꯝ ꯎꯪꯗꯅ ꯂꯩꯕꯁꯤꯕꯨ ꯏꯃꯥꯕꯨꯅꯦ ꯅꯇꯧꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯃꯧꯗꯣ ꯃꯕꯨꯛꯇꯤ ꯈꯔ ꯂꯨꯕꯤꯅꯤ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯄꯥꯝꯔꯣꯝ ꯃꯥꯏꯀꯩꯗ ꯒ꯭ꯌꯥꯟ ꯇꯥꯕꯗ ꯃꯔꯝ ꯃꯣꯛꯄꯗ ꯃꯃꯤꯡ ꯆꯠꯂꯤꯕꯤ ꯃꯥꯒꯤ ꯃꯃꯧꯅꯤ ꯚꯥꯅꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ ꯑꯁꯨꯝꯅꯇ ꯈꯨꯝꯗꯣꯔꯛꯀꯅꯤ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯆꯥ ꯊꯛꯁꯤꯔꯥ ꯍꯥꯎꯅ ꯂꯣꯜꯂꯨꯒꯦ ꯍꯣ ꯑꯗꯨꯝꯅꯅꯦ ꯍꯔꯥꯎ ꯂꯩꯌꯨꯗꯅ ꯀꯗꯥꯏꯗꯒꯤ ꯅꯪꯅ ꯑꯗꯨꯝ ꯇꯨꯃꯤꯟ ꯎꯪꯗ ꯂꯩꯕꯗꯣ ꯏꯃꯥꯅ ꯌꯦꯡꯅꯤꯡꯗꯦ ꯅꯪꯗ ꯑꯆꯧꯅ ꯀꯣꯜ ꯇꯧꯔꯛꯑꯝꯃꯕꯅꯤ ꯅꯪ ꯐꯣꯟ ꯇꯧꯕꯗ ꯆꯠꯄꯗꯤ ꯆꯠꯂꯤ ꯑꯗꯣ ꯁꯨꯛꯄꯥꯏ ꯄꯥꯏꯔꯛꯇꯦ ꯍꯥꯏꯅꯦ ꯃꯥꯗꯤ ꯄꯥꯈꯠꯂꯕ ꯖꯥꯠꯅꯤꯗꯅ ꯅꯪ ꯀꯩꯗꯧꯔꯤ ꯌꯦꯡꯉꯣ ꯍꯥꯏꯔꯛꯂꯤꯕꯅꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯋꯥꯏꯗꯅꯤ ꯀꯨꯏꯗ꯭ꯔꯤꯅꯦ ꯐꯤ ꯃꯊꯛꯇ ꯐꯧꯗꯣꯛꯂꯨꯕꯅꯤ ꯐꯣꯟ ꯌꯦꯡꯂꯨꯗ꯭ꯔꯦ ꯑꯩꯗꯤ ꯏꯃꯥ ꯍꯣ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯀꯩꯁꯨ ꯇꯧꯗꯦꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯁꯤ ꯑꯉꯥꯎꯕꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯇꯧꯔꯛꯑꯝꯗꯧꯁꯤ ꯅꯃꯧꯗꯣ ꯀꯩꯗꯧꯈ꯭ꯔꯦꯅ ꯍꯪꯖꯔꯛꯂꯤꯕ ꯌꯦꯡꯉꯣꯏ ꯅꯨꯄꯥ ꯐꯍꯟꯒꯦ ꯉꯥꯎꯁꯤꯟꯅꯍꯜꯂꯣꯏ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯕꯅꯤꯀꯣ ꯁꯤꯈꯛ ꯀꯥꯎꯊꯣꯛꯄ ꯌꯥꯗꯦꯀꯣ ꯕꯦꯝꯃ ꯃꯃꯧꯗꯣ ꯃꯀꯣꯛꯇꯃꯛ ꯅꯣꯝꯃꯤ ꯚꯥꯅꯨ ꯃꯃꯧꯅ ꯆꯥ ꯂꯣꯜꯍꯧꯕꯗꯣ ꯐꯂꯞ ꯌꯦꯡꯂꯝ ꯌꯨꯝꯊꯪꯅꯕ ꯔꯣꯝꯗ ꯆꯪꯈꯤ ꯋꯥ ꯑꯃ ꯍꯥꯏꯔꯝꯒꯦ ꯊꯨꯅ ꯍꯜꯂꯛꯀꯦ ꯈꯟꯗꯨꯅ ꯏꯁꯤꯡ ꯁꯧꯍꯜꯂꯤ ꯍꯥꯟꯅ ꯑꯗꯨꯒ ꯎꯔꯦꯡ ꯃꯆꯨꯒꯤ ꯐꯤ ꯐꯅꯦꯛ ꯁꯨꯠ ꯑꯃ ꯁꯦꯠꯇꯨꯅ ꯃꯥꯂꯪꯅ ꯃꯃꯤꯠ ꯑꯅꯤ ꯌꯦꯡꯗꯨꯅ ꯎꯪꯗꯨꯅ ꯂꯦꯞꯄꯤ ꯍꯦꯃꯥꯗꯣ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞ ꯃꯊꯛꯀꯤ ꯊꯥꯡꯒꯠꯂꯤꯕ ꯏꯁꯤꯡꯗꯣ ꯄ꯭ꯔꯣꯛ ꯁꯧꯔꯤ ꯀꯥꯎꯊꯣꯛꯂꯦ ꯍꯥꯟꯅꯒꯨꯝ ꯌꯦꯡꯉꯨꯅꯦ ꯑꯁꯨꯃꯥꯏꯅ ꯂꯩꯔꯝꯂꯅꯤ ꯈꯪꯂꯕꯅꯤ ꯍꯦꯃꯥ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯃꯤꯠꯌꯦꯡ ꯈꯣꯡꯈꯤ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞꯀꯤ ꯃꯩꯔꯤꯗꯣ ꯂꯩꯊꯩ ꯍꯥꯊꯨꯅ ꯆꯥ ꯆꯤꯅꯤ ꯍꯥꯞꯆꯤꯟꯈꯤ ꯃꯄꯨꯔꯣꯏꯕꯗꯣ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯛꯇ ꯂꯦꯞꯁꯤꯜꯂꯛꯏ ꯍꯦꯃꯥ ꯍꯩꯅꯗꯦ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯈꯤ ꯅꯨꯄꯥꯗꯨꯁꯨ ꯁꯥꯊꯤꯕꯅꯤ ꯃꯇꯧꯗꯣ ꯈꯪꯏ ꯑꯗꯨꯕꯨ ꯑꯅꯝ ꯇꯥꯜꯂꯤ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯀꯦ ꯍꯦꯃꯥꯕꯨ ꯅꯥꯀꯜꯗꯒꯤ ꯀꯣꯟꯁꯤꯟꯈꯤ ꯃꯈ꯭ꯋꯥꯡꯋꯥꯏꯗꯨꯗ ꯏꯃꯥꯗꯤ ꯂꯩꯈꯤꯕꯅꯤ ꯆꯥ ꯂꯣꯜꯂꯤꯁꯦ ꯑꯩꯒꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯕ ꯍꯥꯞꯀꯤ ꯉꯥꯏꯈꯣꯁꯦ ꯑꯗꯨꯝ ꯑꯩ ꯎꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯦ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯃꯤꯑꯣꯏꯅ ꯎꯕꯤꯗ꯭ꯔꯕꯣ ꯏꯃꯥ ꯂꯥꯛꯀꯅꯤ ꯂꯥꯎꯋꯦ ꯕꯆꯧꯍꯣꯏꯗ ꯆꯪꯈꯤ ꯑꯩ ꯍꯧꯖꯤꯛꯇ ꯎꯔꯦ ꯑꯁ ꯀꯣꯜ ꯄꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯐꯤ ꯁꯨꯔꯨꯔꯦ ꯀꯣꯜ ꯕꯦꯛꯁꯨ ꯇꯧꯔꯛꯇꯦ ꯐꯣꯟꯗꯣ ꯀꯥꯗ ꯊꯅꯝꯂꯦ ꯉꯁꯥꯏ ꯎꯪꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯑꯗꯨꯃꯥꯏꯅꯇ ꯇꯣꯏꯅ ꯂꯩꯕ ꯎꯏ ꯀꯩꯁꯨ ꯇꯧꯗꯦ ꯁꯤ ꯏꯃꯥ ꯂꯥꯛꯂꯅꯤꯌꯦ ꯊꯣꯏ ꯆꯥꯒꯦ ꯁꯪꯒꯣꯝ ꯄꯥꯊꯔꯤ ꯇꯟꯖꯥ ꯆꯥꯅ ꯅꯤꯡꯊꯧꯒꯤ ꯃꯊꯥꯗꯒꯤ ꯍꯦꯃꯥ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯅꯨꯄꯥꯗꯣ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯈꯤ ꯃꯥꯅꯗꯤ ꯑꯁꯨꯛ ꯈꯣꯏꯗꯥꯅ ꯄꯥꯝꯖꯅ ꯃꯤꯇꯥꯅ ꯅꯨꯡꯁꯤꯅ ꯃꯅꯥꯛꯇ ꯊꯝꯂꯤꯕꯤ ꯃꯃꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯈꯤꯕ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯑꯣꯏꯔꯕꯤ ꯍꯦꯃꯥꯅꯤ ꯑꯗꯨꯅ ꯀꯔꯤꯒꯤ ꯃꯅꯥꯛꯇ ꯂꯩꯅ ꯍꯦꯃꯥꯁꯤ ꯃꯥꯒꯤ ꯅꯠꯇꯒꯨꯝ ꯃꯥꯒꯤ ꯑꯣꯏꯗꯒꯨꯝ ꯂꯩꯔꯤꯕ ꯍꯦꯃꯥꯒꯤꯅꯤ ꯍꯥꯏꯅ ꯄꯨꯝꯕ ꯃꯥꯒꯤꯗꯤ ꯑꯣꯏꯅꯤꯡꯉꯤ ꯑꯣꯏꯒꯦ ꯈꯟꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯈꯤꯕ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯊꯥ 3 ꯍꯦꯜꯂꯤ ꯑꯗꯨ ꯐꯥꯎꯕ ꯍꯦꯃꯥꯅ ꯃꯥꯕꯨ ꯅꯥꯊꯩꯗꯨꯅ ꯂꯩꯔꯤꯕ ꯃꯥꯕꯨ ꯑꯗꯨ ꯐꯠꯇ꯭ꯔꯕ꯭ꯔꯥ ꯀꯣꯜ ꯄꯥꯏꯔꯛꯇꯕꯗꯨꯗ ꯄꯥꯈꯠꯇꯨꯅ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯂꯟꯊꯣꯛꯑꯝꯗꯨꯅ ꯆꯦꯜꯂꯛꯏꯕꯅꯤ ꯑꯩꯁꯦ ꯃꯤꯗꯤ ꯂꯨꯍꯣꯡꯂꯒ ꯅꯤꯡꯁꯤꯡꯕꯁꯦ ꯍꯟꯊꯅꯩ ꯍꯥꯏ ꯑꯩꯗꯤ ꯑꯣꯟꯅ ꯇꯩꯅꯔꯦ ꯅꯪꯕꯨꯇꯅꯤ ꯑꯩꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯍꯦꯃꯥ ꯇꯥꯁꯤꯟꯅꯗꯦ ꯇꯥꯅꯤꯡꯗꯦ
ꯑꯗꯨꯒꯨꯝꯕ ꯋꯥ ꯅꯤꯡꯊꯧ ꯃꯇꯧꯗꯣ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯦꯃꯥꯕꯨ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯤ ꯆꯦꯅ ꯆꯠꯊꯣꯛꯀꯦꯗꯨꯅ ꯃꯤꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯇꯥꯁꯤꯟꯅꯗꯦ ꯂꯝꯍꯦꯟꯈꯤꯗ꯭ꯔꯥ ꯍꯥ ꯆꯠꯊꯣꯛꯀꯦꯗꯣ ꯍꯦꯃꯥ ꯇꯨꯃꯤꯟ ꯂꯩꯈꯤ ꯎꯄꯥꯏ ꯂꯩꯇ ꯍꯥꯟꯅꯒꯨꯝ ꯃꯐꯝ ꯑꯗꯨꯗ ꯃꯥ ꯂꯩꯅꯤꯡꯗꯦ ꯃꯃꯥ ꯃꯄꯥꯅꯗꯤ ꯃꯤꯅ ꯎꯕ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏ ꯂꯨꯍꯣꯡꯕ ꯐꯥꯎ ꯃꯁꯥꯅ ꯌꯥꯅ ꯂꯥꯛꯈꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯁꯤ ꯃꯥ ꯇꯥꯅꯤꯡꯗꯦ ꯅꯤꯡꯊꯧꯒꯤ ꯃꯊꯥꯗ ꯂꯩꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯥ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯥ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯟꯅꯒꯨꯝ ꯃꯄꯨꯔꯣꯏꯕꯒꯤ ꯃꯀꯥꯗ ꯂꯩꯅ ꯂꯩꯅ ꯍꯥꯟꯅꯒꯨꯝ ꯇꯥꯅꯤꯡꯂꯨꯏ ꯂꯝꯂꯥꯟꯕ ꯑꯣꯏꯈ꯭ꯔꯤ ꯄꯨꯝꯅꯃꯛꯅ ꯍꯥꯏꯕꯤꯔꯤꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯗꯤ ꯎꯅꯤꯡꯂꯨꯏ ꯃꯥꯒꯤ ꯅꯣꯛꯃꯤꯕ ꯁꯛꯇꯝꯗꯣ ꯃꯃꯤ ꯁꯥꯝꯈ꯭ꯔꯦꯗꯣ ꯃꯥꯕꯨ ꯂꯛꯅꯅꯤꯡꯂꯨꯏ ꯍꯥꯟꯅꯒꯨꯝ ꯐꯪꯂꯔꯣꯏꯀꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯈꯥꯗ ꯃꯤꯀꯨꯞ ꯈꯔꯗꯤ ꯂꯩꯅꯤꯡꯂꯨꯏ ꯄꯥꯎꯗꯝꯅꯤꯡꯂꯨꯏ ꯍꯥꯏꯒꯦ ꯈꯟꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯍꯥꯏꯗꯣꯛꯂꯨꯗ꯭ꯔꯕ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯍꯩꯁꯤꯡ ꯍꯧꯖꯤꯛꯁꯨ ꯍꯥꯏꯗꯣꯛꯄ ꯉꯝꯗ ꯂꯩꯍꯧꯔꯤ ꯂꯝꯂꯥꯟꯕ ꯑꯣꯏꯈ꯭ꯔꯕ ꯃꯥꯗꯤ ꯀꯗꯥꯏ ꯍꯦꯃꯥ ꯃꯃꯤꯠ ꯑꯅꯤ ꯆꯦꯅ ꯎꯏꯁꯤꯟꯈꯤ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏꯕꯗꯨꯁꯨ ꯂꯥꯛꯁꯤꯜꯂꯤ ꯆꯠꯅꯕꯤꯅ ꯁꯃꯥꯖꯅ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯅꯤꯃꯛ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯊꯧꯔꯤꯅ ꯀꯤꯁꯤ ꯂꯤꯁꯤꯡ ꯀꯤꯁꯤꯟꯕꯤ ꯊꯧꯔꯤꯅ ꯀꯤꯁꯤ ꯂꯤꯁꯤꯡ ꯀꯤꯁꯟꯕꯤꯗꯨꯅ ꯊꯝꯕꯤꯈ꯭ꯔꯦ ꯃꯥꯒꯤ ꯊꯧꯅꯥꯗꯤ ꯀꯗꯥꯏ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯃꯥꯕꯨ ꯀꯧꯖꯔꯨꯕꯁꯨ ꯉꯝꯗ꯭ꯔꯁꯨ ꯍꯦꯃꯥꯅꯁꯨ ꯉꯁꯤꯁꯨ ꯍꯣꯜꯂꯤꯕ ꯁꯣꯔꯗꯨꯅ ꯀꯅꯥꯁꯨ ꯇꯥꯍꯟꯗ ꯀꯧꯖꯈꯤꯕꯅꯤꯀꯣ ꯇꯥꯃꯣꯆꯧ ꯅꯪꯕꯨ ꯎꯈꯤꯗꯕ ꯀꯨꯏꯔꯦꯗꯀꯣ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ ꯅꯤꯡꯊꯧ ꯊꯋꯥꯁꯥꯗ ꯃꯥꯒꯤ ꯊꯕꯥꯛꯋꯥꯏꯗ ꯂꯣꯠꯁꯤꯟ ꯂꯩꯈ꯭ꯔꯕ ꯍꯦꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯂꯨꯏ ꯎꯔꯦ ꯃꯥꯒꯤ ꯃꯇꯧ ꯈꯪꯉꯦ ꯅꯤꯡꯊꯧ ꯃꯥꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯋꯥꯕ ꯄꯨꯕ ꯁꯛꯇꯝꯅꯤ ꯍꯦꯃꯥꯒꯤ ꯑꯗꯨꯕꯨ ꯎꯁꯤꯟꯅꯔꯣꯏ ꯂꯦꯞꯄꯤ ꯈꯪꯁꯤꯟꯅꯔꯣꯏ ꯂꯦꯞꯄꯤ ꯍꯥꯟꯅꯒꯨꯝ ꯅꯥꯊꯩꯗꯨꯅ ꯍꯥꯏꯈꯤ ꯍꯦꯃꯥꯕꯨ ꯍꯦꯟꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟ ꯊꯣꯏ ꯀꯩꯗꯧꯔꯒꯦ ꯆꯣꯛꯊꯅꯨꯔꯦ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯎ ꯌꯥꯗ꯭ꯔꯣ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯑꯩꯅ ꯇꯨꯝꯍꯟꯕꯤꯗ꯭ꯔꯦꯗꯣ ꯀꯩꯗꯧꯔꯒꯦ ꯁꯤ ꯑꯩ ꯑꯣꯐꯤꯁ ꯂꯣꯝꯗ ꯊꯕꯛꯁꯨ ꯌꯥꯝꯅ ꯂꯩꯍꯧꯔꯤꯕ ꯁꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔ ꯂꯥꯛꯑꯣ ꯋꯥꯔꯝꯂꯅꯤ ꯁꯤ ꯑꯩ ꯊꯨꯅ ꯍꯟꯈꯤꯗꯕ ꯌꯥꯔꯣꯏꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯗꯥꯆꯧꯗ ꯌꯦꯡꯂꯛꯎꯁꯦ ꯅꯃꯥꯏꯗꯣ ꯁꯨꯝ ꯁꯨꯝ ꯂꯣꯠꯁꯤꯟꯈ꯭ꯔꯤꯗꯣ ꯀꯩꯗꯧꯔꯒꯦꯕꯁꯦ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯔꯝꯒꯤ ꯑꯗꯨ ꯑꯣꯏꯍꯜꯂꯤꯕ ꯃꯇꯧꯅꯣ ꯅꯨꯄꯥ ꯑꯣꯏꯕ ꯃꯥꯒꯤ ꯍꯛꯆꯤꯟꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯃꯇꯧꯅ ꯍꯦꯃꯥꯅ ꯃꯤꯀꯨꯞꯇꯨꯗꯁꯨ ꯑꯗꯨꯛ ꯋꯥꯅ ꯂꯦꯜꯂꯤꯕꯅꯤ ꯃꯔꯝ ꯄꯨꯝꯕ ꯅꯤꯡꯊꯧꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯠꯅ ꯄꯥꯎꯈꯨꯝ ꯈꯪꯂꯕ ꯃꯥꯒꯤ ꯋꯥꯍꯪ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯦꯃꯥꯗ ꯍꯪꯂꯤ ꯋꯥꯍꯪꯗꯨꯅ ꯍꯦꯃꯥꯕꯨ ꯑꯣꯠꯂꯤ ꯑꯗꯨ ꯑꯣꯠꯂꯤ ꯑꯍꯥꯟꯕ ꯎꯈꯤꯕ ꯊꯦꯡꯅꯈꯤꯕ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕ ꯅꯇꯧꯅ ꯃꯤꯠꯌꯦꯡ ꯃꯨꯟꯈ꯭ꯔꯦ ꯅꯪꯒꯤ ꯈꯣꯡꯊꯥꯡꯅ ꯊꯃꯣꯏꯕꯨ ꯀꯤꯁꯤ ꯇꯥꯁꯤꯟ ꯄꯨꯁꯤꯜꯂꯝꯂꯤ ꯀꯣꯜꯂꯞ ꯇꯧꯕꯤ ꯄꯤꯁꯨꯝ ꯑꯅꯤꯅ ꯁꯥꯏ ꯃꯆꯣꯏ ꯈꯔꯗꯨꯅ ꯑꯩꯒꯤ ꯏꯈꯣꯡ ꯑꯅꯤ ꯐꯥꯈ꯭ꯔꯦ ꯆꯦꯡꯇꯛ ꯇꯧꯕꯤ ꯈ꯭ꯋꯥꯡ ꯁꯅꯥꯕꯨꯜ ꯁꯕꯥꯟ ꯀꯪꯉꯥ ꯀꯨꯝꯂꯕꯤ ꯉꯛꯁꯝ ꯇꯥꯕ ꯈꯖꯥꯏ ꯇꯥꯕ ꯅꯪꯒꯤ ꯆꯤꯝꯕꯥꯜꯅ ꯊꯃꯣꯏ ꯌꯥꯔ ꯂꯥꯛꯈ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯃꯤꯠꯌꯦꯡꯗꯨꯒꯤ ꯃꯔꯣꯜꯅꯤ ꯃꯈꯣꯏꯅ ꯂꯦꯞꯂꯤꯗꯨꯗꯒꯤ ꯊꯩꯔꯒ ꯆꯠꯈ꯭ꯔꯤꯗꯨ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯌꯦꯡꯍꯧꯏ ꯅꯤꯡꯊꯧꯒꯤ ꯃꯤꯐꯝꯗꯣ ꯐꯅ ꯀꯨꯏꯅ ꯍꯣꯡꯈꯤꯗ꯭ꯔꯦ ꯃꯥꯅ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯀꯔꯤ ꯂꯥꯏ ꯑꯣꯛꯅꯈ꯭ꯔꯕꯅꯣ ꯁꯨꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯗ ꯃꯅꯥꯛꯇ ꯂꯦꯞꯂꯝꯕ ꯃꯥꯒꯤ ꯃꯔꯨꯞꯇꯨꯅ ꯈꯨꯅꯤꯡ ꯅꯥꯍꯟꯗꯨꯅ ꯃꯤꯀꯞ ꯊꯣꯛꯍꯜꯂꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯁꯣꯝꯗ ꯕꯣꯞꯁꯅ ꯋꯥ ꯍꯪꯂꯤꯌꯦ ꯑꯩ ꯅꯤꯡꯊꯧ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯅꯤꯡꯊꯧ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯐꯩꯖ ꯌꯦꯡꯂꯛꯏ ꯃꯔꯨꯞꯀꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯃꯇꯣꯟꯗ ꯅꯥꯁꯣꯟꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯂꯞ ꯑꯦꯠ ꯐꯥꯔꯁ ꯁꯥꯏꯠ ꯀꯥꯏꯗꯨꯅꯤ ꯌꯥꯏ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯃꯥꯜ ꯊꯃꯣꯏ ꯃꯨꯟꯈ꯭ꯔꯦ ꯑꯦ ꯀꯩꯗꯧꯔꯕ ꯀꯩ ꯃꯨꯟꯈ꯭ꯔꯦ ꯍꯥꯏꯕꯅꯣ ꯊꯃꯣꯏ ꯃꯨꯟꯈ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯕꯣꯞꯁꯟ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯗ ꯅꯣꯛꯏ ꯑꯗꯨꯝ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯏꯍꯥꯛ ꯉꯥꯡꯅꯗꯨꯅ ꯂꯩ ꯕꯣꯞꯁꯟ ꯀꯣꯜ ꯂꯥꯛꯏ ꯍꯥꯏꯔꯞ ꯂꯦꯞꯂꯤꯗꯨꯗꯒꯤ ꯆꯠꯊꯣꯛꯈꯤꯗꯨꯅ ꯂꯨꯊꯅ ꯋꯥꯔꯤ ꯁꯥꯈꯤ ꯃꯊꯥ ꯁꯥꯅ ꯎꯏ ꯃꯇꯧꯗꯣ ꯀꯣꯜ ꯀꯛꯂꯒ ꯑꯃꯨꯛ ꯆꯪꯂꯛꯏ ꯃꯀꯣꯛ ꯃꯁꯝ ꯃꯈꯨꯠ ꯅꯥꯝꯃꯅ ꯁꯨꯔꯨ ꯁꯨꯔꯨꯅꯩ ꯅꯤꯡꯊꯧ ꯕꯣꯞꯁꯟꯗ ꯌꯦꯡꯗꯨꯅ ꯀꯩꯗꯧꯁꯦꯕ ꯕꯣꯞꯁꯟ ꯀꯩ ꯍꯥꯏꯕꯅꯣ ꯅꯨꯄꯤ ꯆꯦꯜꯂꯒꯦ ꯍꯥꯏ ꯋꯥꯅꯤ ꯑꯩ ꯊꯨꯅ ꯌꯥꯗ꯭ꯔꯦ ꯊꯨꯅ ꯆꯦꯟꯁꯤꯟꯗꯕ ꯑꯦ ꯀꯩꯗꯧꯔꯕ ꯏꯇꯨꯗꯣ ꯀꯞꯂꯒ ꯂꯩꯔꯤ ꯁꯤꯖꯔꯅꯤ ꯀꯥꯏ ꯊꯦꯝꯕ ꯌꯥꯗ꯭ꯔꯦ ꯃꯤ ꯉꯁꯤꯗꯤ ꯃꯥꯗꯣ ꯋꯥ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ
ꯅꯣꯏꯔꯣꯝꯗ ꯈꯔ ꯊꯩꯔꯛꯀꯦ ꯉꯁꯤꯗꯤ ꯑꯣꯏꯔꯣꯏ ꯍꯌꯦꯡ ꯍꯪꯆꯤꯠꯀꯨꯝꯕ ꯅꯤꯡꯊꯧ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯞꯅ ꯌꯨꯝꯔꯣꯝꯗ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯑꯗꯨꯅ ꯐꯅꯤ ꯈꯟꯕꯅꯤ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯤꯔꯣ ꯃꯤꯅꯥꯏ ꯌꯥꯔꯦ ꯊꯨꯔꯣ ꯌꯥꯗ ꯌꯥꯏꯗꯤ ꯑꯩꯁꯨ ꯀꯨꯏꯔꯣꯏ ꯑꯦ ꯅꯇꯨꯁꯨ ꯀꯣꯏꯗꯕ ꯅꯪꯅ ꯀꯩꯗ ꯊꯨꯗꯧꯔꯤꯕ ꯂꯩꯔꯦ ꯑꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯃꯤꯅꯠ 3-4 ꯃꯃꯥꯡꯗꯒꯤ ꯑꯦ ꯀꯩ ꯋꯥꯇꯥꯅꯣ ꯅꯤꯡꯊꯧ ꯅꯪꯒꯤꯁꯤꯗꯤ ꯑꯁꯦꯡꯕ ꯋꯥꯇꯥ ꯍꯥꯏꯗꯨꯅ ꯑꯩꯒꯤꯁꯤ ꯕꯣꯞꯁꯟ ꯀꯅꯥꯅꯣ ꯅꯤꯡꯊꯧ ꯀꯝꯗꯧꯕꯅꯣ ꯀꯔꯝ ꯀꯥꯟꯗꯒꯤ ꯅꯨꯄꯤ ꯀꯣꯏꯔꯝꯂꯤꯕ ꯅꯪꯗꯤ ꯍꯥ ꯑꯩꯐꯥꯎ ꯏꯁꯥꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯤꯅꯦ ꯅꯪꯕꯨ ꯑꯦ ꯀꯩ ꯋꯥꯇꯥꯅꯣ ꯈꯪꯗꯦ ꯑꯗꯨꯁꯨ ꯕꯣꯞꯁꯟ ꯂꯨꯊꯅ ꯅꯤꯡꯊꯧ ꯀꯔꯝ ꯀꯥꯟꯗꯒꯤ ꯀꯣꯏꯅꯕ ꯍꯧꯔꯤꯅꯣ ꯏꯇꯨꯗꯨꯕ꯭ꯔꯣ ꯍꯣꯏꯅꯦ ꯀꯣꯏꯅꯗ꯭ꯔꯤꯗ ꯉꯥꯛꯀꯤ ꯃꯃꯥꯡꯗ ꯃꯁꯛ ꯎꯕꯗ ꯉꯥꯏꯔꯤ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯑꯦ ꯋꯥꯇꯥꯁꯤꯗꯤ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤꯗꯨꯁꯨ ꯑꯦ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ ꯑꯗꯨꯁꯨ ꯈꯪꯗ꯭ꯔꯤ ꯃꯁꯛ ꯐꯥꯎ ꯎꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯔꯃꯛꯇꯗ ꯃꯤꯅꯥꯏ ꯑꯗꯨꯒ ꯅꯇꯨ ꯍꯥꯏꯅ ꯃꯤꯡꯊꯣꯜ ꯄꯤꯁꯟꯕꯤꯔꯛꯑꯕꯣ ꯑꯣꯏꯔꯅꯤ ꯃꯥꯗꯤ ꯑꯩꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯝꯂꯕꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯜꯂꯝꯂꯕꯁꯨ ꯃꯧ ꯑꯣꯏꯔꯝꯂꯕꯁꯨ ꯍꯜꯂꯛꯄꯤ ꯑꯣꯏꯔꯝꯂꯁꯨ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯂꯁꯨ ꯌꯥꯏ ꯃꯥꯗꯤ ꯑꯩꯒꯤ ꯑꯦꯟ ꯁꯤꯁ ꯃꯥꯏ ꯅꯤꯡꯊꯧ ꯍꯥꯏꯕ ꯃꯤꯅꯥꯏ ꯁꯤꯅꯤꯡꯕ꯭ꯔꯣ ꯍꯧꯖꯤꯛ ꯋꯥꯏꯗꯅꯤ ꯀꯨꯏꯗ꯭ꯔꯤꯅꯤ ꯂꯝꯕꯤꯔꯣꯝꯗ ꯆꯠꯈꯤꯕꯗꯣ ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯑꯁꯣꯝꯂꯣꯝ ꯂꯝꯕꯤꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯍꯜꯂꯛꯄ ꯌꯥꯏ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯤ ꯅꯪ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯔꯝꯂꯒꯗꯤ ꯍꯜꯂꯝꯃꯨ ꯅꯤꯡꯊꯧ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯃꯇꯥꯡ ꯑꯁꯤꯕꯣ ꯑꯩꯅ ꯀꯣꯛꯀꯁꯨꯛ ꯁꯥꯔꯀꯥꯟꯁꯤꯗ ꯏꯇꯨꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯀꯣꯜ ꯇꯧꯔꯛꯏꯕ ꯀꯞꯂꯛꯏꯕ ꯁꯤꯅꯅꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯏꯅꯤ ꯅꯪꯅ ꯎꯠꯂꯨꯗꯕꯩ ꯅꯠꯇ꯭ꯔꯣ ꯊꯨꯅ ꯆꯦꯟꯁꯤꯜꯂꯣ ꯌꯥꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯑꯣꯏꯔꯦꯗꯅ ꯑꯗꯨꯗꯤ ꯑꯗꯨꯒ ꯕꯣꯞꯁꯟ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯑꯩ ꯐꯥꯒꯤ ꯇꯧꯕ ꯍꯩꯇꯦꯅꯦ ꯅꯤꯡꯊꯧ ꯀꯝꯗꯧꯒꯦꯅꯦ ꯅꯨꯄꯤ ꯅꯪꯅ ꯎꯍꯧꯕꯗꯨꯕꯣ ꯀꯌꯥꯃꯨꯛ ꯐꯖꯔꯕꯖꯥꯠꯅꯣ ꯑꯩꯗꯤ ꯎꯕ ꯎꯍꯧꯗꯦꯅꯦ ꯅꯤꯡꯊꯧ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯅꯤꯡꯁꯤꯡꯂꯒꯨꯝ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯐꯅꯦꯛ ꯁꯦꯠꯈꯤ ꯐꯅꯦꯛꯇꯣ ꯂꯩ ꯃꯆꯨꯅꯤ ꯐꯨꯔꯤꯠ ꯃꯆꯨꯅ ꯆꯟꯗꯣꯜ ꯃꯆꯨ ꯈꯨꯗꯥꯡ ꯈꯔ ꯀꯧꯕꯤ ꯑꯃ ꯐꯤꯗꯤ ꯏꯟꯈꯤꯗꯦ ꯃꯁꯝꯗꯣ ꯅꯤꯡꯖꯨꯝ ꯈꯖꯤꯛ ꯍꯦꯟꯊꯅ ꯀꯛꯈꯤ ꯖꯨꯝ ꯖꯨꯝ ꯇꯥꯈꯤ ꯃꯁꯥꯏ ꯇꯦꯜꯂꯞꯅ ꯀꯛꯏ ꯈꯔ ꯀꯦꯈꯤ ꯌꯥꯝꯅꯗꯤ ꯅꯠꯇꯦ ꯈꯣꯡꯎꯞ ꯑꯆꯝꯕ ꯑꯃ ꯇꯣꯡꯈꯤ ꯃꯈꯨꯠꯅ ꯕꯦꯛ ꯃꯆꯥ ꯑꯃ ꯄꯥꯏꯈꯤ ꯊꯨꯕ ꯃꯥꯜꯂꯤ ꯃꯇꯧꯗꯣ ꯅꯥꯒꯦꯠꯇ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯑꯁꯣꯝꯅ ꯃꯥꯏꯀꯩ ꯁꯤꯔꯪꯉꯤ ꯃꯥꯅ ꯒꯝꯒꯝ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯈꯣꯏꯗꯥꯈ꯭ꯔꯦ ꯄꯥꯝꯖꯈ꯭ꯔꯦ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯔꯒ ꯂꯦꯞꯄꯤ ꯏꯃꯥꯒꯤ ꯃꯃꯧ ꯊꯨꯅ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ ꯀꯔꯤ ꯀꯥꯏꯕꯒꯦꯅꯦ ꯕꯣꯞꯁꯟ ꯈꯨꯕꯥꯛ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯈꯨꯖꯜꯂꯤ ꯃꯊꯥ ꯁꯥꯔꯝꯕ ꯄꯨꯝꯕ ꯀꯣꯛꯊꯣꯛꯇꯨꯅ ꯅꯣꯛꯇꯨꯅ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯃꯥꯁꯨ ꯂꯥꯡꯇꯛꯅꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯀꯅꯥꯅꯣ ꯅꯨꯄꯤꯗꯣ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯈꯟꯗꯨꯅ ꯃꯐꯝꯗꯨ ꯋꯥꯏꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯟꯗꯨꯅ ꯅꯤꯡꯊꯧꯒ ꯃꯥꯒ ꯂꯩꯃꯤꯟꯅꯩ ꯍꯜꯂꯛꯀꯗ꯭ꯔꯥ ꯑꯗꯨꯏ ꯂꯝꯕꯤꯔꯣꯝꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯂꯥꯛꯀꯗ꯭ꯔꯥ ꯐꯥꯎ ꯈꯪꯗ꯭ꯔꯤꯕꯤ ꯅꯤꯡꯊꯧꯒꯤ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤꯗꯨꯕꯨ ꯉꯥꯏꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯄꯗ ꯅꯨꯄꯤꯗꯣ ꯂꯥꯛꯄ ꯃꯥꯜꯂꯤ ꯃꯝꯂꯤ ꯃꯝꯂꯤ ꯃꯔꯛꯇ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯞꯅ ꯂꯩꯔꯝꯕ ꯅꯤꯡꯊꯧ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯕꯣꯞꯁꯟ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯨꯟꯅ ꯂꯥꯞꯇꯛꯅ ꯊꯨꯅ ꯂꯥꯛꯂꯤꯕꯤ ꯅꯨꯄꯤꯗꯨꯗ ꯃꯥꯁꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯅꯤꯡꯊꯧꯅ ꯑꯁꯤꯅꯤ ꯍꯥꯏꯒꯨꯝ ꯃꯁꯛ ꯇꯥꯛꯂꯤꯒꯨꯝꯅ ꯃꯉꯛꯇꯣ ꯈꯖꯤꯛ ꯏꯟꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ ꯅꯨꯄꯤꯗꯣ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯔꯣꯝꯗ ꯌꯧꯁꯤꯟꯈ꯭ꯔꯦ ꯂꯝꯕꯤ ꯃꯇꯥꯏꯗꯨꯗ ꯅꯤꯡꯊꯧꯒꯤ ꯀ꯭ꯂꯥꯁꯤꯛ 350 ꯈꯥꯝꯗꯨꯅ ꯊꯝꯂꯤꯕꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯕꯅꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯊꯩꯗꯨꯅ ꯆꯠꯈꯤ ꯅꯤꯡꯊꯧ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯍꯧꯏ ꯃꯨꯟꯅ ꯅꯛꯁꯤꯟꯅ ꯁꯣꯔ ꯍꯣꯜꯂꯝꯕ ꯐꯥꯎ ꯂꯦꯞꯂꯗꯨꯅ ꯆꯠꯈꯤ ꯅꯨꯄꯤꯗꯣ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤ ꯕꯣꯞꯁꯟꯅ ꯅꯤꯡꯊꯧꯒꯤ ꯃꯁꯥꯗꯨ ꯏꯟꯗꯨꯅ ꯀꯩꯅꯣ ꯃꯃꯤꯡ ꯐꯥꯎꯗꯤ ꯈꯪꯗꯣꯛꯂꯨꯇ꯭ꯔꯗꯅ ꯂꯝꯕꯤ ꯈꯪꯗꯕ ꯁ꯭ꯋꯥꯏꯗꯒꯤ ꯃꯤ ꯑꯃꯇ ꯍꯪꯖꯒꯦꯒ ꯍꯥꯏꯖꯜꯂꯨ ꯑꯁ ꯍꯪꯕ ꯍꯩꯇꯕ ꯁꯥꯗꯨꯅ ꯋꯥꯔꯤ ꯁꯥꯎ ꯆꯣꯕ ꯆꯣꯅꯦ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯆꯤ ꯂꯦꯡꯗꯦ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯈꯤ ꯇꯞꯂꯤ ꯇꯞꯂꯤ ꯊꯧꯕ ꯍꯧꯈꯤ ꯕꯣꯞꯁꯟꯒ ꯂꯣꯏꯅꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯂꯥꯞꯇꯛꯅ ꯏꯜꯂꯛꯏ ꯂꯝꯕꯤ ꯃꯇꯥꯏꯔꯣꯝꯗ ꯊꯩꯖꯤꯟꯗꯨꯅ ꯅꯨꯄꯤꯗꯨ ꯆꯠꯂꯝꯕꯗꯨ ꯂꯦꯞꯈꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯁꯥꯎꯔꯞꯅ ꯅꯨꯄꯤꯗꯨꯅ ꯌꯦꯡꯈꯤꯕ ꯎꯏ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯍꯥꯏꯈꯤꯕ ꯇꯥꯍꯧꯏ ꯀꯗꯥꯏ ꯆꯠꯂꯨꯏ ꯍꯥ ꯅꯄꯥꯅ ꯐꯨꯕꯤꯗꯨꯅ ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯪꯀꯣ ꯂꯥꯎ ꯂꯥꯎ ꯊꯨꯅ
ꯅꯪꯅꯦ ꯂꯥꯛꯃꯟꯗꯦ ꯍꯥꯏꯗꯅ ꯑꯩ ꯊꯣꯛꯂꯛꯏꯕꯅꯤ ꯂꯥꯎꯅꯦ ꯅꯪꯕꯣ ꯑꯁ ꯏꯃꯥ ꯂꯥꯛꯏꯁꯤꯗꯤ ꯊꯕꯛꯅ ꯌꯥꯗꯕꯩꯅꯤ ꯌꯥꯔꯣꯏꯗꯀꯣ ꯏꯕꯦꯝꯃ ꯀꯥꯟꯅꯔꯣꯏꯀꯣ ꯑꯩꯅ ꯈꯪꯂꯣꯏꯗꯧꯅ ꯇꯧꯅꯨ ꯍꯥꯏꯕ ꯊꯕꯛꯁꯤꯗ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯅꯪ ꯁꯣꯏꯔꯣꯏꯀꯣ ꯊꯨꯅ ꯂꯥꯎꯅꯤ ꯃꯥꯡ ꯊꯥꯔꯣꯁꯦ ꯑꯁꯨꯝ ꯃꯃꯥꯗꯨꯅ ꯅꯨꯄꯤꯗꯨ ꯄꯨꯁꯤꯟꯗꯨꯅ ꯒꯦꯠꯔꯣꯝꯗ ꯆꯪꯈ꯭ꯔꯦ ꯌꯨꯝꯗꯣ ꯀꯥ ꯍꯦꯟꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯗ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗꯤ ꯃꯥꯜꯂꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯎꯕꯗ ꯆꯦꯛꯀꯤ ꯌꯨꯝꯅꯤ ꯃꯊꯣꯜ ꯑꯃ ꯄꯤꯛꯂꯞꯅ ꯁꯥꯏ ꯒꯦꯠꯇꯣ ꯂꯣꯟꯁꯤꯟꯈꯤ ꯅꯤꯡꯊꯧꯒꯤ ꯃꯤꯠꯌꯦꯡꯐꯝ ꯍꯣꯡꯂꯛꯏ ꯕꯣꯞꯁꯟꯅ ꯂꯩꯁꯥꯕꯤ ꯃꯥꯜꯂꯤꯅꯤ ꯍꯧꯖꯤꯛꯀꯤ ꯑꯍꯜꯗꯨꯅ ꯃꯃꯥꯒꯨꯝꯕ ꯃꯥꯜꯂꯤ ꯑꯩ ꯃꯌꯨꯝꯁꯨ ꯈꯪꯂꯦ ꯍꯌꯦꯡꯗꯩ ꯍꯧꯔꯣꯅꯦ ꯊꯕꯛ ꯀꯃꯥꯏꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯧꯔꯤ ꯍꯥ ꯅꯤꯡꯊꯧ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯌꯦꯡ ꯀꯩꯗꯧꯕꯩ ꯉꯥꯏꯖꯔꯨꯅꯤ ꯍꯥꯏꯒꯦ ꯉꯁꯤ ꯑꯁꯨꯛ ꯌꯥꯝ ꯃꯇꯝ ꯂꯩꯔꯤꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯗ ꯅꯤꯡꯊꯧ ꯅꯪꯒꯤꯁꯤꯗꯤ ꯅꯤꯡꯊꯧ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯊꯧꯗꯣꯔꯛꯂꯦ ꯂꯩꯀꯥꯏꯗꯨꯗ ꯃꯅꯦ ꯊꯣꯛꯄꯤ ꯑꯃ ꯃꯌꯨꯝ ꯄꯥꯟꯈꯤ ꯃꯈꯣꯏꯔꯣꯝꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯅꯨꯃꯤꯗꯥꯡꯗꯨꯗ ꯒꯥꯔꯤꯗ ꯊꯧꯖꯤꯟꯈ꯭ꯔꯦ ꯑꯃꯨꯛꯇ ꯂꯥꯛꯇꯕ ꯃꯌꯥꯅꯒ ꯂꯥꯛꯄꯗꯨꯗ ꯃꯅꯦ ꯑꯣꯏꯕꯤ ꯕꯤꯟꯗ꯭ꯌꯥꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯇꯔꯥꯝ ꯃꯌꯥꯕꯨ ꯑꯣꯛꯏ ꯀꯧꯁꯤꯟꯗꯨꯅ ꯐꯝꯃꯤꯅꯤ ꯅꯤꯡꯊꯧ ꯋꯥ ꯀꯣꯏꯊꯣꯛꯇꯕꯤ ꯗꯥꯏꯔꯦꯛ ꯍꯥꯏ ꯏꯅꯦ ꯅꯌꯥꯕꯨ ꯏꯀꯥꯏ ꯈꯪꯕꯤꯔꯦ ꯍꯥꯏꯕꯤꯅꯨ ꯅꯨꯄꯤ ꯑꯃ ꯁꯨꯝ ꯃꯁꯛ ꯈꯪꯅꯤꯡꯕ ꯂꯥꯞꯇꯦ ꯏꯅꯦ ꯍꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗꯩꯅꯤ ꯃꯥꯒꯤ ꯃꯔꯝꯗ ꯁꯨꯝ ꯑꯩꯅ ꯕꯣꯞꯁꯟ ꯅꯣꯛꯈꯤ ꯅꯤꯡꯊꯧꯗ ꯌꯦꯡꯂꯤ ꯕꯤꯟꯗ꯭ꯌꯥꯁꯨ ꯅꯣꯛꯂꯗꯨꯅ ꯃꯌꯥꯗ ꯀꯣꯏꯗꯕ ꯋꯥ ꯄꯨꯝꯕ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯪꯉꯨꯅ ꯇꯥꯛꯄꯤ ꯑꯁꯣꯝꯂꯣꯝꯒꯤ ꯂꯩꯔꯛꯀꯤ ꯑꯍꯥꯟꯕ ꯂꯩꯕ ꯌꯨꯝꯗꯣ ꯒꯦꯠ ꯃꯆꯨ ꯑꯃꯨꯕ ꯑꯣꯏꯕꯗꯣ ꯑꯗꯨꯗ ꯂꯩꯕꯤ ꯅꯨꯄꯤꯅꯤ ꯑꯩꯅ ꯈꯔꯗꯤ ꯍꯟꯒꯅꯤ ꯆꯍꯤ 5-6 ꯃꯥꯕꯨ ꯑꯁꯣꯝ ꯂꯩꯔꯛ ꯍꯥꯏꯔꯗꯤ ꯏꯅꯝꯃ ꯂꯟꯗꯣꯅꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗꯣ ꯃꯥꯜꯂꯤ ꯂꯩꯁꯥꯕꯤ ꯑꯅꯤꯅꯤ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕꯗꯣ ꯃꯆꯤꯜ ꯃꯅꯥꯎꯅꯤ ꯀꯔꯝꯕ ꯑꯣꯏꯅꯤ ꯅꯪꯅ ꯍꯪꯕꯗꯤ ꯑꯍꯜꯗꯨꯅ ꯆꯍꯤ 16-17 ꯑꯗꯥꯏꯒꯤ ꯂꯦꯡꯒꯥ ꯑꯣꯏꯒꯅꯤ ꯑꯇꯣꯝꯕꯤꯗꯨꯅ ꯆꯍꯤ 22-23ꯒꯤ ꯂꯦꯡꯒꯥꯅꯤ ꯅꯪꯅ ꯆꯍꯤ ꯍꯟꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯇꯣꯝꯕꯤꯗ ꯑꯣꯏꯔꯝꯕ ꯌꯥꯏꯅꯦ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯍꯤꯃꯥ ꯀꯧꯏ ꯍꯟꯗꯛ ꯀꯣꯂꯦꯖ ꯇꯝꯕ ꯂꯣꯏꯕꯅꯤ DM ꯀꯣꯂꯦꯖꯇ ꯆꯠꯂꯝꯕꯅꯤꯅꯦ ꯃꯆꯦꯗꯨꯗꯤ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯉꯤ ꯍꯧꯖꯤꯛ ꯃꯌꯨꯝꯗꯁꯨ ꯂꯩꯇꯕꯅꯤ ꯃꯄꯥꯟꯂꯣꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯎꯈꯤꯕꯗꯣ ꯑꯇꯣꯝꯕꯤꯗꯨ ꯑꯣꯏꯔꯝꯂꯅꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯗꯦꯀꯣ ꯃꯤ ꯄꯤꯛꯂꯞ ꯇꯧꯏꯀꯣ ꯍꯦꯃꯥ ꯍꯥꯏꯕ ꯀꯝꯗꯧꯒꯦꯅꯦ ꯃꯥꯕꯨꯅꯤꯅꯦ ꯃꯔꯝ ꯃꯣꯛꯏ ꯏꯔꯥꯡ ꯐꯂꯥꯡ ꯌꯥꯎꯗꯦ ꯂꯩꯀꯥꯏꯅ ꯃꯥꯒꯤ ꯃꯇꯧ ꯇꯝꯃꯨ ꯍꯥꯏꯗꯅ ꯍꯥꯏꯕꯤꯕꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯊꯋꯥꯏ ꯌꯥꯎꯖꯕꯤꯅꯤ ꯅꯪꯅ ꯃꯥꯕꯨ ꯈꯣꯏꯗꯥꯔꯤꯕ꯭ꯔꯥꯅꯦ ꯍꯥ ꯀꯔꯝ ꯀꯥꯟꯗ ꯁꯛ ꯈꯪꯅꯔꯨꯔꯤꯕꯅꯣꯅꯦ ꯅꯪꯕꯣ ꯉꯁꯤꯈꯛ ꯃꯥꯕꯨ ꯍꯧꯕꯅꯤꯅꯦ ꯑꯗꯒꯤ ꯑꯩꯁꯨ ꯃꯇꯨꯡ ꯑꯗꯨꯝ ꯏꯜꯂꯛꯂꯦ ꯂꯤꯂꯦꯒꯤ ꯂꯥꯛ ꯌꯧꯁꯤꯟꯖꯔꯛꯂꯤꯕꯁꯤꯅꯤ ꯑꯣꯟꯊꯣꯛꯏꯗ ꯃꯁꯤꯗꯤ ꯊꯥꯏꯅꯒꯤ ꯅꯪꯒꯤ ꯃꯉꯥꯎ ꯊꯤꯕꯗꯣ ꯍꯜꯂꯝꯗ꯭ꯔꯤꯅꯦ ꯅꯃꯥꯗꯤ ꯀꯝꯗꯧꯔꯤ ꯍꯥ ꯅꯃꯥꯒꯤ ꯃꯃꯧ ꯄꯨꯁꯤꯜꯂꯒꯦ ꯈꯜꯂꯕ꯭ꯔꯅꯦ ꯅꯪꯕꯣ ꯄꯨꯁꯤꯜꯂꯗꯧꯅꯤꯅꯦ ꯅꯍꯥꯟꯈꯩ ꯂꯩꯇꯕꯒꯤ ꯇꯧꯕꯅꯤ ꯉꯁꯤꯗꯩꯗꯤ ꯂꯩꯔꯦ ꯍꯩꯃ ꯃꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏꯅꯤꯡꯕ ꯄꯨꯝꯕ ꯗꯣꯡ ꯕꯟ ꯂꯩꯇꯦꯅꯦ ꯑꯩꯅꯦ ꯋꯥ ꯍꯧꯗꯣꯛꯄꯤꯔꯛꯀꯦꯀꯣ ꯍꯦꯃꯥꯒꯤ ꯏꯃꯥ ꯕꯕꯥ ꯍꯣꯏꯁꯨ ꯑꯩꯈꯣꯏꯒ ꯂꯩꯀꯥꯏꯁꯤ ꯄꯨꯟꯕꯒꯤ ꯑꯗꯨꯃꯛ ꯂꯨꯅ ꯇꯤꯟꯅꯩ ꯋꯥꯁꯤ ꯑꯩꯅ ꯍꯧꯗꯣꯛꯀꯦ ꯑꯗꯣ ꯑꯩꯅ ꯄꯥꯎ ꯁꯨꯝ ꯇꯥꯕꯗ ꯍꯦꯃꯥꯗꯣ ꯃꯃꯥ ꯍꯣꯏꯅ ꯌꯥꯗꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯈꯪꯅꯩ ꯍꯥꯏꯕ꯭ꯔꯥ ꯁꯨꯝ ꯄꯥꯎ ꯇꯥꯕꯅꯤꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗꯅꯤꯅꯦ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯆꯍꯤ ꯃꯇꯥꯡꯅꯤ ꯃꯥꯒꯤ ꯈꯪꯅꯖꯕ ꯂꯩꯖꯔꯁꯨ ꯑꯗꯣ ꯅꯤꯅꯦ ꯑꯩꯒꯤ ꯋꯥꯐꯝꯗꯣ ꯁꯣꯏꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯅꯣꯡꯃ ꯑꯃꯨꯛ ꯀꯣꯏꯊꯣꯛꯆꯔꯛꯀꯦ ꯈꯔ ꯇꯣꯏꯅ ꯅꯌꯥ ꯂꯥꯛꯆꯕ ꯇꯥꯔꯦ ꯍꯌꯦꯡꯗꯩꯗꯤ ꯁ꯭ꯋꯥꯏꯗ ꯕꯤꯟꯗ꯭ꯌꯥ ꯄꯦꯟꯖꯅ ꯅꯣꯛꯆꯩ ꯅꯣꯡꯃ ꯅꯤꯅꯤ ꯑꯗꯨꯝ ꯍꯧꯈꯤ ꯍꯦꯃꯥ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯃꯌꯨꯝꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏ ꯅꯨꯡꯊꯤꯜꯋꯥꯏ ꯄꯨꯡ 2-3 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯃꯥꯅ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯊꯣꯡꯒꯥꯜ ꯑꯗꯨꯋꯥꯏꯗ ꯁꯨꯝ ꯅꯨꯄꯥ ꯑꯃ ꯃꯇꯣꯝꯇ ꯂꯩꯔꯝꯕ ꯑꯃꯨꯛꯇ ꯅꯨꯄꯥ ꯃꯈꯣꯏꯅꯤ ꯁꯨꯔꯝꯕꯁꯨ ꯌꯥꯎꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯏ ꯒꯥꯔꯤ ꯃꯆꯥ ꯑꯃꯒ ꯍꯦꯛꯇ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯑꯗꯨꯕꯨ ꯇꯣꯏꯅ ꯅꯨꯄꯥ ꯑꯃꯗꯤ ꯃꯁꯛꯇ ꯅꯨꯡꯇꯤꯒꯤ ꯎꯔꯨꯕꯅꯤꯅ ꯃꯁꯛ ꯈꯪꯂꯤ ꯅꯤꯡꯊꯧꯗ ꯍꯦꯃꯥꯅ ꯐꯂꯞ ꯌꯦꯡꯂꯝꯕꯁꯨ ꯌꯥꯎꯏ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯅꯣꯡꯃꯁꯨ ꯂꯥꯛꯏ ꯀꯩꯅꯣ ꯑꯁꯤ ꯅꯨꯄꯥꯁꯦ
Ngarang-suni, nahansu, ngasisu, aswai-waisida leptuna leibui, mingondaga muna yengsiladana, berani, kaidawla izano. Adobo nongmata manakta ningthongna changsilak, wai ama hairakpadi leikide. Nongmata ningthongna maga wari sananaba naksilaknaba honakide. Ontokpa matau haibado oiredako, khoidazariba nupa maso. Somdana laikai mane Bindyana Hemagi mama Landoni manakta toina lakui. Wari kuina chikthane nupi anido. Bindyana Landoni da ningthaugi maramda nongmugi wa khazik hawdokpa hawkrabani. Magi imung manungge maramda loiba naide. Mapabungdudi leikide inama. Kuidri sahi ahumuki mamangda oramnani. Masagi anaba malay haibra. Aduga ningthau sidani thanamliba. Aduga aikhoigi inama ningthaugi mamaduna machase senajabani. Onthokna gyan takraba. Minagi hinsinba lakjaba yadaba angang. Mabuktine onthokna phakraba. Mangonda lanba lalaktrabadi kanadasu akaiba tawba nate madi. Mina lalakpadi yadaba midan. Kuire inama mana aikhoigi hemase khudajaba. Swaidasune toina lakjabani. Adubu ikairi mali hemagi manak changsinduna masak khangnaba waridi sadene mana mataw tamak nongmagi ngahang kingzaram hekta hankhini aidine mataw dubada kyade nuaitredo ise ningthause moigi mama hoigi gari gi showroom chawna lei mapabungna magi sarchu chawna thanami hai aduromda thabuk satlamani adubu handakti khoi namaduka pau phaunabada pau tamlakliba ningthaudo thabaka chalu yadri haine khoi lekai romda sumlaktuna leirabanina yarabadi inamadu ichega wari saba ngahakta lakchage ichena yanaba amukta aina wari sabiyu kaina toina haijarakliba aina da iche hoina kari khankhini khan wa kangthokpa ngamjadabani Landoni noktuna pau sangata jai Bindyasa machindo ising litte wari ngak sanaramaga Bindyado hankre Hema mayumna hanjalakle Landoni machage manakta changsilai Thoi nachena nang kol paide haine saurakpani yamna nachena hairiba magi manakta oina nangi larik makhado tamlu law haine sidari kaya phaba wadi hai kanadi nachigi manakta chanaba tawsiko yaya de haireno Hema kumlamde imung romda changkige tawi mamana matungine nang babana su adum tawsi hairabani ko kanadi karamba college pambage nangbu ha Hema kumdabusu yaraktre ima ai larik makha tamlaroi kaidawdoriba dudi oza oirani ai haima yengune mase phagi natima babada wase haibiyo khoi yungwasu naknaba private school do aduda moinasu yadaw mali aduda ai oza oirani adugini aina nungtigi training chatlibisi hai nachindo kaiganina karigi oza ha kaigi ima haibide haini aina khangloidawna karumdagi khalakliba wakhalno ha yaro haibirisini napana nachina wado taredi thire khaine saibini ne nangbo ima as hai tumilai pitawa nangna tawbo pumbabu aina karigi uroi khangloi ha dungtigi training yauribani haidana nangna chatlibase nangi amadu unaba saliba natro khoi yunga naknaba private school sidasu masu oza oire haibadai adugi oirini ne nangsu oza oirani kaina nati imagi bema nangbu aina haibisi yaroidra haibani ha aduk lairi sidanaba nupadu natrabadi nangbu imana kari khangani nuksirabadi nuksire khangde ai amta ayate amta khangde kayada nu yenguni mase machilase kayada nu yenguni haibide haini yaroidi yaroi ko kayam lairage mabo ima aikhoina moidegi kyam helake migi maral tondi chaba wate imung manung loina gyan tai masasun mamu phaba nupa lairam loi hagi aina manung sidana aina kana nung siduni yenguni mase kayada nu yenguni se hayeng dai dine nang training do chatpa yaroi ko
ꯆꯠꯀꯅꯤ ꯑꯩꯗꯤ ꯍꯥꯏ ꯅꯆꯤꯟꯗꯣ ꯀꯥꯏꯒꯅꯤꯅ ꯏꯃꯥ ꯌꯥꯔꯦ ꯆꯣ ꯊꯣꯛꯈ꯭ꯔꯣ ꯅꯆꯦꯒꯤ ꯃꯅꯥꯛꯇꯅꯦ ꯊꯨꯅ ꯅꯪꯕꯨ ꯊꯥꯕ ꯉꯝꯗ꯭ꯔꯤꯕ ꯑꯩ ꯂꯟꯗꯣꯅꯤ ꯅꯠꯇ꯭ꯔꯦꯗꯅ ꯈꯪꯅꯤꯗꯅ ꯅꯪ ꯃꯃꯥ ꯃꯆꯥꯗꯣ ꯍꯥꯟꯅ ꯑꯗꯨꯝ ꯃꯈꯣꯜ ꯀꯟꯅꯩ ꯃꯃꯥꯅ ꯃꯆꯥꯕꯨ ꯊꯤꯔꯦꯈꯩ ꯆꯩꯕꯤꯔꯝꯂꯦ ꯉꯁꯤꯁꯨ ꯋꯥꯈꯜꯒꯤ ꯂꯝꯕꯤꯗ ꯍꯪꯒꯠꯅ ꯆꯠꯂꯨꯕꯅꯤ ꯃꯩꯁꯥ ꯂꯥꯡꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯍꯦꯃꯥ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯃꯅꯦꯝꯅ ꯀꯧꯔꯛꯄꯗ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯃꯤ ꯑꯃꯨꯛ ꯎꯡꯗꯅ ꯂꯩꯔꯝꯂꯤꯕꯁꯦ ꯕꯦꯝꯃ ꯏꯃꯥ ꯀꯩ ꯍꯥꯏꯕꯅꯣ ꯑꯩ ꯇꯥꯍꯧꯗ꯭ꯔꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯁꯨꯝ ꯋꯥꯈꯜ ꯑꯃꯗ ꯏꯃꯥ ꯆꯥ ꯂꯣꯏꯔꯦ ꯊꯛꯑꯁꯤꯔꯥ ꯍꯣꯏꯅꯦ ꯊꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯁꯨ ꯅꯪꯗ ꯆꯧ ꯂꯥꯛꯂꯝꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯑꯃꯨꯛ ꯊꯕꯛ ꯑꯊꯨꯕ ꯂꯩꯍꯧꯏ ꯍꯥꯏꯗꯅ ꯍꯟꯈ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯃꯥꯕꯨ ꯃꯔꯛꯇ ꯂꯥꯛꯂꯝꯂꯤꯕꯕꯣ ꯐꯥꯏꯜ ꯑꯃ ꯀꯥꯎꯔꯝꯃꯤ ꯍꯥꯏ ꯏꯃꯥ ꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯚꯥꯅꯨ ꯅꯣꯛꯏ ꯃꯃꯧꯕꯨ ꯂꯛꯅꯕꯤ ꯐꯥꯏꯜ ꯀꯥꯎꯕ ꯃꯥꯟꯗꯦꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤꯅꯦ ꯃꯥꯅ ꯑꯁꯨꯝꯅ ꯊꯕꯛ ꯊꯥꯗꯣꯛꯂꯝ ꯍꯦꯛꯇ ꯌꯨꯝꯗ ꯆꯦꯜꯂꯛꯏꯕꯁꯦ ꯅꯍꯥꯟ ꯃꯈꯩ ꯑꯁꯨꯝꯅ ꯇꯧꯕ ꯅꯪꯒꯤ ꯗꯥꯆꯧ ꯅꯠꯇꯦ ꯅꯣꯡꯃꯅ ꯐꯥꯏꯜ ꯀꯥꯎꯔꯝꯃꯤ ꯅꯣꯡꯃꯅ ꯀꯣꯛ ꯆꯤꯛꯂꯦ ꯂꯣꯏꯕ ꯅꯥꯏꯗꯦ ꯃꯇꯧ ꯑꯃ ꯇꯧꯔꯤꯅꯦ ꯅꯪ ꯗꯥꯆꯧꯁꯦ ꯏꯃꯥ ꯎꯗꯦ ꯑꯩ ꯈꯪꯁꯤꯟꯅꯔꯣꯏꯀꯣ ꯍꯦꯃꯥ ꯈꯨꯝꯂꯨꯗ꯭ꯔꯦ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯋꯥꯈꯜ ꯃꯔꯛꯇ ꯎꯕꯨ ꯎꯔꯗꯤ ꯃꯅꯦꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯇꯞꯅ ꯍꯪꯂꯛꯏ ꯏꯃꯥ ꯅꯥꯆꯣꯝꯗꯨꯕꯨ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯚꯥꯅꯨ ꯅꯥꯆꯣꯝ ꯆꯤꯟꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯗꯣ ꯁꯦꯝꯂꯒ ꯁꯤꯕꯣ ꯍꯣ ꯅꯃꯥꯕꯣꯛ ꯑꯩꯈꯣꯏꯗꯅꯦ ꯃꯁꯨꯁꯤꯡꯅ ꯂꯩ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯅ ꯂꯩꯔꯝꯃꯤ ꯒꯨꯜꯃꯣꯍꯣꯔ ꯂꯩꯁꯤ ꯎꯕꯗ ꯐꯖꯃꯟꯈ꯭ꯔꯗꯨꯅ ꯑꯃ ꯇꯥꯞ ꯂꯧꯗꯨꯅ ꯏꯃꯥꯅ ꯆꯤꯟꯁꯤꯜꯂꯛꯄꯅꯤ ꯐꯖꯕ꯭ꯔꯥꯅꯦ ꯍꯦꯃꯥ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯃꯉꯛꯇꯣ ꯇꯞꯅ ꯅꯣꯝꯂꯒ ꯐꯖꯩ ꯌꯥꯝꯅ ꯚꯥꯅꯨ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ ꯑꯗꯨꯕꯨ ꯍꯦꯃꯥ ꯃꯥꯗꯤ ꯇꯥꯅ ꯃꯅꯦꯝꯔꯣꯝꯗ ꯌꯦꯡꯂꯤ ꯃꯅꯦꯝꯗ ꯌꯦꯡꯂꯨꯕꯗꯤ ꯅꯠꯇꯦ ꯃꯅꯦꯝꯒꯤ ꯌꯦꯠꯀꯤ ꯅꯥꯞꯄꯗ ꯆꯤꯔꯛꯂꯤꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯒꯨꯜꯃꯣꯍꯣꯔ ꯂꯩꯔꯥꯡꯗꯨꯕꯨ ꯑꯗꯨ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯅ ꯌꯦꯡꯖꯔꯨꯕꯅꯤ ꯃꯤꯇꯥꯖꯔꯨꯕꯅꯤ ꯋꯥꯈꯜ ꯑꯃꯅ ꯃꯥꯕꯨ ꯑꯃꯨꯛ ꯂꯛꯅꯕꯤꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛꯁꯨ ꯂꯝꯂꯥꯟꯕ ꯑꯣꯏꯈ꯭ꯔꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯣ ꯅꯥꯞ ꯑꯅꯤꯗ ꯉꯁꯤꯁꯨ ꯁꯤꯡꯖꯥꯏꯌꯦꯅ ꯇꯥꯍꯟꯕꯤꯔꯤꯕ ꯍꯦꯃꯥ ꯃꯥꯒꯤ ꯃꯔꯥꯜꯗꯤ ꯅꯠꯇꯦꯀꯣ ꯆꯍꯤ 4-5 ꯃꯇꯨꯡꯗꯗꯤ ꯄꯥꯝꯕꯤꯁꯦ ꯃꯄꯨꯡ ꯐꯥꯗꯧꯅꯤꯀꯣ ꯊꯣꯏ ꯑꯗꯨꯒ ꯌꯥꯅꯥꯅ ꯁꯥꯠꯂꯛꯄ ꯂꯩꯗꯣ ꯑꯩꯅ ꯍꯦꯛꯇꯨꯅ ꯈꯨꯗꯣꯜ ꯑꯣꯏꯍꯜꯂꯒ ꯂꯣꯏꯔꯦ ꯅꯪꯒꯤ ꯌꯦꯠꯀꯤ ꯅꯥꯞꯄꯗꯨꯗ ꯅꯥꯆꯣꯝ ꯑꯣꯏꯍꯟꯗꯨꯅ ꯈꯨꯠꯅ ꯆꯤꯟꯒꯅꯤ ꯅꯁꯥꯅ ꯌꯥꯖꯔꯦꯀꯣ ꯌꯥꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯃꯇꯝꯗꯨꯗ ꯍꯦꯃꯥ ꯀꯌꯥ ꯅꯨꯡꯁꯤꯅ ꯅꯨꯄꯥ ꯃꯥꯕꯨ ꯌꯦꯡꯖꯈꯤꯕ ꯃꯣꯃꯣꯟ ꯅꯣꯛꯆꯈꯤꯕ ꯑꯗꯨ ꯄꯦꯟꯖꯈꯤꯕ ꯑꯃꯨꯛꯁꯨ ꯇꯥꯝꯈ꯭ꯔꯕ ꯅꯨꯄꯥ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯍꯟꯕꯤꯔꯤ ꯀꯗꯣꯝꯗꯒꯤꯅꯣ ꯑꯃꯨꯛꯁꯨ ꯆꯥꯛꯂꯤꯕꯤ ꯍꯦꯃꯥꯒꯤ ꯊꯃꯣꯏꯗꯨꯕꯨ ꯑꯣꯠꯀꯦ ꯌꯥꯎꯅ ꯑꯣꯠꯂꯤꯕꯅꯤ ꯀꯥꯟꯗꯦ ꯂꯥꯛꯂꯤꯀꯥꯟꯁꯤꯗ ꯁꯝꯕꯜ ꯐꯥꯖꯤꯜꯂꯝꯒꯦ ꯂꯝꯕꯤ ꯃꯇꯥꯏꯗ ꯊꯥꯕ ꯄꯥꯝꯕꯤꯅꯤꯅ ꯃꯤꯅ ꯁꯟꯅ ꯆꯪꯗꯨꯅ ꯑꯃꯨꯛ ꯐꯨꯛꯇꯣꯛꯄꯤꯔꯝꯂꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯅꯥꯞꯄ ꯆꯤꯟꯕꯤꯒꯅꯤ ꯍꯥꯏꯗꯣꯛꯂꯨꯔꯒ ꯅꯥꯆꯣꯝ ꯑꯣꯏꯍꯟꯅꯕꯤ ꯂꯩ ꯁꯥꯠꯍꯟꯕ ꯉꯝꯗ ꯄꯥꯝꯕꯤꯁꯤ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯊꯣꯏꯕꯤ ꯍꯦꯃꯥ ꯆꯥ ꯍꯩꯔꯝꯕ ꯂꯦꯞꯄꯤ ꯇꯥꯔꯤꯕ ꯋꯥꯈꯜꯒꯤ ꯈꯣꯟꯖꯦꯜꯗꯨ ꯁꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯍꯦꯟꯒꯠꯂꯛꯑꯕꯣꯏ ꯅꯤꯡꯏ ꯃꯥꯅ ꯊꯤꯡꯂꯨꯕ ꯈꯝꯖꯤꯜꯂꯨꯕꯗꯤ ꯉꯝꯗꯦ ꯑꯩꯒꯤ ꯊꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩ ꯍꯥꯏꯕ ꯒꯨꯜꯃꯣꯍꯣꯔꯒꯤ ꯂꯩ ꯐꯖꯩ ꯌꯥꯝꯅ ꯐꯖꯩ ꯅꯪꯅ ꯑꯄꯥꯝꯕ ꯄꯨꯝꯕ ꯇꯥꯃꯣꯆꯧꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯅꯪꯅ ꯐꯖꯩ ꯍꯥꯏꯕ ꯄꯨꯝꯕ ꯑꯩꯅ ꯍꯦꯟꯅ ꯈꯣꯏꯗꯥꯏ ꯑꯗꯨꯕꯨ ꯇꯨ ꯌꯦꯡꯉꯨ ꯏꯕꯥꯅꯤꯒꯤ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤꯁꯤꯅ ꯅꯪꯒꯤ ꯍꯦꯛ ꯃꯊꯪꯗ ꯏꯅꯨꯡ ꯅꯨꯡꯁꯤ ꯁꯤꯃꯗꯤ ꯑꯩꯅ ꯁꯤꯗ꯭ꯔꯤꯐꯥꯎ ꯁꯦꯟꯅꯔꯅꯤ ꯍꯥꯏꯕꯨꯗꯤ ꯍꯥꯏꯗꯦ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯦꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪ ꯂꯩꯕ ꯃꯤꯔꯥꯏꯔꯝꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤꯁꯤꯒꯤ ꯃꯈꯣꯡꯗ ꯃꯥꯂꯤ ꯑꯣꯏꯗꯨꯅ ꯅꯪꯅꯤ ꯈꯟꯅ ꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯅꯨꯡꯁꯤ ꯂꯩꯅꯥ ꯅꯥꯗꯨꯅ ꯂꯩꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯀꯣꯊꯣꯏꯕꯤ ꯅꯪꯅ ꯄꯪꯅꯣꯛꯇ ꯅꯣꯛꯇꯨꯅ ꯂꯩꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥ ꯌꯦꯡꯉꯨꯅꯦꯁꯦ ꯅꯣꯛꯂꯤꯁꯦ ꯍꯩ ꯃꯁꯤ ꯇꯥꯃꯣꯆꯧꯒꯤ ꯊꯣꯏ ꯇꯥꯗ꯭ꯔꯕꯣ ꯅꯪꯕꯣ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯍꯦꯃꯥ ꯆꯥ ꯍꯩꯔꯤ ꯀꯥꯎꯊꯣꯛꯂꯦ ꯆꯥꯗꯣ ꯀꯞꯇꯨꯗꯒꯤ ꯄꯥꯊꯔꯤ ꯆꯥ ꯑꯁꯥꯕꯗꯣ ꯃꯈꯣꯡ ꯃꯈꯨꯠꯇ ꯍꯩꯖꯤꯜꯂꯤ ꯄꯩꯁꯥ ꯐꯥꯎꯔꯛꯏ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯆꯥ ꯍꯩꯔꯝꯕ ꯂꯦꯞꯄꯤ ꯆꯥꯗꯣ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯃꯤ
Hema tofong khangde. Manem ukidringai magi mataudo angawbini khankidringai. Haidokliba chato sasat pi amana nanthukna bukhone. Makut khusa singdudi cha asabana pokhibagi ingangang sile. Maisa phawre. Madu Heman hanna yengludri. Nungsi maisa langlani kaina majak yomlani. Magi hakchangda maisa dadi kaishunata boina lawkri. Manengi napagi na chumduna mabu lakna biramli. Magi kulmor pambiduna kadomda. Mana mirai biramli. Hanna yengludri. Murum kunjaling hari. Aina mirai ramlaso. Ibaniki kulmor pambidudi nangna senaramgani. Ai khang. Aina waribani. Ifum chafam khangribadi. Kulmor pambi nangi maramginat. Aina waribase. Thamuchau. Nang bukan hana sena biramgani. Nang bukan hana yingsin biramgani. Oh, aso tidak pawise. Ai lanjare. Thamuchau. Ai hamna lanjare. Mana tumin ngausinabadudi kanana khangni. Maga khwaidagi naksina tinaruba. Loina ruba ningthemna khak magi matau urubani khanglubani. Aranba ningthemgi wai sunati. Pari ngausinari. Nisa makal kya sizinari. Mana khamba ngamdre. Ningthemna hari khonjel pikthana. Gyan daba mina phate khangna ngausinar. Nisa sizinarapadi kanana sithingba khamba ngamde haidun. Aina kari ngamluni haigani. Ningthemgi wado tahudagumsidau pari makhura joina. Kari haibunone ningthem. Kaka kishnatida. Pari gi thabakama tanari haibuduna kamdauba. Kari thabakno kaka idi khangjadebu. Hai, nangna khangde haibisibu kainone. Asukluna tinarga. Thabakama tanari hai. Koi pari se larikanna ahingda pai haine. Noina dom jana. Thabaki lairak oiramdau mandida. Set Nobel mayama natraga angang school da lairik taknabagi mana lairik pabasu oirambe. Othoida. Pare. Kadai da chaludori noibo suti numitnine. Nga koitholuge tawne ka. Hai, koi pari si nupiga khangna chana leibro. Ningthem nokpa khangladuna. Mawa kaka leramdau manbrane. Kaide maladagi handaktine makoiga kakti. Masasi imon mosina uine. Wakhal nungaitaba mali. Kari tawre hanglure hairak tuksulaiti. Mana ma haire. Kura kem tawdabani da parido. Yumgi dari da phaminaduna wari sanari. Parigi makhura joiga parigi mayumda lakliba ningthemga. Pari imung lomdagi thokli. Chumi jamona na ure huzikti. Masang matawdo makoi marang isang sangli. Masamso kakkani khangre. Themba thoklasi. Yam thuina. Hoi. Kaka amo akoi chalugigi. Ani da tholamini. Ningthemgi bike purakpa konthongwai da khamduna thamlambado start tawki. Pari na maningda tongkhatli. Ani do lakmini. Ningthemna maruk mapang khara pulusi haidana pari bahuduna puthorakpani. Suti numituda. Pari do matomda sumlahilabadi makok chakhiba tare. Ningthem tasengna kiri. Pari yari hanagum. Marakta karan furakadradi khangbanati. Main road yusilake. Pari na bike tabu khamale. Haibaga tawbaga noki dum taw. Irai laina mana hairami. Ay ngasi mi arangba marakta lingre. Kokam chikli. Nangaw tho halakbaga hairamo. Ay lambi na ngairamgene ko. Ningthem pari da thazara yengduna tawklani khanglaban. Laudana wa tongnuda. Nare kok nungaidrene bundo. Ningthemna sawrangnana mabu sum yeng laikhibaduda pari na ahoina dum nokthori. Phagi na tena nangbo chathoro thengkhrani. Minai sukthujidi. Kana roi khang ningthem matomda yangna bike da thauki. Pari hairaf yenglamlaga mamai leiduna lakle. Main road tubu na theiramli. Mayim taba lambi romdani mana laklibado. Lamlong leibatuda ngak lepi. Lamlong ahum phangba
lambi macha ahum awang thangwa maikerum da chalagana magi mayum tagani maning thangwa maikeda chaluragana mana oza oriba school da leibani aduga makha thangwa maikegi lambi macha du romda khara changsiluragana magi tamna khrabi madugi mayum leibani haina sapari di lamlong du da leptuna makha maikeida khudani ngingjaki masi su yengi magi hemagi maike pari no fetona soli na yum homkrene nang aidi nangbu yeng nangbu thi nangi maike sa nungsiban da mikup ama mikup jama lising hemagi maike yeng luba pari gi meeting madi mapung bhararoi pumna makna khang lamin meeting du nakhak thawai rudabani maning maike gi lambi school tabadu romda oina pari chumring lai school yawada khara wali lama khangda maliptana leki oirom thangba lambi nakal du romda mana yenglubani hanakom mikup du desu mapung di fadri nauriba gulbor pambi macha do leiramni madom tarak kuire parina gulbor du ki maike yengudaba mabu senarudaba masidi nathaidana thambangamda makhongna thongna magi maike de lakriba nathai bai taba parigi khongthang sing aduki maralni golmor pami romda khongkap amani changsiloi magi wakhalama nangbu karamneri aidi nangbu kawrge honere adubu ngamde nangbu kamdauri ani subu khongthang emagi khonjelama ninduna tahanbiri khoi mana hairiba aise khoi chegi manakta chalan khani haini aini yabiran chattaba yadi kain angam talaklan ai hita muchau aidi no yum doina laklan hekta chinsila daun ko khumdi aya mai haunabi nuga sumnai khri ahum suba khongthang thamoida mage mami hakchangda nangi mami thuithoibi aidi imai ba leidraba khoi khurana ibuk thakpiduna laik taman biduna hingliban aduna sauru noi ima baba je hoina aiga khangna bayar aiga naksina bayar haina kha nangbu jeraklasu aibu jeraklasu nangna sauru asingman makoina hariba pumbadu taning de jo mi bu pangchai de ka chai baya badang kanam tana ai ta ma chauda dati chai bayar ai leiri sidi nangidi kana mo wala ru ai leiri moini hinsan yaro aida ai gini nang khakta ne ta mucho mapira ga jelagan thoi phagi dong aina wadauda aina kaptauda nang noina kaptaurabako taning de kisu adu maina nang ima baba leite haidana amukhan haina aina hina nongaite ta mucho mapan thungi arang arak ta ngaw mayam se ai de hina de yam hina de pari sora musang hundui golmor pami makhongdo yoramde magi wakhalde lepalaite pari nasu ayet papirudi mapung phadriba golmor pambi duda yanglak mideng duna haiki nangide kari wali aile ahum wakya malakhibe aigi punsi mami samkhiba machu hongkhibe adugu nangbudi aini senakhini ningsing hale nauna na haukraba mikup macha simuso hema hoigi laikai ki mache thukpi ningthogina mane thukpi bindia hoida lakli hema chathukhi matang aduda mayumna leinadi hema gi mama landoni nga ngasidi luthana bindia ga watane inama aidi haibidi hairisini ko asam awang laikai ki khoi bema hema ga khangnai haiba pari haido handak numit marini mangani suri haine agwati haibra aduda training amagi chatkhi haine ma he khalakpagane aidiba inau hemasi mangonda chengkhidau malibu ina mahoina su paribu yadaba mongsi ubada aidi itha thasadre bindia isa se punduna kada solunsen thamgadabada mangaire pura mai pare haiduda lukhrabani ni mapana phuyadi aina phuiche yadi machena su amanakta lehelasi adum tawradi pariga kaina hanba laptokna hanba yani haidana aiga wamuna tanarabani
आदा चटननबा फ्लाइट टिकेट फाउबा कक्लबनी मपोट योमलबनी अदुगा नमदना हेक माना खोय मैमसे नमदना सिदा लैरिबसिन माइ पाइरी हाइदुनाने सेमजन बिक्रा मारी इचासे इनमा एखोय इया निंथवोइसु हेमागा पारी हाइदुगा खंगनै नुंसिनै हाइबसे खंबा माली अदुबु माना हेमाबु नुंसिजबा पामजबसिदी ngasisu hemabu yengba lakhawi aikhoida changlo haibisi yade a ipamlomgi ningthaugi mama manamaduna hemabu masak amutang yengba lakchage harklibise kuirabani yaro bainama hemadi angangi heyeng tungda nungsinabana chaba yaba nate mabu wani haibani ni aina haidi pari haiba angang nupa machado phai gyan tai adubu imungdo aduknan mama mapa amalemnabadi phai अदुसुनति मखुरादुना योख्लिबनि सिदबु खोय हेमाना तुंगदा करमना नुंगाइना लेगदोरिबनो इबेमा बिंद्या इनामा वाखल खनफम खंद्रि करी तौनी आई कोकसे यामना सारे इनामा पारिना सिदा लेद्रि कानसिदा आ खोय हेमासे निंथौदा नमदना खोय मैम सिलगा चिलंख्रसिबा बिंद्या नंगना हाइरिबु वादुबु आइबु हेमा ngасidi khara thingdokre mama na ngасidi lai tharoi thongbudo chaninge haiduna kaithel room da chalubani matam khra oire ma kit center mada thabuk pubani center do da gi thulakpaga kaithel da lai tharoi koiti thiringai mayum rom da lakpada yamna thingdokre auto da mayum hali parking do to khamle bara piramle aduga magi bag macha dune tharoi yawa plastic mayum dumaga mayum yawnaba chatlaurage haidana hathu hathu lai magi tamu chobunga siri yamna ningsing lai hema aduna mayum yawbangai ngamdana chana bag tagi magi phone do loktoktuna tamu chow haina save tawriba contact tuda call toksili adu call parakte minute amani kanaraga miss sama thari parina interview yaur ki call pai biya rethoi hema momon tawna message sali ai ngai rom ge ko mai paklo message send tawki reply di laktre ema phone do magi bag ta hapchin ki adugo mayum mai da gam lakle mabu tunglong dagi korpa mali haina mamai leiduni yengthukli lekai gi manama thokpi bindya orambaduda kari tobo yarbano khanduna ema changsilai inama kaidawragi ipa pakhan ui bema halakpada ngari bro nangbo ngasidi kaithelum du sanglubani khara thingdokre aikhoi phauda chalusira nangbo inama kaidobu yauki atai nateda namana kuire phi malauge haibani aina ngasai phi do kakle namana hangchi luhongba lai ada phi do inni haine amukta ne nangna pukose aina muk thilakwa haiduna ne pharak tarani laune nangbo hoi nama hema mayuma kai na thaiduna manama bindya hoirom doina lakmini bema bindya na marai bakta makuna namduna soli bema kokse chikpane namase yadre mit soklaba kainom tawri phi sabusule po hairabani aina pamjabagi hek sarabani as kokse ngasidi hagetba phongam silaktre he inama mitto amukta check tawthu una sum adumai leisiladi isa sopa helani ine nupagi arumba khunjelamana nakaldagi kaurpada nupi ani du yengthuklui hema nupado masak khangni mayum thongal manakta toin umanbagi nongmontadi kaungnaruba nate kanano karino haibuso mana khangjaba nate bindya no ketawi ningthawo kadomdagi no natom taro bobsa juyarkli gari da leho ai ini hoida lakuni kari leire namana kari harakpagi o namana nahan yumgi lai makhurum se harakpani panji do aikhoi lekai dagi oibani adugi wa oiramni ne hoine adum imala hari wa tanaro haidana ai lakpani fare aisu yumlom da changlibani law punna changkrasi ko ine gari yauri asida punna changkrasira yaine hema nupaduga bindyaga hainariba wasingdu sumtaduna lei
नुपादुदा अहानबा उबदा अमुक्तंग येंगलंबदगी अमुक हंसिनदी येंगलुद्रे मागी फोनदो अमुक लौथोक्तुना येंगलुई मागी तामोचोगी मपाव लाक्प्रा हाइना लाक्ते बिंद्याना हेमादा ओनसिलक्तुना बेमा लाओ लाओ युम यौगदबसु खरा वाली नंग दादाना गारीसिदा पुन्ना युमलोमदा चंगमिनख्रसिको सिना थुरनी कोक्सिना मारोल अमा चिकपने लाओने नंगबो हेमा कैसु खलुदना बिंद्याना हाइबे यारे पुन्ना गारी मनिंगी सित्ता बिंद्यागा फमिनी बोबसना गारी थवी निंगथौना ममांगदा फमनी बिंद्याना हेमादा येंगलई काय काय नंगे मायुमदो आई पाइबिगे लुमलमननी बेगदुसु पाइबिरगेसे करीनोने नंगी सिबो इमाना लाई थरोई चानिंग हाइबकी अइना कैथेलगी लेरकपनी चे बिंद्याना हाथु हाथु हारी गारी थौबा हरमदाइदुदा हाइमा आइरे काउरेदना लमलोंगी दुकानदगी थुम पैकेट अमता लेरखिगे असिदा लेरी कुइरकलोइसे इबुंगो नोय गारीसे अमुक्ता लेसिलगा खामगेरा गारी खामी बिंद्या गारीदगी फटकुमखी हेमागी बैग थरोय मयुमदुमसु पाइख्रे हेमा इका तौना लहावी इनमा इनमा आइसलाकी हेमा थुना गारीगी थोंग हांगे होने अदुबु ngamdre lok toksangre gari dusu thau hawramle mamai leiduna hema chingana hatu hatu chincha chakriba bindya da yengawi amuk thuna mamangi sita phamliba ningthau bobsan da yengli mana wa haiba nangringai ningthau mamai leisilei lana khangano jamna warim ta saru sidam hema gyan men ta duna kaino gari khambi kaino tawrisibo Kigano, bakat kano, jamnusung wariyamta. Taningde, inama binyana tarum nisikaino, nang kanano, ha, gari sikam, kamo haibani. Ningtaugi matagdi ahung malaydri. Hema, taptako, kigano, asay faudani. Hema, ningtaugi wado tadi, full thang laba lambituda, kanasu hana yenglamdaba, bobsana, tumin, gari du yang na thaukre. Window glass singduso tinted oibana hemana manungda phirim biring chommiso mapanumdagi kanana su ubidre koilaw lawduna kanbiu haina lawzarapso kanana samagi miracle tabidre upai leite hema romda ningthau toini yengai wahai amani hairakidre hema upai leirakraduna o khona kablakle hojikta da gyan tare binyana sindana mabo namdana nupa maming phawba khangdabasida pithoklibani natradi kari oini mamaki mamana thawrang asi bindyaga punna sinduna mabu makhoida lang thola ibra helma khanpham khangdri tafong khangdri kapanatana upai leitri magi phone yawba bag so bindyana pokri ma upai leitri matomda sijagadaba tangai nga gari do tharuklaga khamni bobsana gari dagi kumthagiduna Get amagi manung the thousand cray. Gari do kamkri, Gobson kumtakri, Aduga get do amulonson key. Hema quile lady ningsi, Papitana, Milu and Nimuk Tresin Kibana, Uruba Mike Kuding, Mayek Singoktree. Matola Magi Yumoigani, Amawi, Ningtau Gari de Kumtaki, Maningi Tundo, Hangdoklaga, Masanonta, Hema the Yingli, Sidki Kachiloida, Hema Kaptuna, Gina, Masata Sunduna Pamni. Manungda jangsema taningde kaide noibu noina puraklebuse aini yani khanbra asuk phattaba nakhoi me amana rawa aibu mangan gi simba aina mu phau nangu mangan gi haina wakal da phau khan ki balaiti hema aibu ki gan taningde ayum da chatke yaro aduri yaro ni hema taningde hando aibu thado Ibanigi pantungoy gada ba numitni ngasina hoy ay nangonda minangkri ay lankri ine bindyana ay mateng pangkibani madilan kibanati ay na haizaman bagi ine na iki mateng pangkibani ay na loy na lanman ay yung da chaki nang kanano karino ay khangde ay bu thado piyo sing dada ay bu thado piyo ba ningthaw hema na kabliba dada nungai tana yengdana hari Hema, ahanba nangbu ukiba mikuptagi ay nangbu nungsi, yam nungsi. Madugini,
ꯐꯤꯔꯦꯞꯁꯤ ꯑꯩꯅ ꯂꯧꯈꯤꯕ ꯑꯩꯅ ꯋꯥꯔꯛꯀꯦ ꯍꯥꯏꯔꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯉꯁꯤꯗꯤ ꯏꯅꯥꯛꯇ ꯅꯪꯕꯨ ꯊꯦꯝꯂꯒꯦ ꯈꯜꯂꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯉꯥꯎꯕ ꯅꯪ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯩ ꯈꯪꯅꯤꯡꯗꯦ ꯁꯦ ꯑꯗꯨꯝꯕ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯀꯩꯅꯣ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯡꯁꯦ ꯁꯦ ꯍꯟꯗꯣꯛꯑꯣ ꯑꯩ ꯌꯨꯝꯗ ꯆꯠꯀꯦ ꯏꯊꯣꯝꯇ ꯆꯠꯆꯈꯤꯒꯦ ꯍꯦꯃꯥ ꯃꯁꯥꯗꯣ ꯀꯞꯃꯟꯕꯅ ꯁꯣꯔ ꯐꯖꯅ ꯍꯣꯟꯕ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯥ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯂꯛꯇ꯭ꯔꯦ ꯃꯈꯨꯠ ꯑꯅꯤꯅ ꯃꯀꯣꯛꯇ ꯃꯁꯝꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯖꯩ ꯅꯤꯡꯊꯧꯅ ꯃꯁꯥꯗꯣ ꯍꯦꯟꯅ ꯆꯤꯡꯁꯤꯟꯈꯤꯗꯨꯅ ꯍꯦꯃꯥ ꯑꯃꯨꯛꯇ ꯇꯞꯊꯈꯣꯕꯁꯦ ꯅꯁꯥ ꯁꯣꯛꯄ ꯇꯥꯔꯦ ꯅꯪ ꯀꯞꯃꯟꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯖꯕ ꯄꯨꯝꯕ ꯅꯨꯄꯥꯗꯨꯅ ꯇꯥꯕꯤꯗ꯭ꯔꯤ ꯍꯦꯃꯥ ꯎꯄꯥꯏ ꯂꯩꯇ ꯏꯃꯥ ꯀꯧꯗꯨꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯤ ꯃꯃꯥꯃꯛꯅ ꯃꯥꯕꯨ ꯃꯤꯅꯝꯕꯗ ꯌꯥꯎꯔꯝꯒꯅꯤ ꯈꯪꯂꯁꯨ ꯅꯤꯡꯊꯧ ꯉꯥꯏꯍꯥꯛ ꯍꯦꯃꯥꯕꯨ ꯌꯦꯡꯉ ꯂꯩꯈꯤ ꯃꯇꯧꯗꯨꯗ ꯕꯣꯞꯁꯟ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯍꯩ ꯅꯤꯡꯊꯧ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯤꯕꯣ ꯒꯥꯔꯤꯗꯩ ꯐꯥꯎ ꯀꯨꯝꯊꯔꯛꯎ ꯌꯥꯗꯦ ꯀꯝꯗꯧꯃꯤꯁꯤꯅꯦ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯈ꯭ꯔꯁꯤꯔꯣ ꯌꯥꯔꯣꯏ ꯕꯣꯞꯁꯟ ꯑꯩꯅ ꯉꯝꯅꯕ ꯊꯦꯝꯒꯦ ꯌꯥꯗꯧ ꯃꯥꯟꯗꯦꯅꯦ ꯌꯥꯅꯤ ꯕꯣꯞꯁꯟ ꯊꯦꯡꯛꯁ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯉꯁꯤꯗꯤ ꯅꯨꯄꯤ ꯆꯦꯜ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯄꯨꯟꯈꯤꯁꯤ ꯊꯦꯡꯛꯁ ꯕ꯭ꯔꯣ ꯅꯨꯄꯥ ꯑꯅꯤꯗꯣ ꯂꯦꯡꯒꯣꯟꯅꯩ ꯕꯣꯞꯁꯟꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯍꯦꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯗꯨꯕꯨ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯥꯝꯂꯨꯕꯁꯨ ꯌꯥꯔꯣꯏ ꯈꯪꯕꯅ ꯈꯥꯝꯗ꯭ꯔꯤ ꯅꯤꯡꯊꯧ ꯍꯦꯃꯥꯅ ꯀꯞꯄ ꯂꯦꯞꯄꯨ ꯌꯥꯗ꯭ꯔꯕꯗ ꯃꯥ ꯑꯣꯏꯅ ꯒꯥꯔꯤꯒꯤ ꯃꯅꯤꯡꯒꯤ ꯁꯤꯠꯂꯣꯝꯗ ꯂꯥꯛꯇꯨꯅ ꯍꯦꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯅꯔꯦ ꯍꯦꯃꯥ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯤꯡꯆꯥꯕ ꯅꯪ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯦꯃꯥ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯅ ꯀꯞꯂꯤꯁꯦ ꯑꯩꯅ ꯃꯤ ꯊꯦꯝꯕꯁꯨ ꯍꯩꯇꯦ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯕꯨ ꯅꯪꯕꯨꯗꯤ ꯀꯞꯍꯟꯅꯤꯡꯗꯦ ꯁꯦ ꯀꯞꯂꯤꯗꯣ ꯐꯔꯣꯕ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯇꯥꯅꯤꯡꯗꯦ ꯑꯩ ꯌꯨꯝꯗ ꯍꯟꯒꯦ ꯅꯪꯅ ꯉꯁꯤ ꯉꯝꯗꯨꯅ ꯑꯩꯕꯨ ꯆꯦꯜꯂꯁꯨ ꯑꯩꯅ ꯌꯥꯅꯤ ꯈꯟꯕ꯭ꯔꯥ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯁꯤ ꯅꯪꯅ ꯈꯪꯉꯨ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯅꯕ ꯂꯩꯖꯩ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯃꯥ ꯑꯩꯒꯤ ꯇꯥꯃꯣꯆꯧ ꯂꯩꯖꯩ ꯁꯤ ꯗꯗꯥ ꯑꯩꯕꯨ ꯅꯆꯟꯃꯛꯅꯤ ꯈꯟꯕꯤꯌꯨꯕ ꯑꯩꯒꯤ ꯇꯥꯃꯣꯆꯧꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯅꯤꯡꯊꯧ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯦ ꯍꯦꯃꯥꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯤꯠꯌꯦꯡꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯍꯥꯏꯔꯤ ꯅꯪꯕꯨꯗꯤ ꯊꯥꯗꯣꯛꯂꯔꯣꯏ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯦꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯕꯇꯅ ꯄꯦꯜꯂꯛꯇ꯭ꯔꯕ꯭ꯔꯥ ꯍꯦꯃꯥꯒꯤ ꯈꯨꯗꯥꯡ ꯇꯥ ꯄꯥꯏꯈꯤ ꯃꯥꯔꯣꯝꯗ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟ ꯍꯦꯃꯥꯕꯨ ꯃꯊꯥꯗ ꯆꯤꯡꯁꯤꯟ ꯆꯦꯠꯅ ꯀꯣꯟꯁꯤꯟ ꯊꯝꯈꯤ ꯍꯦꯃꯥ ꯅꯤꯡꯊꯧꯒꯤ ꯃꯅꯒꯟꯅ ꯊꯕꯥꯛꯇ ꯃꯈꯨꯠ ꯑꯅꯤꯅ ꯀꯟꯅ ꯊꯥꯖꯤꯜꯂꯤ ꯐꯨꯖꯤꯜꯂꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯊꯥꯗꯣꯛꯂꯔꯣꯏ ꯃꯇꯥꯒꯨꯝꯅ ꯑꯗꯨꯃꯛ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯦꯃꯥ ꯃꯥꯒꯤ ꯎꯄꯥꯏ ꯂꯩꯇꯦ ꯄꯥꯔꯤꯅ ꯃꯉꯣꯟꯗꯒꯤ ꯀ꯭ꯂꯥꯁ 2 ꯍꯟꯕꯅꯤ ꯃꯥꯅ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯃꯇꯝꯗꯨꯅꯤ ꯄꯥꯔꯤꯅ ꯀ꯭ꯂꯥꯁ 12 ꯀꯥꯔꯤꯕ ꯉꯁꯤ ꯍꯦꯃꯥꯒꯤ HSLC ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯃꯥꯒꯤ ꯇꯥꯃꯣꯆꯧꯒꯤꯗꯤ HSC ꯑꯦꯛꯖꯥꯝ ꯂꯣꯏꯒꯗꯕ ꯅꯨꯃꯤꯠ 5ꯅꯤ ꯋꯥꯠꯂꯤ ꯌꯥꯎꯁꯪ ꯃꯇꯨꯡꯗ ꯁꯕꯖꯦꯛ ꯑꯃ ꯊꯣꯛꯂꯤ ꯌꯥꯎꯁꯪ ꯃꯔꯛꯇꯨꯗꯅ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯇꯤ ꯂꯩꯁꯤꯟꯈꯤꯕꯅꯤ ꯍꯦꯃꯥꯅ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯗꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯍꯔꯥꯎ ꯊꯣꯛꯂꯛꯃꯤꯟꯅꯩ ꯒꯦꯠ ꯃꯌꯥꯗ ꯃꯥꯒꯤ ꯇꯥꯃꯣꯆꯧꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯦꯃꯥ ꯃꯃꯨ ꯅꯣꯛꯅ ꯌꯦꯡꯖꯔꯨꯏ ꯉꯥꯛꯇꯪ ꯉꯥꯏꯌꯨ ꯂꯥꯛꯂꯒꯦ ꯍꯥꯏꯔꯤꯒꯨꯝ ꯃꯉꯛ ꯏꯟꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯄꯥꯔꯤꯅ ꯍꯣꯏ ꯍꯥꯏꯒꯨꯝ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯉꯁꯤꯗꯤ ꯐꯅ ꯀꯨꯏꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯥꯞꯊꯣꯛꯅꯔꯅꯤ ꯈꯟꯕꯒꯤ ꯂꯦꯞꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯦ ꯍꯦꯃꯥ ꯃꯃꯤꯠ ꯑꯅꯤꯅꯗꯤ ꯇꯣꯏꯅ ꯒꯦꯠꯔꯣꯝꯗ ꯌꯦꯡꯂꯨꯏ ꯌꯦꯡꯂꯤꯕ ꯈꯨꯗꯤꯡ ꯃꯥꯒꯤ ꯇꯥꯃꯣꯆꯧꯅ ꯃꯃꯣꯟ ꯅꯣꯛꯂꯛꯅꯩ ꯑꯅꯤꯗꯣ ꯃꯌꯨꯝꯔꯣꯝꯗ ꯍꯜꯂꯛꯃꯤꯟꯅꯩ ꯄꯥꯔꯤꯅ ꯍꯦꯃꯥꯒꯤ ꯁ꯭ꯀꯨꯜ ꯕꯦꯒꯇꯣ ꯃꯔꯤꯡꯖꯨꯝ ꯑꯣꯏꯔꯣꯝ ꯊꯪꯕꯗꯨꯗ ꯌꯥꯟꯁꯤꯜꯂꯤ ꯃꯈꯨꯠ ꯌꯦꯠꯇꯅ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯨꯕ ꯃꯌꯨꯝ ꯑꯃ ꯄꯥꯏꯔꯤ ꯍꯦꯃꯥꯅ ꯃꯗꯨꯔꯣꯝꯗ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯇꯥꯃꯣꯆꯧ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯔꯨꯗꯣꯏꯔꯣ ꯄꯥꯔꯣꯏ ꯀꯩꯗꯧꯔꯦ ꯀꯣꯏꯕ ꯆꯧꯁꯤꯀꯣ ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗꯒ ꯆꯪꯈꯤꯔꯣꯏ ꯏꯃꯥ ꯍꯣꯏꯅ ꯆꯩꯔꯗꯤ ꯍꯣꯔꯦꯟ ꯆꯩꯔꯣꯏ ꯀꯩꯁꯨ ꯑꯩꯅ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯜꯂꯛꯀꯅꯤ ꯈꯔ ꯊꯦꯡꯅ ꯂꯥꯛꯀꯅꯤ ꯉꯔꯥꯡꯅ ꯍꯥꯏꯔꯝꯂꯤ ꯑꯣꯀꯦ ꯆꯠꯂꯨꯁꯤ ꯀꯗꯥꯏꯗ ꯆꯠꯇꯧꯔꯤꯕ ꯍꯦꯃꯥꯅ ꯃꯥꯒꯤ ꯇꯥꯃꯣꯆꯧꯒꯤ ꯌꯦꯂꯣꯝ ꯊꯪꯕ ꯃꯈꯨꯠꯀꯤ ꯐꯨꯔꯤꯠ ꯈꯨꯗꯥꯡ ꯑꯆꯣꯟꯕꯤꯗꯨꯒꯤ ꯃꯆꯤꯗꯨꯗ ꯑꯣꯏꯅ ꯄꯥꯏꯔꯛꯇꯨꯅ ꯀꯦꯅ ꯍꯥꯏꯈꯤ
ꯑꯗꯨꯕꯨꯔꯣ ꯅꯪꯅ ꯄꯨꯕ ꯃꯐꯝꯗ ꯄꯥꯔꯤ ꯅꯣꯛꯂꯗꯨꯅ ꯍꯦꯃꯥꯕꯨ ꯌꯦꯡꯂꯛꯏ ꯃꯥꯅ ꯋꯥꯡꯕꯁꯨ ꯐꯅꯌꯥꯝ ꯍꯦꯜꯂꯤ ꯑꯗꯨꯅ ꯍꯦꯃꯥꯗ ꯅꯣꯟꯊꯗꯨꯅ ꯍꯦꯛ ꯍꯦꯛ ꯌꯦꯡꯖꯕꯅꯤ ꯅꯣꯛꯄꯗꯃꯛ ꯅꯣꯛꯈꯤ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯈꯤꯕꯗꯤ ꯅꯠꯇꯦ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯍꯦꯃꯥꯒꯤ ꯐꯨꯔꯤꯠ ꯃꯆꯤ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠ ꯑꯣꯏꯅ ꯆꯦꯅ ꯄꯥꯏꯁꯟꯕꯤ ꯃꯈꯨꯠ ꯁꯝꯕꯤ ꯍꯦꯃꯥ ꯃꯣꯃꯣ ꯅꯣꯛꯆꯩ ꯏꯀꯥꯏꯅ ꯈꯖꯥꯏ ꯉꯥꯡꯁꯤꯟ ꯃꯃꯥꯏ ꯅꯣꯟꯊꯈꯤ ꯑꯔꯥꯞꯄꯗ ꯅꯠꯇꯦ ꯂꯥꯛꯂꯤꯕ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯂꯩꯕ ꯃꯥꯏꯀꯩꯔꯣꯝꯗꯨꯗ ꯑꯣꯏꯅ ꯂꯥꯛꯃꯤꯟꯅꯩ ꯃꯤ ꯏꯇꯥꯛ ꯇꯛꯏ ꯅꯨꯡꯊꯤꯜ ꯂꯩꯊꯔꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯂꯝꯕꯤ ꯃꯇꯥꯏꯔꯣꯝꯗ ꯆꯪꯁꯤꯟꯈꯤ ꯄꯥꯔꯤꯅ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇꯒꯤ ꯔꯨꯃꯥꯜ ꯑꯉꯧꯕ ꯑꯃ ꯂꯧꯊꯣꯔꯛꯏ ꯃꯗꯨ ꯁꯟꯗꯣꯛꯇꯨꯅ ꯊꯥꯏ ꯅꯥꯄꯤ ꯃꯊꯛꯇꯨꯗ ꯍꯦꯃꯥ ꯃꯣꯃꯣ ꯅꯣꯛꯅ ꯔꯨꯃꯥꯜ ꯃꯊꯛꯇꯨꯗ ꯐꯝꯊꯩ ꯃꯃꯤꯠ ꯑꯅꯤꯅꯗꯤ ꯀꯣꯏꯇꯥꯟ ꯇꯥꯅ ꯃꯥꯒꯤ ꯇꯥꯃꯣꯆꯧꯕꯨ ꯌꯦꯡꯖꯩ ꯄꯥꯔꯤꯁꯨ ꯃꯥꯔꯣꯝꯗ ꯑꯃꯨꯛ ꯑꯃꯨꯛ ꯌꯦꯡꯂꯛ ꯅꯣꯛꯂꯛꯀꯅꯤ ꯋꯥ ꯑꯃꯗꯤ ꯍꯥꯏꯔꯛꯄ ꯅꯠꯇꯦ ꯃꯥꯅ ꯄꯥꯏꯔꯛꯈꯤꯕ ꯆꯦꯔꯪ ꯑꯃꯨꯕꯗꯣ ꯀꯤꯁꯤ ꯍꯥꯡꯗꯣꯛꯑꯒ ꯃꯅꯨꯡꯗꯒꯤ ꯑꯃꯨꯕ ꯄꯣꯂꯤꯕꯦꯛ ꯃꯆꯥ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄ ꯄꯥꯝꯕꯤ ꯆꯥꯔ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯍꯦꯃꯥꯗ ꯎꯠꯂꯛꯏ ꯍꯦꯃꯥ ꯈꯪꯅꯤꯡꯅ ꯌꯦꯡꯖꯩ ꯃꯅꯥꯛꯇ ꯄꯥꯝꯕꯤ ꯆꯥꯔꯗꯣ ꯄꯥꯔꯤꯅ ꯄꯨꯁꯜꯂꯛꯇꯨꯅ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯍꯜꯂꯤ ꯊꯣꯏ ꯁꯤꯁꯦ ꯁꯦꯟꯅꯔꯝꯃꯨꯀꯣ ꯑꯗꯣ ꯅꯪ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯩꯕꯣ ꯀꯩꯝꯇ ꯆꯠꯂꯣꯏ ꯄꯥꯔꯤ ꯅꯤꯡꯈꯥꯡ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯈꯤ ꯑꯗꯨꯒ ꯆꯩ ꯃꯆꯤꯟ ꯇꯨꯝꯂꯞ ꯇꯧꯕ ꯑꯃ ꯊꯤꯔꯨꯔꯒ ꯃꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯏ ꯂꯝꯕꯤ ꯅꯥꯀꯜꯒꯤ ꯅꯥꯄꯤ ꯁꯣꯡꯁꯤꯟꯅ ꯍꯧꯖꯤꯟꯗꯕ ꯃꯐꯝꯗꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯅꯥꯄꯤꯁꯤꯡꯗꯣ ꯐꯣꯏꯗꯠꯂꯤ ꯍꯦꯃꯥꯅ ꯃꯇꯧꯗꯣ ꯂꯥꯞꯇꯛ ꯎꯕꯗ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ ꯇꯥꯃꯣꯆꯧ ꯑꯩꯁꯨ ꯌꯥꯎꯒꯦ ꯅꯇꯣꯝꯇ ꯋꯥꯒꯅꯤꯌꯦ ꯄꯥꯔꯤ ꯌꯦꯡꯂꯛꯏ ꯈꯨꯝꯂꯛꯏ ꯋꯥꯔꯣꯏ ꯅꯨꯡꯁꯥ ꯁꯥꯏꯌꯦ ꯅꯪ ꯑꯗ ꯁꯨꯝ ꯐꯝꯃꯨꯊꯣꯏ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯑꯣ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯅꯤꯡꯉꯦꯗꯀꯣ ꯂꯥꯛꯀꯦꯀꯣ ꯍꯦꯝꯂꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠ ꯄꯥꯝꯕꯤ ꯆꯥꯔꯗꯣ ꯅꯤꯡꯊꯤꯖꯅ ꯅꯥꯄꯤ ꯃꯊꯛꯇ ꯊꯅꯝꯂꯒ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯛꯏ ꯃꯥꯁꯨ ꯅꯤꯡꯈꯥꯡ ꯐꯝꯊꯔꯒ ꯀꯩꯁꯨ ꯍꯥꯏꯗ ꯃꯥꯒꯤ ꯇꯥꯃꯣꯆꯧꯒꯤ ꯐꯨꯔꯤꯠ ꯈꯨꯗꯥꯡ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯕꯗꯣ ꯍꯦꯛꯀꯠꯂꯤꯕꯅꯤ ꯍꯥꯏꯗꯅ ꯐꯖꯅ ꯃꯊꯨꯞ ꯃꯊꯨꯞ ꯅꯥꯏꯅ ꯊꯨꯞꯆꯤꯟꯕꯤ ꯈꯨꯗꯤꯡꯋꯥꯏꯗꯨ ꯐꯥꯎꯕ ꯑꯗꯨꯒ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯄꯥꯔꯤꯒꯤ ꯃꯔꯥꯏꯕꯛꯇ ꯇꯞꯅ ꯇꯞꯅ ꯍꯨꯃꯥꯡ ꯃꯔꯤ ꯈꯔ ꯄꯛꯂꯤꯕꯗꯣ ꯅꯥꯟꯊꯣꯛꯄꯤ ꯂꯣꯏꯔꯒ ꯏꯀꯥꯏꯔꯛꯂ ꯃꯥꯜꯂꯤ ꯃꯃꯥꯏꯗꯨ ꯁꯨꯝ ꯁꯨꯝ ꯅꯣꯟꯊꯈꯤ ꯄꯥꯔꯤ ꯅꯨꯡꯁꯥ ꯃꯉꯥꯜ ꯃꯔꯛꯇꯨꯗ ꯃꯃꯤꯠ ꯑꯅꯤ ꯁꯨꯛꯅ ꯄꯥꯡ ꯅꯣꯟꯊꯔꯒ ꯂꯨꯁꯤꯟꯈ꯭ꯔꯤꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯌꯦꯡꯖꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔ ꯍꯦꯃꯥ ꯏꯀꯥꯏꯈ꯭ꯔꯦ ꯈꯪꯂꯕꯒ ꯑꯁꯨꯝꯅ ꯀꯩꯁꯨ ꯈꯟꯗꯕ ꯁꯥ ꯍꯥꯏꯔꯛꯏ ꯆꯩꯁꯤꯅ ꯂꯩꯕꯥꯛꯁꯦ ꯈꯔ ꯇꯧꯊꯣꯛꯀꯦ ꯊꯣꯏ ꯁꯦ ꯂꯩ ꯆꯥꯔꯁꯦ ꯄꯨꯁꯤꯜꯂꯣ ꯀꯗꯥꯏ ꯍꯦꯃꯥ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯊꯨꯅ ꯂꯩ ꯆꯥꯔꯗꯨ ꯄꯨꯔꯛꯇꯨꯅ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯝꯕꯤ ꯆꯥꯔ ꯊꯥꯅꯕ ꯀꯣꯝ ꯑꯃ ꯄꯥꯔꯤꯅ ꯄꯤꯛꯇꯛꯅ ꯁꯦꯝꯂꯤ ꯃꯃꯥꯏꯗꯣ ꯅꯣꯟꯈꯠꯂꯛ ꯍꯦꯃꯥꯕꯨ ꯌꯦꯡꯖ ꯅꯪꯅ ꯊꯥꯎꯁꯦ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯍꯥꯏꯔꯒ ꯁꯤꯗ ꯑꯗꯣ ꯄ꯭ꯂꯥꯁꯇꯤꯛꯇꯣ ꯂꯧꯊꯣꯛꯂꯒ ꯊꯥꯁꯤꯀꯣ ꯍꯦꯃꯥ ꯐꯝꯊꯔꯛꯏ ꯄꯥꯔꯤꯅ ꯄꯥꯝꯕꯤ ꯆꯥꯔꯗꯨꯕꯨ ꯌꯣꯝꯁꯤꯜꯂꯤꯕ ꯄꯣꯂꯤꯕꯦꯛ ꯃꯆꯥꯗꯣ ꯂꯧꯊꯣꯛꯄꯤꯔꯤ ꯍꯦꯃꯥꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯇꯞꯅ ꯄꯥꯝꯕꯤ ꯆꯥꯔꯗꯣ ꯀꯣꯝꯗꯨꯗ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨ ꯆꯪꯅ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯂꯩꯕꯥꯛꯁꯤꯡ ꯑꯗꯣ ꯈꯨꯝꯖꯤꯟꯕꯤ ꯄꯥꯔꯤꯅ ꯀꯩꯁꯨ ꯍꯥꯏꯗ ꯍꯦꯃꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯖꯩ ꯂꯣꯏꯔꯒ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯄꯥꯔꯤꯅ ꯄꯨꯔꯛꯇꯨꯅ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯏꯁꯤꯡ ꯈꯔ ꯆꯥꯏꯁꯤꯟꯈꯤ ꯑꯗꯨꯒ ꯀꯩꯁꯨ ꯍꯥꯏꯗ ꯏꯁꯤꯡ ꯊꯥꯕꯤꯗꯨꯅ ꯍꯦꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯍꯥꯝꯗꯣꯛꯍꯜꯂꯤ ꯂꯣꯏꯔꯒ ꯃꯥꯒꯤ ꯐꯨꯔꯤꯠ ꯃꯆꯨꯗ ꯍꯦꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯩꯊꯣꯛꯄꯤ ꯍꯦꯃꯥꯅ ꯄꯥꯔꯤꯗ ꯃꯉꯛ ꯊꯥꯡꯒꯠꯅ ꯌꯦꯡꯈꯠꯂꯛꯏ ꯀꯩꯅꯣ ꯁꯤꯕꯣ ꯇꯥꯃꯣꯆꯧ ꯑꯁꯤꯕꯣ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤ ꯆꯥꯔꯅꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯛꯂꯒꯅꯦ ꯂꯩ ꯐꯖꯕ ꯁꯥꯠꯇꯧꯅꯤ ꯊꯣꯏ ꯑꯁꯦꯡꯕꯒꯤ ꯆꯍꯤ ꯀꯌꯥ ꯆꯪꯒꯅꯤ ꯑꯁꯤꯅ ꯂꯩ ꯁꯥꯠꯂꯛꯄꯗ ꯌꯥꯝ ꯆꯍꯤ 10 ꯐꯥꯔꯣꯏ ꯌꯥꯝꯃꯤꯁꯤꯕꯨ ꯑꯗꯣ ꯀꯥꯏꯗꯩꯅꯣ ꯁꯤꯕꯣ ꯅꯪꯅ ꯁꯦꯝꯃꯤꯔꯣ ꯇꯥꯃꯣꯆꯧ ꯁꯤꯗ ꯊꯥꯔꯤꯁꯤꯅ ꯀꯩꯒꯤ ꯑꯩꯅ ꯁꯦꯝꯃꯤꯅꯤ ꯑꯩꯒꯤ ꯊꯣꯏꯒꯤ ꯆꯍꯤ 4-5 ꯃꯇꯨꯡꯗꯗꯤ ꯄꯥꯝꯕꯤꯁꯦ ꯃꯄꯨꯡ ꯐꯥꯗꯧꯅꯤꯀꯣ ꯊꯣꯏ ꯑꯗꯨꯒ ꯑꯍꯥꯟꯕ ꯂꯩ ꯁꯥꯠꯂꯛꯄꯗ ꯑꯍꯥꯟꯕ ꯁꯥꯠꯂꯛꯄ ꯂꯩꯗꯣ ꯑꯩꯅ ꯍꯦꯛꯇꯨꯅ ꯈꯨꯗꯣꯜ ꯑꯣꯏꯍꯜꯂꯒ ꯂꯣꯏꯔꯦ ꯅꯪꯒꯤ ꯌꯦꯠꯀꯤ ꯅꯥꯞꯄꯗꯨꯗ
nacho mo hendina kutna chingani. Nasana yazareko, yade habe yariko. Hema nokpa khangjiladuna oinana acha pami se si khadi kang khadi nachom chilaroi. Si heloi aina senagani. Aisu senagani. Asingkia. Parina hemabu hanagum phamali. Mana manakta napi mathaktuda phamthai. Thazin kiba gulmohar pambi romduda phalap so parina yengli. Momonokche tapna hari. Thoe gulmohar pambi ki lei machu sikarino. Angang bani angang machu ni tamucho nang khangdabro hana. Khang adu thoe ibani ki gulmohar sina chawraklaga lei machu do angang bo irui. E kai kya anago makalo sina ango bo lei satpa gulmohar su leirabro. Nati ate ke chamane sisu. Aduga kamaina kena doi basina ate de kidi. Asina ko aina nang nungsibagi ahan ba khudo laina pige haina thakiba. Aduna tongan ma machuina lei salan deba. Ango ba machuina salan sikothoi. Ngau bu nga pra kaino ne. Tamacho o machu angang lu salak tuini pambi sigi leidi. Kadum dagino ha ango ba lei satpa gulmohar pambi bu leibraba. Salan gani thazo thoi. Nogli zemuni hayengwai angobu machugi gulmohar sigine leido nacho moina aina pisala di kamdo ba hoi ngamne di salaloni nangi gulmohar pambi sina ahan pambi ohelasi malem sida angobu lei satpa tawi semune mina haraga mana phagi da tawdole pangnok ta noklaga lerokona se ising botol ma yaw khidai ising sai salosi ho angobo gulmohar ki mapuoi do bau noktuna leiradra yengune nangmune tamucho ho tamucho kandi lagli kan sidane sambal khazilam lambi matai da thaba pambini na mina sana changduna amuk phoidat piramladi aide mangjari na pada chinbigani haidok luraga na chomo henaba lei salan bangamda pambi se sikrabati aide mangjari thubi Parina manak nakpadagi usa akangba khare theklui aduga pambi thakiba maphamdo ikoi koina aduk phajana sambal khajali hemana khoidana yingjai madawdo sangsar sida angobo machugi gulmohar magi lei satnoi sati satki de haibaso mana khanglui adubo magi tamochogi madawd ururaga makoini ki gulmohar pambi dudi hayengwai angang balai ki mohot angobo lei oina sata salaka do boininglui apang bimana nupa nangna aibu samutkre aibu ngawhankre nangbu karigi asuk aina nungsihan mano haina matomta khanjai sambal khana parine hemada di yenglakta khonjel pikna nokfetang na haikibani ayi thoina khwaidagi phajai haiba gulmohar gi lei phajai yamna phajai nangna pama kumba tamuchoki sapambani nangna phajai haiba kumba aine khudai aduga to yeng ibanigi gulmohar pambisina nangi mathangda inung nungsi simadi aine sidibau senarni haibudi haide matangna matamna yadatana karigumba nangna ibo mirai lamusu kishu kaide gulmohar pambisigi makungda mali oiduna nangni khana mabu senaduna nungsi laina naduna leithuk paiduni kothoibi nangna pongnokta noktuna leidubu kaigin ha yengune noklisi hey usimuse tamuchogi thoi tadrabo nangbo ha hema kari pakum pigani khangjadi nogliba minoktunadi haizakhibani nang khakini tamucho aigidi nang khakni wakhal pukning mapung phadrikan thamoi machu sangdrikan matamdudagi parina hemabu nungsikhi hema suparibu thengnarubana nungsi masak khangkibani thamoi ani dongkide wakhal maphai khankiba leite mikup ama phau adum lona nungsinaki akayu matau ama phau utkiba leite parina hema bo hena pamuzabani hema mana suparibu aduk luna ningjakhiba paridi PSC MAC Lushinkre Manipura dumak malarik tamki
ꯑꯍꯦꯟꯕ ꯑꯐꯕ ꯃꯈꯥꯒꯤ ꯃꯍꯩ ꯇꯝꯕꯗꯤ ꯃꯥ ꯄꯥꯝꯈꯤꯗꯕ ꯅꯠꯇꯦ꯫ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯥꯅꯤ꯫ ꯃꯈꯨꯔꯥꯅ ꯑꯉꯝꯕ ꯈꯔ ꯃꯥꯕꯨ ꯃꯍꯩ ꯇꯝꯍꯟꯕꯤꯕꯗꯨꯅ ꯃꯥ ꯄꯦꯟꯊꯣꯛꯈꯤ꯫ ꯐꯤꯖꯤꯛꯁꯇ PhD ꯃꯈꯥ ꯇꯥꯅꯗꯤ ꯇꯝꯊꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯆꯥꯔꯛꯇꯦ꯫ ꯍꯥꯟꯅꯅꯁꯨ ꯍꯧꯖꯤꯛꯁꯨ ꯃꯈꯨꯔꯥ ꯍꯣꯏꯅꯁꯨ ꯄꯥꯔꯤꯕꯨ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯍꯟꯕ ꯄꯥꯝꯗ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯂꯩꯇꯔꯥꯏꯔꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯍꯟꯅꯤꯡꯈꯤ꯫ ꯃꯆꯥ ꯁꯦꯝꯂꯤ ꯃꯈꯣꯏꯁꯨ, ꯑꯗꯨ ꯄꯥꯔꯤꯅ ꯎꯏ, ꯈꯪꯏ꯫ ꯃꯗꯨꯅ ꯃꯥ ꯃꯁꯥꯅ ꯑꯣꯏꯅ ꯃꯈꯥ ꯇꯝꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯣꯛꯏ꯫ ꯃꯥꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯂꯛꯈꯤꯕ ꯁ꯭ꯀꯨꯜꯗꯨꯗ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯗ꯭ꯔꯤ꯫ ꯍꯦꯃꯥꯅ BSc ꯂꯣꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯈꯥꯗꯤ ꯇꯝꯅꯤꯡꯗ꯭ꯔꯦ ꯍꯥꯏ꯫ ꯃꯥꯁꯨ ꯀꯤꯠ ꯁꯦꯟꯇꯔ ꯑꯃꯗ ꯊꯕꯛ ꯌꯥꯎꯕꯅꯤ꯫ ꯏꯅꯛ ꯅꯛꯅꯩ ꯄꯥꯔꯤꯅ ꯑꯣꯖꯥ ꯑꯣꯏꯕ ꯁ꯭ꯀꯨꯜꯗꯨꯒ꯫ ꯇꯣꯏꯅ ꯎꯅꯩ, ꯀꯨꯏꯕꯗꯤ ꯅꯠꯇꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ꯫ ꯍꯥꯟꯅꯒꯨꯝ ꯂꯣꯟꯅ ꯂꯣꯟꯅ ꯎꯅꯕ, ꯋꯥꯔꯤ ꯁꯥꯕꯗꯤ ꯍꯟꯗꯛꯇꯤ ꯈꯔ ꯃꯈꯩꯗꯤ ꯂꯣꯠꯂꯗ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ, ꯑꯗꯨꯅ ꯂꯣꯠꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ, ꯑꯅꯤꯃꯛꯅ ꯈꯪꯕꯅꯤ꯫ ꯃꯇꯧꯁꯤꯡꯗꯣ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯎꯔꯛꯏ꯫ ꯍꯦꯃꯥꯒꯤ ꯃꯃꯥꯅ ꯎꯔꯦ, ꯄꯥꯎ ꯇꯥꯔꯦ꯫ ꯃꯆꯥ ꯑꯁꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯄꯥꯔꯤ ꯍꯥꯏꯗꯨꯒ ꯅꯨꯡꯁꯤꯅꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯍꯥꯟꯕꯗ ꯊꯦꯝꯃꯤ, ꯄꯥꯔꯤꯕꯨ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ, ꯏꯃꯨꯡꯗꯣ ꯋꯥꯏ ꯍꯥꯏꯕꯅꯤ꯫ ꯍꯦꯃꯥꯅ ꯃꯅꯥꯗ ꯍꯥꯞꯇꯦ꯫ ꯊꯦꯝꯂꯝꯕꯗꯒꯤ ꯃꯆꯥꯅ ꯃꯈꯣꯏꯒꯤ ꯋꯥ ꯇꯥꯔꯛꯇ꯭ꯔꯕꯗ ꯃꯃꯥ ꯃꯄꯥ ꯁꯥꯎꯗꯨꯅ ꯍꯦꯃꯥꯕꯨ ꯆꯩꯈꯤ꯫ ꯐꯨꯕ ꯐꯥꯎꯕ ꯌꯥꯎꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯃꯥꯅ ꯍꯥꯟꯅꯒꯨꯝ ꯃꯅꯥꯗ ꯍꯥꯞꯇꯦ꯫ ꯃꯥꯒꯤ ꯇꯥꯃꯣꯆꯧꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯂꯩ꯫ ꯃꯇꯥꯡ ꯆꯥꯅ ꯅꯤꯡꯊꯧꯅ ꯍꯦꯃꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯂꯥꯛꯈꯤ, ꯃꯥꯕꯨ ꯈꯣꯏꯗꯥꯈꯤ, ꯄꯥꯝꯖꯈꯤ, ꯅꯨꯡꯁꯤ ꯍꯥꯏꯈꯤ꯫ ꯄꯥꯔꯤ ꯇꯨꯃꯤꯟ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯅꯠꯇꯦ꯫ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯈꯔ ꯅꯥꯇꯩ ꯆꯥꯕ ꯑꯣꯏꯔꯝꯕ, ꯃꯁꯥꯒꯤ ꯂꯥꯏꯔꯤꯛꯇ ꯃꯇꯝ ꯈꯔ ꯍꯦꯟꯅ ꯄꯤꯕ ꯉꯝꯂꯝꯂꯕ, ꯃꯤꯆꯪ ꯁꯪꯒ ꯈꯖꯤꯛ ꯂꯩꯔꯝꯂꯕ, ꯃꯥ ꯑꯆꯧꯕ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ ꯃꯇꯝꯗꯨꯗ꯫ ꯑꯗꯨꯕꯨ ꯃꯈꯨꯔꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕ, ꯑꯗꯨꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯅꯤ꯫ ꯇꯣꯂꯣꯞꯅ ꯍꯩꯀ꯭ꯔꯨ ꯃꯅꯥꯗ ꯌꯣꯝ ꯐꯪꯏ꯫ ꯊꯕꯛꯅ ꯀꯣꯛꯊꯣꯡ ꯑꯃ, ꯂꯣꯏꯕ ꯅꯥꯏꯕ ꯅꯠꯇꯦ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒꯅ ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯕꯅꯤ, ꯕꯦꯠꯁ 2꯫ ꯅꯨꯃꯤꯗꯥꯡꯗ ꯋꯥꯕꯅ ꯃꯁꯥꯗ ꯄꯣꯛ ꯇꯥꯏ, ꯑꯗꯨꯅ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛꯇ ꯈꯨꯏꯖꯪꯕ ꯉꯝꯗꯦ꯫ ꯑꯌꯨꯛ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯃꯁꯥꯒꯤ ꯊꯕꯛꯀꯤ ꯀꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯂꯥꯏꯔꯤꯛ ꯄꯥꯖꯩ꯫ ꯑꯗꯨꯕꯨ ꯏꯃꯨꯡꯗꯣ ꯑꯉꯥꯡꯑꯣ ꯀꯔꯤꯑꯣ ꯆꯔꯥꯡꯉꯤ꯫ ꯃꯈꯨꯔꯥꯅ ꯂꯧꯕꯨꯛꯇ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯔꯛꯀꯅꯤ, ꯌꯨꯝꯒꯤ ꯊꯕꯛ ꯃꯆꯥ ꯃꯁꯨꯗ ꯃꯗꯣꯝꯆꯥꯅ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯈꯨꯔꯥꯒꯤ ꯃꯆꯥ 3ꯅꯤ, ꯃꯈꯣꯏꯕꯨꯁꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯒꯅꯤ꯫ ꯑꯇꯩ ꯃꯇꯝꯗꯁꯨ ꯑꯉꯥꯡ 3ꯗꯨꯅ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩ ꯂꯩꯒꯅꯤ꯫ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯈꯪꯗꯦ, ꯃꯀꯣꯛ ꯆꯤꯛꯂꯒ ꯇꯣꯛꯏ꯫ ꯀꯔꯝ ꯌꯦꯠꯂꯛꯀꯅꯨꯗꯤ ꯍꯥꯏꯔꯨꯅꯤ, ꯍꯥꯏꯗꯦ ꯃꯥ꯫ ꯑꯗꯨꯅ ꯃꯀꯣꯛ ꯅꯨꯡꯇꯤꯒꯤ ꯁꯥꯕꯅꯤ꯫ ꯍꯦꯃꯥ ꯎꯔꯒ ꯃꯥꯒꯤ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯑꯣꯏꯔꯛꯀꯅꯤ꯫ ꯍꯦꯃꯥ ꯎꯔꯒ ꯃꯣꯃꯣ ꯅꯣꯛꯅꯤ꯫ ꯋꯥꯔꯨꯕ ꯁꯥꯔꯨꯕ ꯃꯊꯥ ꯄꯨꯝꯕ ꯐꯈꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯍꯦꯃꯥꯕꯨ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯄꯨꯁꯟꯅꯤꯡꯗꯦ꯫ ꯍꯦꯃꯥ ꯍꯣꯏꯒꯤ ꯏꯃꯨꯡꯅ ꯃꯥꯕꯨ ꯑꯗꯨꯛ ꯄꯥꯝꯗꯦ ꯍꯥꯏꯕꯁꯨ ꯈꯪꯏ꯫ ꯍꯦꯃꯥ ꯈꯛꯅꯤ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯤꯕ, ꯄꯥꯔꯤ ꯂꯣꯏꯅ ꯈꯪꯏ꯫ ꯑꯆꯧꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯃꯈꯨꯔꯥ ꯍꯣꯏꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯏ꯫ ꯃꯥꯒꯤꯁꯨ ꯇꯣꯉꯥꯟꯕ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯍꯦꯃꯥꯕꯨ ꯃꯅꯥꯛꯇ ꯊꯝꯅꯤꯡꯈꯤꯕꯅꯤ꯫ ꯊꯝꯒꯦ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯕꯅꯤ꯫ ꯃꯆꯤꯜꯅ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯕꯁꯨ ꯃꯥꯒꯨꯝ ꯋꯥꯅ ꯍꯦꯃꯥꯕꯨꯗꯤ ꯃꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯈꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯁꯪꯕ ꯀꯥꯟꯗ ꯃꯥꯒꯤ ꯊꯕꯛꯀꯤ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯂꯥꯏꯔꯤꯛ ꯄꯥꯈꯤ꯫ ꯁꯨꯇꯤ ꯅꯨꯃꯤꯠꯀꯨꯝꯕꯗ ꯍꯦꯃꯥꯒ ꯎꯅꯔꯁꯨ ꯍꯦꯃꯥꯅ ꯄꯥꯔꯤꯕꯨ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯤ꯫ ꯃꯥꯅ ꯃꯅꯥꯛꯇ ꯃꯇꯧꯗꯨ ꯌꯦꯡꯖ ꯇꯨꯃꯤꯟ ꯂꯩꯒꯅꯤ꯫ ꯀꯔꯝ ꯃꯥꯒꯤ ꯇꯥꯃꯣꯆꯧꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯈꯟꯖꯕꯅꯤ꯫ ꯏꯇꯠ ꯇꯠꯇ ꯇꯨꯃꯤꯟ, ꯃꯆꯤꯟꯅ ꯅꯣꯡ ꯐꯥꯗꯣꯛ ꯁꯣꯟꯖꯩ꯫ ꯇꯥꯃꯣꯆꯧ, ꯑꯩ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯤ, ꯌꯥꯝꯗꯦ, ꯑꯗꯣ ꯁꯤꯅ ꯏꯕꯥꯅꯤꯒꯤ ꯀꯣꯟꯅꯒꯤ ꯗꯔꯀꯥꯔ ꯇꯥꯔꯛꯄꯗ ꯁꯤꯖꯤꯟꯅꯅꯕ ꯊꯝꯒꯦꯀꯣ꯫ ꯑꯩꯁꯦ ꯃꯤꯇꯣꯞ ꯅꯠꯇꯦ, ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕ꯫ ꯄꯥꯔꯤ ꯀꯩꯁꯨ ꯍꯥꯏꯗ ꯍꯦꯃꯥꯗ ꯌꯦꯡꯂꯛꯀꯅꯤ꯫ ꯍꯦꯃꯥꯅ ꯅꯣꯛꯂꯛꯀꯅꯤ꯫ ꯖꯣꯏꯟ ꯕꯦꯡꯛ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯗꯣꯛꯁꯤ, ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯅꯪꯅ ꯑꯗꯣ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯇꯧꯗꯨꯅ ꯑꯣꯖꯥ ꯑꯣꯏꯔꯒ ꯑꯉꯥꯡ ꯃꯌꯥꯝ ꯇꯨꯏꯁꯟ ꯇꯧꯗꯨꯅ ꯇꯥꯟꯖꯕ ꯁꯦꯜꯁꯤꯡꯗꯣ ꯅꯣꯏ ꯏꯗꯣꯝꯆꯥꯅ ꯂꯣꯏꯅ ꯍꯦꯛꯇ ꯂꯧꯁꯤꯜꯂꯦ ꯍꯥꯏ, ꯅꯪꯅꯁꯨ ꯂꯣꯏꯅ ꯄꯤꯊꯣꯛꯑꯦ ꯍꯥꯏ꯫ ꯑꯗꯣ ꯄꯤꯕꯕꯨꯗꯤ ꯑꯗꯨꯝ ꯄꯤꯌꯣꯕ, ꯈꯤꯇꯪꯗꯤ ꯈꯥꯛꯑꯣꯕ ꯀꯣ ꯇꯥꯃꯣꯆꯧ꯫ ꯄꯥꯔꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯀꯅꯤ꯫ ꯍꯦꯃꯥꯅ ꯃꯇꯧꯗꯨꯔꯒ ꯁꯨꯒꯠꯂꯤ꯫ ꯑꯄꯪꯕꯨꯗꯨꯁꯤꯗꯤ, ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ꯫ ꯁꯨꯝ ꯅꯪꯅ ꯋꯥꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ PhD ꯗꯪꯒ ꯇꯧꯊꯣꯛꯂꯗꯤ ꯐꯗꯧꯅꯤ꯫ ꯁꯦꯅꯤꯌꯔ ꯐꯦꯂꯣꯁꯤꯞꯁꯨ ꯐꯥꯎꯔꯛꯂꯗꯤ
लाइक तंबदा सेल कैसु वालोय अदो खुराना यादे हाइदुनबु नंग हेक्ता दुसु तोक्थोई नोंमा खतनब सोइद्रबन करिगे खतनदौरिब नंगदि थोय हो आई नुपासे मयाम चंगदना असुक वहनबगी मखा ताबा लाइक तमनिंगनसु तंबा याहंदबगी मकोक याम साहनबगी पारीना कैसु हाइदा हेमागे मकुत्तुना पाइरखी कोमलुकना अदुगा हेमागे खुत्सा मचा मचा सिंगदुगी खुद मतोल सिंग अदुदा मकुना सुम तबली तबली पाइदुना सानखिनी नोखिद्रि वाखल अमदा तावरिगुम मदौदु उरगा हेमा तुमिन मपीरा चेंदुना मागी तामुचोबु यिंगसनी करम नंगी मतिंग पांगनी नंगी अवाबदा सरुक यागनी नंगनसु अवाब पुंबा लोसिली आई नंगिनी हाइना करिसु तौबा ngamde तामुचो खंदुना हंदक UPSC न लौबा सिविल सर्विस एग्जाम अदो पारीना थाई हंदक ना हनबनी प्रीलिम्स टू फाउरी पाउदो हेमादा यान हाना पारीना तमी हेमाना क्या हराउजगिफा मपी ताना कपकी पारीने हेमाबो तेंबम खंगजदना मकुक्ता मखुत नांदना मथा साना सोंजे भाव मुगाइबा तमलगा कपिनी hey थोई कहिनो नंगबो मिसिबो यावबदोंना कपलिबदुबो थोइबी केदरगे नंगबो हराउबै कपिनी पेनमता कपके अपंगबुदु सिरी असुंगाइबा पाउसिबु माना कोक तमसिलागा नंगबा हंदक एग्जाम थारोय लाइक पादे हाइखिदाइने अदुगा एग्जाम सुतुमिना थाले अइंगोंदा पो हाइदोकपिदबनी कई काय एग्जाम थागने हाइरमबदा सिरद्रोना येमुने अयेंग नुंगाइते हमें खलरोय खनबगी थारोय दरमन अदु येंगुगे हेदना थाखिबनिबा थोय कपले पुसे थोइबी पारीना हेमाबो थेंबदी हेक्ता कबलन दहाय अकोनबदा हेमाबो मथादा कोनसिन थमकी हेमा कपलेपकी पारीना नोफे तौना हेमाबो यिंगसा प्रीलिम्स लाइकी अदु थोय मेंस एग्जाम गिदी ए लाइक पादे अदुन अमुक्ता याम हराउरुकिनी अदम प्रीलिम्स का फाउरपदा नंगना कबलदी मेन एग्जाम दुगा सोइलाक्तना फौजलादी कमदौनी हां कमदौनीबा हेमा मकोली सिसी कमनोक्तौ मागी तामुचौदा येंखलै अदुदनी कपर थामुचौ ए कबलरी असेंके हेमा होय हाइगुम मंगक्तु नोमी मेंस एग्जाम दुतगा फावनबियो हाइना हेमाना नुंति निमित खुदिंगी ईश्वर माबु निंगजखिबनी हेमा माना पारीना हाइबा चुमी लाइक पापम खंगदे पानिंगलबुसु पाबा फंगदबा लाइक पापम लेतबनी मतम पुमनमक्सु मयुमसु अंगांग नुबी सिंगदुना चरांगना कपलावबा खना चेना तौदुना लेरी स्कूल गी थबक पुबुदुसु तोगलसिरा खली अदुबु मकुरा हंदा पैसा यमना चिले अंगांग सिंग चौसलपगा माही तमनबदा सेलादो दरकार लेरी मदोम जाना नुंतिगी युमदा इसौलांग इमुंगी लैता लाइरगे मरमदा इता ततना मकुरा मदोम जानी खने कैसु लैतबा मरम मचा मचागी ओरिसु अगांग सिंग अदुना अवातपा मा लैबदा ममा मपादा हाइबगी मुहुत पारीदा अदु लैयु अदु पियो हाइदना हाइ पारीना कैसु हाइदा सेल पिबनी अवात अपा मिनसिनबनी अंगांग ट्यूशन तौबा बेस अनिदो अमखक तौरे पेरेंट्स सिंगदी मचा मचादो पारीना लाइक ताखनिंगमना यारो यारो हाइ अदुबो पारीना फजना हाइदुना बेस अनिदो अमखक कोइना तौरे मदोम चाना मतवदोबदा तुमिन इसौलांगी सेल थोकपा हंतरे हाइदुना पारी खंगी लुइना उइ अदुबो तुमिन ले अइना मतिक चाबा मी मोइरगा इदोमचा इखुरा अंगांग सिंगसे नुंगाइहनगे खनबनी अदुम मतम खाइदुक्तुना लाइक पाइ शेड्यूल अमा सेमी अदुबो स्केड्यूल अदु इंदना चटपदा वाना थोई मयुमदा नति लमहांगदा लबुक्रोमदा ट्यूशन लोइरगा लाइक पाइदुन चटकी थेंगना मयुमदा हंजिलै अदुम लमहांगदा लाइक पाखिबनी मेंस एग्जाम गिदमा मी दौना कोचिंग चटपा नते मतोमतना होटनाजखि हेमाना मागी मतिंग पांखि पारीदा हंगदा लाइक लेदुना पिसलगनी अचापोट इसा फगदब लेरक्तुना पिरकनी पारीगी लाइक पापम थीदुना लाकनी मनाक्ता ngahak leramni magi tamuchobu yengsani adum manipuradi center pidabagi pari gwati doina mains exam piba chakki handak thagi school gi tolop to madom chada pidri
मागी दरकार लेरे हाइदुना मदोमचा इसौ लांगी मकुराना मदोमचा बुचै नुपी नंग फटमंदबा तौनु अंगांग से तंगाई फदबा मसागी दरकार लेबगिनि हाइना करीमते हेक हाइजरो दुकान की सेंसोना कायदे पीदबरिगे अंगांग अतोंबिगी स्कूल यूनिफॉर्म से सेगाइरे खुंगुपसु कायदे लेदबरिगे हो चरा हेलसे इराना याम तौनिंगलबदिने चरा पुलब हेनमिनारसे हो अखोइदिने फतबिने फतबि हाय नंग सिगिरंगसे नोंगानबदगी नुमिताबो फो इसौना इसौ यूमसिदने थबक वाना हंजिलसु ngaa phau potha phum leite ne aina lanungdana langu isawro ai thabak tu chalagi moi pabung loina ne imungi awada pa mayam se yingsin biro ho lupa chama pisilaga ne tha ma chatna ba yabro hojik cheng kilo amada mamal kyam pirige ai gi hut nu mata oi bidune ne yingbiu ne ai di isaw khak langi ne moi pabung du ne awo bo mi phuge hairakani nang sigira ha machin je yimune mase mase ani do wawa khatnai tha ma khaki tolo piru dabagi adum imung irang thokle pari tumin mayum dagi thoklakle lamang da phomduna lei tumin mamai non tha hemana manak da lai kaino ngasi de lairik paramri ticket kaklabo kaino mite chat patarage tamo chao Kaitoragi Pari Hema the Yingli, Nokfitori, Manakta Pamulau Haigum Mangak Induna Ingitori Hemana Pamte, Pari Hak to Mili, Adugatapna, Hema the Ying the Bihari Toy Agimo, Yamna the Judge Nantunda, Lebanwire Tanning Day, Adumbawa the Haino, Nan Ke Haidabokum Hain, Tanning Day Toy Taning deba Tamo jogi wasada Nang budena nungaina lehani Bikuk kudik Egi punchisikum Nang budi Hemana wado laito khali marak khali As sumwariam haiduna lei Se tike kaklabo hanglagamina Thoy Egi wase phaginate Nang bung tata khoba Tar tali kaisu Ai taning de Imana babana khoi chena Adum mawa mayama mahaiba Aina mawalo bide Nang exam thaba chalam daisida adum na wakal sondaradi aine na wagani aina waba nang yeng tuna leiba ngamgudra tamuja ai thamoi thugai ki khangan pari tumin leki hemanawi ngasidi magi tamuja do makolni mapira jil hemana maring jomda paiduna noktun hari tada tu exam ai paklakna ba aine cpg na lagli tu kem tahir kanu ko si ibani di amatane ba adugi aina piba ko ema flight ticket ama puthoraktuna pari de pi magi tamo chawna flight ticket ka am kiroi khangbagi mana ticket do kaktuna purakli bani pari ticket tu da muni mamai lei thoki sor ma sang hondokhi ema na matau du urabasu nupana bu adumaina pangda batau matha sada samalati churup machai ama thaktu churup thakladi matha saba phai haibani aine yai churup machai ama thakbu kaino tamaja thakera ai dukan dagi leiruge ha matau da pari nokthorei hema da yeng zahari awaba pumba lutsinduna nang leiringe aine kai gi churup thakani kokse pakhai da kai matha da umlaso nang bu badai ka pai adunai churup thakloye thoi aduneba exam numit nini wali kan gi ticket oine kaklabani leifam chapum na kamdawni aina koi chedani habet hangbani exam center mafam duga naknabada hotel ama lei hai adu doina leibana pharoidra imanabam lei magi manakta leiruragi hostel da leibani madu paw phongnari yarni hari kari leiruge nange aigi bo kona leirasi angang singi tum oina lebiro thoi how handak exam se mai pa kadabdi mande laik pa bayam no wat adu mathangda ekana honagi aduna exam nungai di aina haipada nang kapaya de ko kabloiba ai bayam kap chet pidam
ꯄꯥꯔꯤ ꯀꯩꯁꯨ ꯍꯥꯏꯗ ꯍꯦꯃꯥꯗ ꯌꯦꯡꯂꯨꯛꯆꯈꯤ꯫ ꯃꯁꯥꯏ ꯃꯆꯣꯏ ꯈꯔ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯥꯂꯪꯅ ꯀꯣꯌꯨꯝ ꯍꯨꯝꯒꯦ ꯍꯣꯠꯅꯔꯤꯕꯗꯣ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯂꯥꯝꯂꯛꯇꯨꯅ ꯁꯦꯝꯖꯤꯟꯕꯤ꯫ ꯀꯩꯁꯨ ꯍꯥꯏꯗ ꯍꯦꯃꯥ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤ꯫ ꯄꯥꯔꯤꯅ ꯂꯣꯠꯁꯤꯟꯈ꯭ꯔꯕꯤ ꯃꯥꯏꯊꯣꯡꯗꯣ ꯃꯉꯛ ꯆꯦꯞꯊ ꯌꯦꯡꯖꯩ꯫ ꯄꯥꯔꯤ ꯆꯠꯈꯤ ꯑꯦꯛꯖꯥꯝꯒꯤꯗꯃꯛ ꯃꯦꯟꯁ ꯑꯦꯛꯖꯥꯝꯗꯣ ꯊꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯛꯈꯤꯕꯅꯤ꯫ ꯔꯤꯇꯟ ꯑꯦꯛꯖꯥꯝꯗꯤ ꯄꯥꯁ ꯇꯧꯈ꯭ꯔꯦ꯫ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯔꯛꯄꯅꯤ꯫ ꯃꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯅꯨꯃꯤꯠꯇꯨꯗꯅꯤ ꯅꯤꯡꯊꯧꯅ ꯍꯦꯃꯥꯕꯨ ꯃꯤꯅꯝꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ꯫ ꯍꯦꯃꯥꯅ ꯅꯤꯡꯊꯧꯒꯤ ꯂꯥꯡꯗ ꯊꯨꯈꯤꯕ꯫ ꯅꯨꯃꯤꯠ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯄꯨꯡ ꯃꯝꯈ꯭ꯔꯦ꯫ ꯀꯧꯖꯦꯡ ꯍꯥꯔꯧꯅ ꯏꯁꯩ ꯁꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯄꯨꯝꯕ ꯉꯁꯤꯗꯤ ꯑꯋꯥꯕꯒꯤ ꯃꯃꯤꯅ ꯊꯟꯈ꯭ꯔꯕꯒꯨꯝ ꯂꯩ꯫ ꯍꯦꯃꯥ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯃꯁꯥ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯋꯥꯈꯜꯅ ꯎꯪꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯃꯅꯥꯛꯇ ꯅꯤꯡꯊꯧꯗꯣ ꯀꯥꯡꯊꯣꯜ ꯃꯆꯤꯗ ꯃꯀꯣꯛ ꯉꯥꯊꯗꯨꯅ ꯐꯝꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯗꯨꯅ ꯂꯩ꯫ ꯃꯃꯤꯠ ꯑꯅꯤꯅ ꯍꯦꯃꯥꯗ ꯌꯦꯡꯂꯤ꯫ ꯇꯞꯅ ꯀꯧꯔꯛꯏ, ꯍꯦꯃꯥ, ꯆꯥ ꯈꯔ ꯆꯥꯔꯁꯤ꯫ ꯍꯦꯃꯥ ꯌꯦꯡꯂꯛꯇꯦ꯫ ꯃꯁꯥꯗꯣ ꯃꯆꯤ ꯂꯦꯡꯗꯦ꯫ ꯇꯨꯃꯤꯟ ꯃꯈꯣꯡ ꯑꯅꯤ ꯈꯨꯔꯨ ꯇꯥꯁꯤꯟ, ꯈꯗꯥꯡꯅ ꯈꯨꯔꯨꯗ ꯁꯧ ꯂꯩ꯫ ꯃꯃꯤꯠ ꯑꯅꯤꯅ ꯃꯥꯂꯪꯗ ꯌꯦꯡꯂꯤ꯫ ꯅꯤꯡꯊꯧ ꯃꯁꯥꯗꯨ ꯅꯣꯟꯈꯠꯂꯛꯏ꯫ ꯍꯦꯃꯥꯒꯤ ꯈꯨꯗꯥꯡ ꯑꯅꯤꯗꯣ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤ꯫ ꯃꯥꯒꯤ ꯈꯨꯠꯐꯝ ꯃꯃꯤ ꯉꯥꯛꯇꯅꯤ ꯍꯦꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯝꯕꯣꯝꯁꯤꯡꯗ ꯏꯉꯥꯡ ꯉꯥꯡꯁꯤꯟꯅ ꯇꯥꯔꯤꯕ꯫ ꯍꯦꯃꯥ ꯃꯁꯥꯅ ꯌꯥꯗ ꯅꯝꯐꯨꯗ ꯏꯃꯨꯡꯗꯨꯗ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯁꯜꯂꯛꯈꯤꯕꯅꯤ ꯅꯤꯡꯊꯧꯅ꯫ ꯍꯦꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯅꯤꯡꯊꯧ ꯃꯈꯨꯠ ꯌꯦꯠꯇꯨ ꯇꯞꯅ ꯊꯝꯂꯤ꯫ ꯍꯦꯃꯥ ꯃꯁꯥꯗꯣ ꯀꯤꯅ ꯃꯆꯤ ꯈꯖꯤꯛ ꯂꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯍꯟꯗꯣꯛꯈꯤꯕꯗꯤ ꯇꯧꯗꯦ꯫ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯕꯗꯣ ꯅꯤꯡꯊꯧꯅ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯁꯦꯝꯖꯤꯟꯕꯤ꯫ ꯍꯦꯃꯥ ꯃꯄꯤ ꯇꯥꯔꯛꯏ꯫ ꯅꯨꯄꯤ ꯃꯥꯒꯤ ꯉꯛꯁꯝꯗ ꯃꯈꯣꯡꯗ ꯅꯝꯖꯥ ꯅꯝꯊꯦꯛꯄꯤꯕꯒꯤ ꯗꯥꯛꯐꯝ ꯇꯟꯅ ꯊꯜꯂꯤ꯫ ꯃꯁꯥꯅ ꯌꯥꯗ ꯅꯤꯡꯊꯧꯅ ꯍꯦꯃꯥꯕꯨ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯤ꯫ ꯑꯗꯨꯛ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯛꯄꯅꯤ ꯃꯥꯒꯤ ꯇꯥꯃꯣꯆꯧꯒꯤ ꯃꯐꯝꯗ ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯔꯒ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ, ꯊꯃꯣꯏ ꯑꯗꯨ, ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯁꯤꯟꯅꯒꯦꯀꯣ ꯈꯟꯖ꯫ ꯅꯣꯡꯃꯗꯣ ꯃꯥꯒꯤ ꯇꯥꯃꯣꯆꯧꯅ ꯍꯥꯏꯈꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤꯗꯨꯅ ꯑꯍꯥꯟꯕ ꯂꯩ ꯁꯥꯔꯛꯄ ꯃꯤꯀꯨꯞꯇ ꯂꯩꯒꯤ ꯅꯥꯗ꯭ꯔꯣꯝ ꯑꯣꯏꯅ ꯅꯐꯝꯗ ꯈꯨꯗꯣꯜ ꯄꯤꯔꯒꯦ꯫ ꯅꯪꯒꯤ ꯌꯦꯠꯀꯤ ꯅꯥꯄꯗ ꯅꯥꯗ꯭ꯔꯣꯝ ꯑꯗꯨ ꯏꯈꯨꯠꯅ ꯆꯤꯜꯂꯒꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯒ ꯍꯦꯃꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯒꯤ ꯇꯥꯃꯣꯆꯧꯒꯤ ꯃꯐꯝꯗ ꯁꯤꯟꯅꯒꯦ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯀꯗꯥꯏ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯑꯗꯨꯛ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯛꯄ ꯏꯖꯠꯇꯤ ꯅꯤꯡꯊꯧꯅ ꯃꯐꯝꯗꯒꯤ ꯉꯁꯤꯗꯤ ꯃꯨꯟꯗꯨꯅ ꯂꯧꯕꯤꯈ꯭ꯔꯦ꯫ ꯃꯥꯅ ꯁꯗꯥꯟꯕꯒꯤ ꯂꯥꯡꯗ ꯊꯨꯔꯕꯤ ꯁꯖꯤ ꯑꯃꯣꯝꯒꯨꯝ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇ ꯂꯩꯔꯤꯕ꯫ ꯅꯤꯡꯊꯧꯅ ꯍꯦꯃꯥꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯇꯞꯅ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯝꯃꯨꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯇꯧꯍꯩꯗꯕ ꯉꯥꯛꯇ ꯅꯪꯉꯣꯟꯗ ꯇꯧꯈ꯭ꯔꯦ꯫ ꯍꯦꯃꯥ, ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯁꯥꯅ ꯌꯥꯅꯤꯡꯗꯦ ꯄꯥꯝꯗꯦ ꯈꯪꯂꯁꯨ ꯑꯩꯒꯤ ꯀꯥ ꯍꯦꯟꯕ ꯏꯇꯧꯁꯤꯡ ꯅꯪꯉꯣꯟꯗ ꯆꯠꯊꯈ꯭ꯔꯦ꯫ ꯍꯦꯃꯥ, ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯍꯦꯃꯥ ꯍꯧꯖꯤꯛꯇꯗ ꯀꯞꯂꯛꯏ꯫ ꯃꯁꯥꯗꯣ ꯐꯨꯡꯒꯠꯂꯤ, ꯆꯣꯛꯊꯔꯤ꯫ ꯊꯃꯣꯏ ꯑꯗꯣ ꯃꯆꯦ ꯇꯥꯅ ꯀꯥꯏꯈ꯭ꯔꯕꯒꯨꯝ ꯂꯩ꯫ ꯃꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯊꯥꯗꯒꯤ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯌꯥꯗꯦ꯫ ꯍꯦꯃꯥꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯄꯨꯟꯁꯤꯟꯕꯤ꯫ ꯃꯑꯣꯡ ꯇꯥꯗꯅ ꯁꯦꯠꯂꯤꯕꯤ ꯍꯦꯃꯥꯒꯤ ꯐꯅꯦꯛ, ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ, ꯍꯤꯛꯊꯔꯕꯤ ꯁꯝꯂꯥꯡ ꯃꯆꯨꯁꯤꯡ, ꯃꯤꯠꯀꯤ ꯄꯤ, ꯃꯃꯥꯏ, ꯃꯁꯥꯗ ꯅꯤꯡꯊꯧꯒꯤ ꯈꯨꯠꯐꯝꯒꯤ ꯃꯃꯤ ꯉꯥꯛꯇ꯫ ꯑꯗꯨꯛ ꯆꯣꯛꯊꯔꯤ ꯃꯥꯒꯤ ꯋꯥꯈꯜ, ꯍꯛꯆꯥꯡ, ꯊꯃꯣꯏ ꯏꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯤꯗꯗꯤ ꯃꯪꯂꯥꯟ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔ ꯃꯥꯕꯨ ꯈꯨꯔꯨꯝꯖꯩ ꯄꯨꯛꯅꯤꯡꯅ꯫ ꯑꯃꯨꯛ ꯑꯗꯨꯛ ꯏꯁꯣꯔ ꯃꯥꯕꯨ ꯍꯦꯃꯥꯅ ꯍꯦꯟꯅ ꯋꯥꯔꯧꯔꯤ꯫ ꯃꯥꯕꯨ ꯑꯁꯨꯝ ꯏꯉꯥꯟ ꯍꯥꯠꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯃꯝꯕꯅ ꯊꯜꯂꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨꯗ, ꯃꯤꯀꯨꯞꯇꯨꯗ ꯇꯥꯝꯅ ꯂꯩꯈ꯭ꯔꯕ ꯃꯥꯕꯨꯗꯤ ꯀꯥꯎꯔꯒꯦ ꯉꯝꯗꯦꯗꯣ꯫ ꯍꯦꯃꯥꯅ ꯃꯥꯒꯤ ꯇꯥꯃꯣꯆꯧꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯥꯕꯨ ꯃꯤꯀꯨꯞꯇꯨꯗꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯂꯒꯨꯝ ꯊꯃꯣꯏꯗꯣ ꯅꯨꯡꯁꯤꯕꯅ ꯌꯣꯝꯁꯤꯟꯈꯤ꯫ ꯍꯛꯆꯥꯡꯗ ꯅꯤꯡꯊꯧꯒꯤ ꯃꯃꯤ ꯇꯥꯈ꯭ꯔꯕꯁꯨ ꯍꯦꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯅꯤꯡꯊꯧꯒꯤ ꯃꯃꯤ ꯃꯆꯦꯠ ꯃꯀꯥꯏ ꯑꯣꯏꯅ ꯐꯥꯎ ꯇꯥꯈꯤꯕꯗꯤ ꯂꯩꯇꯦꯀꯣ꯫ ꯁꯦꯝꯕꯤꯔꯤꯕ ꯏꯁꯣꯔ ꯃꯥꯅꯗꯤ ꯎꯔꯝꯒꯅꯤ꯫ ꯍꯦꯃꯥꯒꯤ ꯊꯃꯣꯏꯗꯤ ꯄꯥꯔꯤ ꯈꯛꯀꯤꯅꯤ꯫ ꯍꯦꯃꯥ ꯅꯤꯡꯁꯤꯡꯂꯤ꯫ ꯅꯤꯡꯁꯤꯡꯕꯒꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯨꯕꯅꯤ꯫ ꯆꯠꯂꯝꯗꯥꯏꯗ ꯃꯥꯒꯤ ꯇꯥꯃꯣꯆꯧꯅ ꯃꯥꯕꯨ ꯃꯉꯛ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯖꯔꯝꯕ, ꯅꯪꯅ ꯀꯞꯄ ꯑꯩꯅ ꯊꯦꯝꯕ ꯉꯝꯗꯦ, ꯀꯞꯄꯅꯨ ꯍꯥꯏꯔꯝꯕ, ꯃꯣꯃꯣ ꯅꯣꯛꯈꯤꯕ꯫ ꯍꯦꯃꯥ ꯄꯥꯔꯤꯒꯤ ꯃꯤꯅꯣꯛꯇꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯏꯀꯪ ꯀꯪꯁꯤꯜꯂꯕꯤ ꯆꯤꯝꯕꯥꯜꯗꯣ ꯃꯣꯃꯣ ꯅꯣꯛꯂꯛꯏ꯫
ꯃꯤꯅꯣꯛꯇꯨꯅ ꯀꯧꯖꯔꯨꯏ꯫ ꯅꯪꯕꯨ ꯏꯅꯥꯛꯇ ꯂꯥꯛꯂꯒꯕ ꯇꯥꯃꯣꯆꯧ, ꯅꯪꯕꯨ ꯂꯥꯛꯂꯒꯕ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯪ ꯂꯥꯛꯎ ꯇꯥꯃꯣꯆꯧ, ꯅꯪꯕꯨ ꯂꯥꯛꯎꯒꯕ꯫ ꯏꯟꯇꯔꯚ꯭ꯌꯨꯗꯨ ꯄꯤꯔꯝꯂꯒ ꯔꯤꯖꯜ ꯅꯨꯃꯤꯠ ꯑꯃ ꯉꯥꯏꯔꯛꯄꯅꯤ ꯄꯥꯔꯤ꯫ ꯃꯥꯅ PhD ꯇꯧꯔꯨꯗꯕꯅ ꯊꯕꯛꯇꯣ ꯈꯜꯂꯛꯇ꯭ꯔꯦ꯫ ꯁꯦꯂꯦꯛꯁꯟ ꯂꯤꯁꯇ ꯌꯥꯎꯕꯒꯤ ꯃꯍꯨꯠ ꯋꯦꯇꯤꯡ ꯂꯤꯁꯇ ꯑꯣꯏꯅ ꯌꯥꯎꯔꯛꯏ꯫ ꯏꯟꯇꯔꯚ꯭ꯌꯨꯗꯁꯨ ꯃꯁꯥꯃꯛꯇ PhD ꯇꯧꯕ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ PhD ꯇꯧꯔꯤꯕ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯄꯥꯔꯤ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯋꯦꯇꯤꯡ ꯂꯤꯁꯇꯨꯁꯨ ꯐꯪꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯀꯗꯧꯕꯗꯨꯁꯨ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯔꯨꯞ ꯑꯗꯨꯒꯤ ꯊꯕꯛ ꯑꯃ ꯀꯦꯔꯂꯥꯗ ꯆꯠꯃꯤꯟꯅꯗꯕ ꯌꯥꯗꯦ ꯀꯟꯅ ꯍꯦꯛ ꯍꯥꯏꯔꯔꯦ꯫ ꯄꯥꯔꯤ ꯃꯌꯨꯝꯗ ꯊꯨꯅ ꯍꯟꯅꯤꯡꯂꯕꯅꯤ꯫ ꯍꯦꯃꯥꯒꯤ ꯐꯣꯟꯗꯣ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯀꯣꯜ ꯇꯧꯕ ꯆꯠꯈꯤꯗ꯭ꯔꯦ꯫ ꯀꯩꯗꯧꯔꯛꯈ꯭ꯔꯕꯅꯣ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝ ꯑꯁꯨꯝꯅ ꯃꯔꯛꯇꯁꯨ ꯇꯧꯕꯅꯤ꯫ ꯍꯦꯃꯥꯒꯤ ꯃꯃꯥꯍꯣꯏꯅ ꯌꯥꯗꯕꯒꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯍꯟꯈꯤꯗꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ꯫ ꯃꯃꯥꯍꯣꯏꯅ ꯍꯦꯃꯥꯒꯤ ꯐꯣꯟ ꯂꯧꯁꯤꯟꯈꯤ꯫ ꯐꯣꯟ ꯊꯨꯒꯥꯏꯕꯤ ꯍꯦꯛ ꯇꯧꯈꯤꯕꯅꯤ꯫ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯇꯧꯔꯝꯂꯅꯤ ꯈꯟꯗꯣꯛꯏ꯫ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯦꯔꯂꯥꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯥ ꯃꯌꯨꯝꯗ ꯆꯠꯀꯦ ꯈꯜꯂꯤ꯫ ꯑꯇꯣꯞꯄꯗ ꯍꯦꯃꯥꯒꯤ ꯃꯄꯥꯎ ꯑꯃꯁꯨ ꯍꯪꯐꯝꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯀꯦꯔꯂꯥꯗ ꯆꯠꯂꯨꯔꯦ꯫ ꯀꯨꯏꯔꯗꯧꯕ ꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯍꯞꯇꯥ ꯍꯦꯟꯅ ꯂꯩꯊꯣꯛꯂꯨꯔꯦ꯫ ꯃꯥꯒꯤ ꯃꯔꯨꯞꯇꯨꯅ ꯂꯩꯐꯝ ꯆꯥꯐꯝ ꯂꯣꯏꯅ ꯁꯦꯌꯔ ꯇꯧꯃꯤꯟꯅꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯍꯣꯇꯦꯜꯗ ꯀꯩꯗ ꯂꯩꯔꯕꯗꯤ ꯁꯦꯜ ꯑꯣꯐꯔ ꯑꯃ ꯆꯪꯒꯅꯤ꯫ ꯃꯗꯨ ꯃꯔꯨꯞꯇꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯅꯤꯅ ꯃꯥꯁꯨ ꯃꯔꯨꯞꯇꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕꯅꯤ꯫ ꯃꯥꯅ ꯍꯦꯃꯥꯗꯒꯤ ꯂꯥꯞꯊꯣꯛꯂꯨꯕꯁꯤ ꯍꯞꯇꯥ 2ꯒꯤ ꯃꯇꯝꯅꯤ꯫ ꯊꯕꯛ ꯂꯣꯏꯕꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯏꯝꯐꯥꯜ ꯌꯧꯕꯗ ꯍꯦꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥ ꯃꯣꯃꯣꯟ ꯅꯣꯛꯈꯤ꯫ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯀꯥꯟ ꯍꯦꯃꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯔꯣꯝꯗ ꯑꯣꯏꯅ ꯆꯠꯂꯨꯁꯤꯔ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯄꯣꯠꯌꯣꯝ ꯀꯩꯌꯣ ꯐꯖꯃꯟꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯌꯨꯝꯔꯣꯝꯗ ꯑꯣꯏꯅ ꯆꯪꯉꯛꯂꯤ꯫ ꯃꯈꯨꯔꯥꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯗꯣꯝꯆꯥ ꯀꯣꯟꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯍꯜꯂꯛꯑꯦ ꯗꯣꯝꯆꯥ, ꯀꯀꯥꯗꯤ ꯑꯉꯥꯡꯁꯤꯡꯗꯤ? ꯃꯗꯣꯝꯆꯥ ꯌꯦꯡꯂꯛꯏ ꯍꯩꯅꯤꯡꯗꯅ ꯀꯩꯁꯨ ꯍꯥꯏꯗ ꯀꯣꯟꯗꯒꯤ ꯀꯨꯝꯊꯈꯤ꯫ ꯄꯥꯔꯤꯕꯨ ꯃꯩꯈꯦꯠ ꯈꯦꯠꯇꯨꯅ ꯃꯩ ꯎꯞꯄꯤ꯫ ꯑꯉꯥꯡꯁꯤꯡꯗꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ꯭ꯔꯤ꯫ ꯅꯪ ꯀꯀꯥꯁꯨ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯕꯅꯤ ꯏꯃꯨꯡꯗ꯫ ꯀꯝꯗꯧꯔꯛꯂꯕ ꯅꯪꯒꯤ ꯊꯕꯛꯇꯨꯕꯣ? ꯏꯗꯣꯝꯆꯥ ꯔꯤꯖꯜ ꯍꯥꯏꯗꯣꯛꯇ꯭ꯔꯤ꯫ ꯁꯤ ꯑꯉꯥꯡꯁꯤꯡꯒꯤꯅꯤ꯫ ꯊꯝꯃꯨ ꯀꯥꯟꯅꯗꯦ꯫ ꯅꯪ ꯀꯀꯥ ꯅꯥꯕꯒꯤ ꯍꯤꯗꯥꯛ ꯂꯩꯕꯗꯅꯦ ꯁꯦꯜꯒ ꯀꯣꯟꯅꯗ꯭ꯔꯤ꯫ ꯅꯪꯕꯨ ꯁꯦꯜꯒ ꯂꯦꯝꯃꯛꯄ꯭ꯔꯅꯦ? ꯄꯥꯔꯤ ꯄꯣꯀꯦꯠꯇꯒꯤ 500 ꯆꯞꯄꯤ 2 ꯄꯨꯊꯣꯛꯇꯨꯅ ꯃꯗꯣꯝꯆꯥꯗ ꯄꯤꯔꯛꯏ꯫ ꯑꯗꯨ ꯁꯠ ꯂꯧꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯀꯣꯟꯗ ꯑꯃꯨꯛ ꯀꯥꯈꯠꯈꯤ꯫ ꯆꯥꯛꯀ ꯆꯥꯔꯛꯂꯕ꯭ꯔꯅꯦ ꯅꯪꯕꯣ? ꯆꯥꯔꯛꯂꯦ ꯗꯣꯝꯆꯥ꯫ ꯄꯥꯔꯤ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤ, ꯑꯗꯨꯕꯨ ꯆꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯃꯥꯅ ꯄꯨꯔꯨꯕ ꯑꯦꯌꯔꯕꯦꯒ ꯃꯆꯥꯗꯣ ꯏꯃꯨꯡꯗ ꯊꯝꯂꯨꯔꯒ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯃꯆꯥꯅ ꯌꯣꯝꯁꯤꯟꯕ ꯃꯌꯣꯝ ꯃꯆꯥ ꯑꯃ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯑꯒ ꯄꯥꯔꯤ ꯍꯥꯊꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯗꯨꯕꯣ ꯄꯥꯔꯤ? ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯅꯤ ꯗꯣꯝꯆꯥ꯫ ꯄꯥꯔꯤ ꯒꯝ ꯆꯠꯄ ꯍꯧꯏ꯫ ꯃꯗꯣꯝꯆꯥꯅ ꯍꯧꯔꯞꯅ ꯍꯥꯏꯍꯧꯏ꯫ ꯄꯥꯎ ꯑꯃ ꯇꯥꯔꯕꯅꯦ ꯅꯪꯕꯣ? ꯄꯥꯔꯤ, ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯂꯟꯗꯣꯅꯤꯒꯤ ꯃꯆꯥ ꯑꯇꯣꯝꯕꯤ ꯍꯦꯃꯥꯗꯣ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯄꯥꯔꯤ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯄꯤ꯫ ꯃꯗꯣꯝꯆꯥꯅ ꯃꯥꯅ ꯄ꯭ꯂꯥꯁꯇꯤꯛ ꯃꯌꯣꯝ ꯑꯃ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕꯗꯣ ꯍꯦꯃꯥꯒꯤ ꯃꯅꯥꯛꯇꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯄꯥꯔꯤ ꯃꯆꯤ ꯂꯦꯡꯗꯦ꯫ ꯃꯗꯣꯝꯆꯥꯅ ꯇꯔꯥꯏ ꯍꯥꯏꯔꯤ꯫ ꯅꯍꯥꯟ ꯍꯞꯇꯥꯃꯨꯛ ꯁꯨꯔꯦ ꯆꯦꯜꯂꯦꯌꯦ꯫ ꯑꯗꯨꯒ ꯈꯨꯗꯛꯇ ꯅꯨꯡ ꯅꯤꯅꯤ ꯀꯥꯟꯅꯔꯒ ꯑꯍꯜ ꯂꯃꯟꯅ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯆꯥꯗꯣ ꯅꯪ ꯅꯇꯩꯃ ꯕꯤꯟꯗ꯭ꯌꯥ ꯍꯣꯏꯒꯤ ꯃꯄꯥꯝꯂꯣꯝꯗꯩꯅꯦꯌꯦ꯫ ꯃꯌꯨꯝꯗꯣ ꯄꯨꯔꯥ ꯐꯨꯔꯥꯗꯂꯥꯅꯤ꯫ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯈ꯭ꯔꯦ꯫ ꯑꯩꯁꯨꯅꯦ ꯂꯨꯍꯣꯡꯕ ꯌꯥꯎꯔꯨꯏꯌꯦ꯫ ꯍꯣ ꯊꯕꯛꯁꯨ ꯆꯥꯎꯅ ꯇꯧꯋꯦ ꯍꯥꯏꯅꯦ ꯅꯨꯄꯥ ꯃꯆꯥꯗꯣ꯫ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯈꯣꯏ ꯁ꯭ꯋꯥꯏꯗꯒꯅꯦ ꯍꯦꯛ ꯂꯩꯔꯝꯕꯗꯨꯅꯤ꯫ ꯅꯪꯁꯨ ꯎꯔꯗꯤ ꯈꯪꯅꯤꯗ꯫ ꯑꯗꯨꯛ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗꯨꯕꯨꯅꯦ ꯃꯔꯥꯏꯕꯛ ꯐꯩꯗ ꯃꯤꯒꯤ ꯃꯆꯥꯗꯤ꯫ ꯄꯥꯔꯤ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯒꯝ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯃꯗꯣꯝꯆꯥꯅ ꯄꯥꯔꯤꯕꯨ ꯇꯨꯃꯤꯟ ꯌꯦꯡ ꯂꯩꯍꯧꯏ꯫ ꯄꯥꯔꯤ ꯄꯥꯎꯗꯨ ꯐꯥꯒꯤꯅꯦ ꯍꯥꯏꯅ ꯈꯟꯗꯣꯛꯂꯦ꯫ ꯊꯥꯖꯗꯦ꯫ ꯃꯇꯥꯡ ꯆꯥꯗ ꯐꯥꯒꯤꯒꯗ ꯀꯩ ꯀꯥꯟꯅꯕ ꯈꯣꯏꯗꯣꯝꯆꯥꯁꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯊꯨꯒꯠꯂꯤ꯫ ꯃꯤꯍꯨꯜ ꯌꯥꯡꯅ ꯆꯣꯡꯂꯤ꯫ ꯃꯀꯣꯛ ꯃꯁꯥ ꯁꯥꯒꯠꯂꯤ꯫ ꯍꯦꯃꯥꯒꯤ ꯊꯣꯡꯒꯥꯜ ꯒꯦꯠꯇꯨꯗ ꯉꯁꯤꯗꯤ ꯃꯥ ꯂꯦꯞꯂꯔꯦ꯫ ꯃꯉꯛ ꯊꯥꯡꯒꯠ ꯌꯨꯝꯔꯣꯝꯗ ꯌꯦꯡꯂꯤ꯫ ꯍꯦꯃꯥ ꯂꯩꯔꯝꯈꯤꯅꯤ ꯈꯜꯂꯤ꯫ ꯂꯝꯕꯤ ꯆꯠꯄ ꯂꯩꯀꯥꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯀꯧꯔꯛꯏ ꯃꯇꯨꯡꯂꯣꯝꯗꯒꯤ꯫ ꯇꯥꯃꯣꯆꯧ ꯅꯠꯇ꯭ꯔꯣ? ꯇꯥꯃꯣꯆꯧ ꯅꯪ ꯑꯥꯗ ꯀꯩꯗꯧꯔꯤꯅꯣ?
Pari khumde yenglakpadi yengli. Je hema manakta lairo tamachongda. Je di leiram loi luhung kiba hapta phadawramani. Je ma luhung khrabani. Pari mamai laisile huziksu angangani duna phagi tawribani khalli. Geto hangdoktuna manungda changlage khalli. Ma kanaso masidi kidri. Hema gi sumangda lepri kaude. Mamit anina koyengeng maike khuding. Magi hemadi kadaino. Imungdagi hemagi babadu thogli. Pari damunna ngahak yengduna lepi. Pari wa nganglakti. Midingduna masing thingamda mikup khuding hangli. Aigi hemadi kadai. Ahalduna parigi matawdu khangladuna. Hey, pariya, nang lakribra. Matangduda hemagi machedu manaw luhungba yawba mayumda thoglakpani. Mayumda lei. Thongjinda thoglakduna tumin tasinna lepi. Pari damunna yengli. Famulawne se nangbu exam thaba ada chalwe haibadai. Kamdawkre exam di. Phai yamna. Lekai sida laik laisu haibada icha isu saibada. Kura koini sunya nangi na taw tamu hainaribani. Kanna honadam icha sidi. Lieptuna sum lairabadi kaidawre. Kari haigi lakpuno nangbo. Changlu famlu lawne nangbo. Pari tumin hemagi machi romda yengduna lepi. Machedo mamai nontaki. Pari gi midingdo mami chanaba ngamdi. Mara lairabi mukum machedo laimaidi yengthaki. Hemagi mapana wa samjilei. Pariya yengoi hangchitse nachal hemagi chaku bodhu ine. Noisi yawdongni ko. Ipadi mirol ga leizade do. Nachal duna luhung khrine tawrido marang hathu kayadi wakre. Ijapi ba siyawde kuradi. Aduna noi lekai gi mabung mapa singna nachal gi awad apa yengsindawni ko. Kari tawrabagi nangmo tumin sum leptuna leirbadi. Pariya Pari mamit ani laimaidi yengthaki. Mamit ani ingangang sinkri. Mapi taki. Nupana bu kappa hongnabra. Hemagi mapado tumin lekri. Pari da yengduna. Pari wahay ama hairamdri. Makuna pairakkiba plastic bag machado hena chena paisinki. Mamai leiduna chatki tumin. Hemagi babado sorama sang hondoi. Hemagi machedo maithong maksina. Pari bu yengduna lehawi. Numidang do pari mayum dhanjilakte. Nongalapau mayum dhanjilakte. Hemagi jakobu numituni. Adubu jakobu do yethokle. Lekai maya mahi wa hainari. Hemana aduna hospital da pukatli haini. Nauna luhung kibi kaina aduna na aduna jakobu yethokle haibada. Mahi hainaningbu wa maya mum haini. Miwangangne. Jakobu yethoki matam kuina. Pari samayum dhanjilakidi. Numid humni phawbadi. Makura hoina thabak leibaki chachari oinani haindana leithoklui adubu nungsa thiri ningthemna pari bu koithi thiki nomo numidang wairam ama pari bu phangba ngamki school manaki gulmohor pambi makungda angawba makup napi mathakta hiptuna lermki ningthem pari gi madawdu bada yengma ngumkidi mamitagi mapi taki pari bu masanomdana haudoklui Tawfung khangda paribu ngawrabra haina pangchei da susi. Aduga makudang paiduna paribu mayum da halasi haiduna chingdana puna bukhone. Aduga ngamdi. Pari pagotuna phamki. Anidu tumin lainaki. Ningthem na hairi tapna. Masu pari gi manakta phamthari. Pari hemana mana nangu mirai kibadi leite. Atai moigi manungi wadai khangdi. Adugu sima kakti aina mayek singna khang. Hemana nangu nungsiki. Nangu minam kidi. Moi mama hoi mana luhung kriba nupatugi mani thokpa. Koi lekai ki ichi bindia hoina sinduna. Hema bu namdana minamduna nupatugi maputa sinakibani. Hemana nangu mirai kibadi leite pari. Pari makung ani sangna tingtoktuna napi maraktuda phamthai. Mamit ani uirum mathak lomda yengkhalui. Murai Gulmohor pambigi unalakta numidang wairamgi isi sidharaklaba nungsa mangal khara tanik lisanduna changlakliba mamit ani kupta yengli usamagi kachinda unana yumsin lai salakadabagi pumlamli pari madu uzitada uri momonoktuna kangkang silaba jimala kungzaru tam khrabi kanabo
ꯊꯣꯏꯊꯣꯏꯕꯤ ꯇꯥꯃꯣꯆꯧꯒꯤ ꯊꯣꯏꯊꯣꯏꯕꯤ ꯂꯩꯀꯥꯏ ꯄꯨꯝꯕꯅ ꯂꯣꯏꯅ ꯈꯪꯕꯅꯤ ꯍꯦꯃꯥꯒ ꯄꯥꯔꯤꯒ ꯅꯨꯡꯁꯤꯅꯕ ꯈꯪꯅꯔꯤꯕꯗꯣ ꯍꯦꯃꯥ ꯍꯣꯏꯒꯤ ꯏꯃꯨꯡꯅ ꯑꯗꯨꯛ ꯄꯥꯝꯗꯦ ꯌꯥꯅꯤꯡꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯦꯃꯥꯕꯨ ꯅꯤꯡꯊꯧꯗ ꯅꯝꯐꯨꯗ ꯄꯤꯊꯣꯛꯈꯤꯕꯅꯤ ꯈꯔꯅ ꯐꯩ ꯍꯥꯏꯅꯤ ꯅꯨꯡꯁꯤꯕꯅ ꯇꯨꯡꯗ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ ꯈꯔꯅ ꯍꯦꯃꯥ ꯍꯣꯏꯒꯤ ꯏꯃꯨꯡꯗꯣ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯦ ꯍꯥꯏꯅꯩ ꯄꯥꯔꯤ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯑꯗꯨ ꯉꯥꯛꯁꯤꯟꯅꯕ ꯐꯠꯇꯕ ꯅꯠꯇꯦ ꯃꯥꯁꯨ ꯏꯃꯨꯡꯒꯤ ꯂꯩꯇꯔꯥꯏꯔ ꯃꯔꯛꯇ ꯀꯌꯥ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯊꯕꯛ ꯇꯥꯟꯅꯖꯕ ꯃꯥꯃꯨꯛ ꯃꯔꯝ ꯃꯨꯛꯄ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯇꯞꯄ ꯂꯩꯀꯥꯏꯗꯨꯗ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯃꯤꯆꯤꯜ ꯀꯅꯥꯅ ꯃꯦꯟꯕ ꯉꯝꯅꯤ ꯍꯦꯃꯥ ꯆꯦꯟꯈꯤꯕ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯩ ꯃꯍꯩ ꯍꯥꯏꯅꯅꯤꯡꯕ ꯍꯥꯏꯅꯈꯤ ꯍꯦꯃꯥ ꯃꯃꯥ ꯍꯣꯏꯅ ꯃꯆꯥꯅ ꯌꯥꯅꯤꯡꯗꯦ ꯌꯥꯔꯛꯂꯣꯏ ꯅꯤꯡꯊꯧꯗ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯁꯤꯀꯥꯡ ꯈꯥꯡꯗꯨꯅ ꯂꯩꯈꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯑꯗꯨꯒ ꯆꯦꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯌꯨꯝꯗ ꯊꯤꯜꯂꯛꯄ ꯃꯤꯀꯨꯞꯇ ꯍꯦꯃꯥꯅ ꯃꯈꯣꯏ ꯄꯨꯝꯕꯕꯨ ꯋꯥꯔꯧꯗꯨꯅ ꯁꯥꯎꯅꯤꯡꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯁꯨ ꯀꯅꯥꯅ ꯈꯪꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯄꯥꯔꯤꯅ ꯍꯦꯛ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯒ ꯄꯥꯔꯤꯗ ꯆꯦꯟꯈꯤꯕꯁꯨ ꯌꯥꯔꯤ ꯑꯗꯨꯅ ꯄꯪꯀꯤꯗ ꯀꯤꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯍꯣꯏ ꯏꯃꯨꯡꯒ ꯇꯨꯃꯤꯟ ꯋꯥ ꯇꯥꯟꯅꯗꯨꯅ ꯂꯨꯍꯣꯡꯕꯗꯣ ꯌꯥꯝꯅ ꯊꯨꯖꯅꯕ ꯍꯥꯏꯅꯈ꯭ꯔꯦ ꯅꯤꯡꯊꯧ ꯍꯣꯏ ꯏꯃꯨꯡꯅ ꯅꯤꯡꯊꯧ ꯃꯁꯥꯅꯕꯨ ꯍꯦꯃꯥꯕꯨ ꯀꯥ ꯍꯦꯟꯅ ꯄꯥꯝꯖꯔꯨꯕ ꯑꯣꯏꯕꯒꯤ ꯅꯤꯡꯊꯧꯒꯤ ꯃꯇꯧꯗꯣ ꯈꯪꯕꯒꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯋꯥꯗꯣ ꯃꯈꯣꯏꯅ ꯌꯥꯊꯣꯔꯛꯄꯅ ꯍꯥꯜꯂꯤ ꯑꯗꯨꯅ ꯍꯦꯃꯥꯗꯣ ꯌꯨꯝꯂꯣꯝꯗ ꯆꯦꯟꯕ ꯅꯣꯡꯉꯥꯟꯕꯗꯨꯗ ꯊꯤꯜꯍꯜꯂꯛꯇ꯭ꯔꯦ ꯂꯩꯕꯥꯛꯀꯤ ꯆꯠꯅꯕꯤ ꯆꯠꯅꯗꯕꯤ ꯅꯤꯇꯤ ꯃꯌꯥꯝ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ ꯍꯦꯃꯥꯒꯤ ꯃꯃꯥ ꯂꯟꯗꯣꯅꯤ ꯃꯆꯥ ꯑꯁꯤ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯗꯣꯛꯂꯤ ꯑꯗꯨꯝ ꯏꯄꯥ ꯏꯆꯥꯎꯕꯤ ꯑꯣꯏꯔꯨꯕꯅ ꯍꯦꯃꯥꯅ ꯑꯗꯨ ꯋꯥꯅ ꯂꯩꯕꯅꯤ ꯃꯃꯥꯕꯨ ꯑꯗꯣ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯧꯈꯤꯕꯅꯤ ꯍꯦꯃꯥꯒꯤ ꯋꯥ ꯀꯅꯥꯅꯁꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯑꯍꯜ ꯃꯁꯦꯜ ꯌꯥꯝꯅꯗꯨꯅ ꯈꯨꯗꯛꯇ ꯄꯥꯟꯖꯤ ꯌꯦꯡꯂꯨꯏ ꯃꯇꯥꯡ ꯆꯥꯔꯦ ꯅꯨꯃꯤꯠ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯦꯃꯥ ꯆꯦꯜꯂꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯍꯩꯖꯤꯡꯄꯣꯠ ꯄꯨꯈ꯭ꯔꯦ ꯍꯦꯃꯥꯗꯤ ꯅꯤꯡꯊꯧ ꯃꯌꯨꯝꯔꯣꯝꯗ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯦ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯇ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯑꯍꯜ ꯂꯃꯟ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯈꯤ ꯑꯗꯨꯕꯨ ꯃꯇꯧ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯍꯩ ꯃꯍꯩ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯁꯣꯟꯅꯈꯤ ꯍꯦꯃꯥꯗꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯇꯣꯝꯗ ꯁꯤꯖꯒꯦ ꯇꯧꯔꯝꯃꯤ ꯍꯥꯏꯅꯩ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯣꯡ ꯐꯛꯀꯥꯏꯅꯩ ꯍꯦꯃꯥꯒꯤ ꯃꯆꯦꯁꯨ ꯂꯥꯛꯂꯦ ꯃꯆꯦꯅ ꯀꯨꯞꯅ ꯃꯅꯥꯎꯕꯨ ꯁꯦꯟꯅꯩ ꯐꯣꯟ ꯄꯥꯏꯍꯟꯗꯦ ꯃꯤꯀꯨꯞ ꯑꯃ ꯊꯥꯗꯣꯛꯇꯦ ꯅꯣꯡꯉꯥꯟꯕꯗ ꯍꯦꯃꯥꯒꯤ ꯂꯨꯍꯣꯡꯕ ꯁꯤꯟꯈ꯭ꯔꯦ ꯈꯨꯗꯛꯇ ꯃꯥꯟꯇꯣꯞ ꯈꯟꯈ꯭ꯔꯦ ꯕꯥꯔꯇꯣꯟ ꯆꯠꯈ꯭ꯔꯦ ꯍꯦꯃꯥ ꯎꯄꯥꯏ ꯂꯩꯇꯦ ꯂꯩ ꯃꯃꯥ ꯂꯟꯗꯣꯅꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯈꯤꯗ꯭ꯔꯦ ꯃꯆꯦꯅ ꯃꯅꯥꯎꯕꯨ ꯀꯣꯟꯁꯤꯟꯕꯤ ꯊꯦꯝꯕꯤ ꯍꯥꯏꯈꯤ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯅꯅꯥꯎ ꯅꯤꯡꯊꯧ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ ꯑꯩꯅ ꯀꯨꯞꯅ ꯃꯁꯛ ꯈꯪꯂꯕ ꯃꯤꯅꯤ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯒ ꯏꯃꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯄꯨꯝꯕꯁꯦ ꯅꯪꯅ ꯌꯥꯎꯀꯣ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯑꯅꯤꯈꯛꯅꯤ ꯄꯤꯕꯥ ꯑꯃ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯅꯍꯥꯛ ꯊꯛꯇ ꯏꯃꯥ ꯕꯕꯥꯒꯤ ꯏꯖꯠ ꯇꯥꯒꯗꯕ ꯊꯕꯛ ꯇꯧꯒꯗꯕꯗꯤ ꯍꯤꯡꯅ ꯍꯤꯡꯅ ꯑꯩꯈꯣꯏ ꯅꯣꯔꯣꯛꯇ ꯇꯥꯒꯅꯤ ꯊꯣꯏ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯆꯦꯅ ꯍꯥꯏꯔꯤꯁꯦ ꯃꯃꯥ ꯂꯟꯗꯣꯅꯤꯅ ꯇꯞꯊꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯁꯤꯜꯂꯤꯕꯁꯤ ꯅꯪꯒꯤ ꯐꯅꯅꯕꯅꯤꯅꯦ ꯁꯨꯝ ꯂꯩꯃꯤꯟꯅꯔꯒ ꯅꯪꯅꯁꯨ ꯅꯤꯡꯊꯧꯕꯨ ꯑꯗꯨꯝ ꯍꯩꯅꯔꯛꯀꯅꯤ ꯅꯨꯡꯁꯤꯔꯛꯀꯅꯤ ꯊꯣꯏ ꯌꯦꯡꯉꯣꯏ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤ ꯅꯪꯁꯤ ꯆꯦꯜꯂꯨꯔꯕꯤꯅꯤꯅꯤ ꯅꯪꯒꯤ ꯐꯅꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯅꯪꯒꯤ ꯕꯕꯥꯅ ꯅꯆꯦꯅ ꯁꯤꯜꯂꯤꯕꯁꯤꯡꯁꯤ ꯅꯪꯅ ꯍꯧꯖꯤꯛ ꯈꯪꯗ꯭ꯔꯕꯁꯨ ꯀꯣꯟꯅꯗꯤꯅꯦ ꯁꯣꯏꯗꯅ ꯅꯤꯡꯉꯝꯃꯛꯑꯣꯏꯀꯣ ꯁꯦ ꯊꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩꯒꯅꯨ ꯏꯃꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯤ ꯅꯣꯏꯒꯤꯅꯤꯅꯦ ꯀꯩꯗꯧꯔꯕꯒꯦ ꯅꯪꯕꯨ ꯁꯦ ꯏꯃꯥꯕꯨ ꯑꯗꯨ ꯋꯥꯔꯧꯔꯕ꯭ꯔꯣ ꯍꯥ ꯅꯪꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯗ ꯍꯌꯦꯡꯗꯤ ꯂꯨꯍꯣꯡꯕꯅꯤ ꯑꯗꯨꯝ ꯇꯧꯅ ꯅꯪꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯗꯤ ꯏꯃꯥ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯤꯡꯉꯝꯗꯅ ꯂꯩꯍꯧꯔꯅꯤꯅꯦ ꯍꯦꯃꯥ ꯇꯨꯃꯤꯟ ꯂꯩ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯑꯁꯤꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯃꯃꯥ ꯃꯥꯒꯤ ꯃꯐꯝꯗ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕꯣꯏ ꯈꯜꯂꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯈꯣꯏꯅ ꯐꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯅꯤꯡꯊꯧꯗꯨꯅ ꯅꯝꯗꯨꯅ ꯑꯩꯒꯤ ꯏꯖꯠ ꯏꯁꯥꯅ ꯌꯥꯗ ꯃꯨꯟꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯪꯅ ꯈꯪꯅ ꯎꯁꯤꯟꯅꯗ ꯑꯩꯕꯨ ꯃꯅꯥꯛꯇ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟ ꯑꯃꯨꯛ ꯊꯝꯕꯤꯅꯨ ꯑꯩ ꯃꯥꯕꯨ ꯀꯤꯖꯩ ꯏꯃꯥ ꯑꯩꯅ ꯃꯤꯀꯨꯞꯁꯦ ꯐꯥꯎꯕ ꯈꯥ ꯆꯤꯛꯇꯨꯅ ꯍꯤꯡꯂꯤꯕꯁꯦ ꯃꯥꯒꯤꯗꯃꯛꯅꯤ ꯃꯥꯒꯤ ꯃꯄꯥꯎ ꯑꯃꯗꯤ ꯇꯥꯅꯤꯡꯂꯤ ꯏꯃꯥ ꯑꯩꯒꯤ ꯊꯥꯃꯨꯆꯧꯅ ꯍꯜꯂꯛꯂꯒ ꯑꯩꯅ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯇꯧ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯃꯥꯁꯨ ꯏꯇꯨꯡ ꯏꯜꯂꯛꯀꯦ ꯍꯥꯏꯅꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯐꯠꯇꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯇꯥꯃꯣꯆꯧꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯉꯁꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯎꯠꯄ ꯉꯝꯂꯝꯂꯕ
mabu mayek singna nakhoi na khanglam lab hairam gani ko mangondagi hen balai adubu ima ai isa ki mamal letrabi oikre sena hu to mi kupta ai hak jang sa motsen kre adun ai tamu choki mangda amu khana le pangam lare ai lu hongi nakhoi na haibu no padu China pum ingam likhai imagi babagi chichana khoi gi dam khallaga khang adubu thamoi se pu bangam lak taba mi kuptu na lak bade ai bu waru Hema tumin laiki waye ma haikide kanada su hana yengkide mama machena magi matau yengba ngamkide mapada hojikta da ningamakide adubu haukrabadi haukre marai bakta tambani khandokle luhungba numitta tumin hema kundo paring lengki ma nokide maya matau to tumin yengnaduna lepi kundo paring lengba lorakpa mikuptuni kundo paring ama makunna tapna paikhatuna mathada thamjaki munna yeng khanki hema di wakhalamaka tamujo aidi pap jelabin musilab igi hakjang ikut ani sina mosin khrabusu tamu sidi singli haina aina mayam mamangda khara mut pangamgan oithoklar mayam na hairabusu ai bu machin pen cherabusu tamujo tamu gi kundo paring sidi nangin nang khakin sima khakti nang khanganing bani ko aina nang di daw si ukidre tamujo kundo paring sinangini Hema mapita na momonoki Hema na nuglak ubada may sor hundok nay Luhong boloykri Hema jakri Chalamda na Hema wahi mahairamdi Mamada macheda Mapabongda hanaying lamdi Ningthim Hema gi luhong bado Lekay mabungo moy ni yawki Hema bu ningthaway da thinmusi yawri Masu oiriba mataw singaduda Parida pao pirubada Kanaroi khanduna pao mahairudri Hema dasu wahi mahaikidri Ningthim na Hema gi mataw khangi Hema da upay lita chakre khangi Ichik chikre luhong bagi ahingado Ningthaw kada changi Mamanabu singa pulu bagi yu khaziksu paisilakduna lakla Hema yenglakti ningthaw da Pamungda phamduna malay tumin Ningthaw litlamba men sartu lakthoga Hema da khoirana yengduna Pamung machi tuda tamna phamthari Khara thingdokre mayam punbaduda waramlani tumin dribo nangbo Hema khumde ningthaw Hema gi lingzumda makhunna tapna pari Kedorge kabliro pukni nungsibra Ngasidedi mingkawroi Nangsi kundo paringna mayam mamangda Sakhi huiduna ayi haibado Mayik singna oirabanina yumlomda ima hoinasu Thoy haina kawe aisu kawe Thoy kedorge nangbo Hema kaisu haida amung matai da changsindana masata sindana cheblak hipki Ningthaw sipthari naksina Hema bu konsile yu khradi thagle mayam punbagi yadradana manam seinadrabo wahi amadi hayodana Thoy Hema tana mamin ani da ushinki sor holi da wasalake masadu phungale mikuptu da magi tamucho gi madhada leiningi leizabu kumba magi tamucho gi ohening bani ningsing lei pari na haikiba makhoi ni gi gulmohor pambi gi ahan basalak lei leidu gi natro magi yet ki na padu chilngani thamoy ani amata oiragani Hema mapi sinthare thamoy do macheta na kai khibana ma kapni kawrubani adu mikuptu da ningsing mami singna mabu olari Hema kable ningthaw hena chena Hema bu mathada konsile ailan khairedana hojiksu ai bu waru ribra thoi nangna sauri bodo phanaba ai kari toge nang napangan sole haiduna aina namja namti kibadi natiko nungsiba hen mun kibana ai hi tawna adum noi kibani nang thingadrikan ai nungsiba masak khangide ai khakni nangide mapuksima gi oina ai bu nungsibiyo hairo adubu thoi ai si nangina puroibani warubu pharo si saubu pharo Hema na waye ma hairaktrabada ningthawna Hema bu magi khakni khanduna mathada dumak thamki ayin chupama maning tawki hanagom
हेमाबु उद्बिखि मागी फिजी मुनबिखि हेमाबु मागी ओइखि हंजिन्ना अदुबु मांख्रबि मागी हंचांग अदुम मतुंग ताबा मतमदा हंजिन हंजिन हक्चांग अदु मोसिनखिबदा कनादा वाकलुनी हेमा पारीबु निंगसिंखि पारीबु निंगसिंग मिकु खुदिंग हेनखि गायरगा थमोइगी सकुदबा मसुंगसिंग अदो हंजिन्ना काइखि कनागी मरालो हेमा अदुम लुहोंख्रे पारीना लाकपदा पाउदु ताख्रे कङाउनना मालेनखि हेमागी जाकौबुसु यैथोखि हेमा कन्ना मसा ngamlaktaduna hospital da pukatuna laikeni pausuma taki adubu हेमागी manakta pari jekhidi pumna magna mabu khami हेमागा naksinaba yadre janabina sambal oiki samasna pal khazin biki parina हेमाबु waru khibra kanana su khangma ngamludi adum len khibani ma kanada su wahi mahai khidi hanagum school da wazawiki हेमा chakokre हेमा laki mapamlomda हेमा na paribu uzabadi phangkidi pari हेमा lagle pautai adubu nathaiduna leki chakobola amanumituda हेमा matomta mayumdagi chinki tarongki machena thengnaraktuna हेमा bu khamki हेमा bu namdana chalankidi kadai de chatkini machedu ki pari gi mayum romdaga chatuna lemlabadi maya mamangda pulab chopatare khalli हेमा कपखि थमोय चाकना मी दाना खरनी हाइना मचेना कीखि हेमाना मरुल सुबो सुदबोय नसिदि वा हरि मचेना माबो फजनना थमलिबदो इंथोकना बखनि ऐ नोइना हाइबलोइन इलेदना चिचा ऐ हवार ऐ हिंगलिंद्रे ऐ हवार चिचा ऐ थमचोगे मनाक चलोई इबाई से मागे मांग उत्पंगम लरुई कहिगिनो ऐ नि तुमता ममा लेट्रबी मनी खंजदना लुहोंबा याखिबा चिचा ऐना तौरिबा मैम से कहिनो ऐ थामो चौदो ngaidna lemdribse kaigino chicha ai kulmor pambido yengluge kuire pambido ukhidaba tamo choi bani ge ningsing mamidi madu khakne chicha ai pambido senaruge tamo chauda lale haizabadi ai ngamdre ibani ge kulmor pambido da oina ai lale haizaruge chicha ai wari adubu chanabina yade imungna yade हेमा बुहानगुम मकु मकुट पुनसिनबी थंबिखि नमदना निंथौगी मयुम लमदा पुहनखि हेमा उपाय लेखिदि करिगे असुक्तोना पुखनबिबनो समाज पुसिंगनबगी थौना हेमागी मफमदा करिगे लहिनबिदबनो ngасina lapnakhre tamnakhre nanglai rikhai churup nisa sizinaroi hairamba parini ngasidi nisa da laichu bahori nongwanda churup mache kya masing khangda sizinari magi kakana madom chana lekai gi miyamna matau singdu ui khangi khamluba ngamdi wakhal watpi madom chana iso panglangta matom talangi magi school degi phanglakpa thagi tolop sidi magi nimit khudingi churup leibada konbu konadrene kari kanadi saunaba mabu aina asukyana yokcharakbagi kayam nuksirage ha mi longkraba hemadabu kayam nuksiraba zanune apangbi madom janani khangkidre parini hemabu kayam nuksiki haibadi wahaina phungdokpada wana thui sagudaba matau singna taklubada mayek sengan bangamloi sangsar sida lariba nungsiba pumba khumjinduna khubang numda hapjinduna pirabasu wana thokani changdam narubadi mapa ngamloiko parina hemabu nungsirakti nungsiki nungsiri matauna nungsikhini takti adum magi punsina palefum khangna lelakhi hemana ningthaugi manakta adukwana hingamdana leli luhonga matung thahum phakre lekai miyamdi miwangangnaba lepri adubu parina hemabu nungsibadi mayeng tadri ningthemna parigi matau sing ado pumna makhangi adubu themjanbam khangdraba magi marukki ningaini amu phawba ningai tawdaba parina ningai tawrpa kanana su themnubadi ngamdreko ngasi parina thakiba mains exam gi result ado haidogli pari exam ado yaroktre pawdo ningthem tai mane hena thawai wakre
ꯄꯥꯔꯤ ꯀ꯭ꯂꯥꯁ ꯑꯃ ꯂꯧꯔꯒ ꯕ꯭ꯔꯦꯛ ꯑꯃ ꯂꯩꯕꯗꯨꯗ ꯍꯥꯟꯅꯒꯨꯝ ꯁ꯭ꯀꯨꯜꯒꯤ ꯇꯦꯔꯦꯁꯇ ꯀꯥꯔꯛꯇꯨꯅ ꯂꯩꯈꯤ꯫ ꯃꯔꯤꯁꯨꯕ ꯆꯨꯔꯨꯞ ꯃꯆꯩꯗꯨ ꯆꯤꯡꯉꯤ꯫ ꯅꯤꯡꯊꯦꯝ ꯃꯇꯧꯗꯨꯔꯒ "ꯍꯩ, ꯑꯦꯛꯖꯥꯝꯗꯣ ꯅꯪꯅ ꯌꯥꯎꯔꯛꯂꯣꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯥꯏꯗꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯈꯤꯗꯦ ꯍꯥꯏꯈꯤꯗ꯭ꯔꯥꯏ? ꯑꯗꯨꯅ ꯌꯥꯎꯔꯛꯇ꯭ꯔꯤꯕꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨ." ꯄꯥꯔꯤ ꯐꯜꯂꯞ ꯌꯦꯡꯉꯛꯏ꯫ "ꯑꯦꯛꯖꯥꯝꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ ꯊꯦꯝꯕ." ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯅꯤꯡꯊꯦꯝꯅ ꯑꯆꯤꯛꯄꯗ ꯊꯨꯒꯥꯏ꯫ "ꯄꯥꯔꯤ, ꯅꯪꯕꯨ ꯑꯁꯨꯝ ꯂꯦꯜꯂꯗ꯭ꯔꯣ? ꯅꯁꯥꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ?" "ꯈꯜꯂꯤꯕꯅꯤ ꯊꯦꯝꯕ." "ꯑꯗꯨꯒ ꯇꯧꯔꯤꯗꯨꯅ ꯀꯔꯤ? ꯍꯥ? ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯣ ꯌꯥꯝꯅ ꯁꯥꯎꯏ꯫ ꯑꯉꯥꯡ ꯁꯥꯇ꯭ꯔ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯅꯪꯁꯦ ꯆꯨꯔꯨꯞ ꯃꯅꯝ ꯆꯦꯜꯂꯤ, ꯀ꯭ꯂꯥꯁꯇ ꯅꯪꯅ ꯂꯥꯛꯄꯗ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯏ ꯍꯥꯏꯅꯩ꯫ ꯑꯉꯥꯡ ꯁꯥꯇ꯭ꯔꯤꯁꯤꯡꯁꯤꯅꯗꯤ ꯅꯪ ꯍꯦꯛ ꯎꯕꯗ ꯋꯥ ꯉꯥꯎꯁꯤꯜꯂꯛꯑꯕꯅꯤꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯦ ꯅꯪꯉꯣꯟꯗ ꯁꯥꯎꯅꯤꯡꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯌꯥꯝꯅ ꯇꯧꯔꯦ ꯍꯥꯏ." ꯄꯥꯔꯤ ꯁꯛꯐꯝ ꯍꯣꯡꯗꯅ ꯑꯅꯧꯕ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯥꯝꯈꯠꯂꯤ꯫ "ꯆꯨꯝꯂꯤꯕꯅꯤꯗ, ꯌꯥꯝ ꯐꯠꯇꯦꯗ ꯑꯩꯅ ꯇꯧꯔꯤꯁꯦ꯫ ꯆꯨꯔꯨꯞ ꯃꯅꯝ ꯋꯥ ꯅꯝꯂꯒ ꯑꯉꯥꯡ ꯃꯔꯛꯇ ꯆꯪꯁꯤꯟ, ꯀ꯭ꯂꯥꯁꯇ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤ꯫ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯅ ꯅꯤꯁꯥ ꯆꯥꯕ ꯐꯠꯇꯦ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯡꯗ ꯍꯦꯛ ꯍꯥꯏꯔꯤ꯫ ꯄꯨꯟꯁꯤꯅ ꯇꯝꯕꯤꯔꯛꯄ ꯈꯨꯗꯣꯜꯒꯨꯝ ꯁꯤꯃꯗꯤ ꯄꯨꯟꯁꯤꯒꯤ ꯑꯥꯏꯔꯣꯅꯤꯅꯤ꯫ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯊꯦꯝꯕ?" "ꯄꯥꯔꯤ, ꯊꯦꯝꯕ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅꯦ ꯉꯁꯤꯗꯤ." "ꯍꯥꯏꯌꯨꯅ, ꯅꯨꯄꯤ ꯑꯃ ꯈꯪꯅꯅꯕ ꯇꯧꯔꯨꯁꯤꯔꯥ? ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯕꯗꯣ, ꯃꯤꯁ ꯄꯤꯡꯀꯤꯗꯣ ꯅꯪꯕꯨ ꯉꯥꯎꯖꯕ ꯀꯨꯏꯔꯕꯅꯤ, ꯃꯁꯥꯁꯨ ꯃꯇꯤꯛ ꯆꯥꯏ, ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ?" "ꯀꯔꯟ ꯇꯥꯔꯛꯈꯤꯅꯨ ꯊꯦꯝꯕ." "ꯍꯣꯏꯅꯦ, ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯐꯠꯇ꯭ꯔꯦ ꯄꯥꯔꯤ, ꯌꯥꯝꯅ ꯐꯠꯇ꯭ꯔꯦ." ꯅꯤꯡꯊꯦꯝꯒꯤ ꯂꯨꯝꯊꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯄꯥꯔꯤ ꯇꯥꯏ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯍꯥꯏꯔꯛꯏ꯫ "ꯑꯩ ꯃꯇꯝ ꯈꯔ ꯂꯥꯞꯅ ꯂꯩꯔꯨꯒꯦ. ꯁꯤꯗ ꯑꯩꯁꯨ ꯂꯩꯇ꯭ꯔꯤ, ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ. ꯑꯗꯨꯅ ꯊꯦꯝꯕ." ꯄꯥꯔꯤ ꯅꯤꯡꯊꯦꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯊꯛꯂꯝꯕ ꯆꯨꯔꯨꯞ ꯃꯆꯩꯗꯣ ꯃꯆꯤꯟꯕꯥꯟꯗꯒꯤ ꯊꯥꯡꯊꯩ꯫ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯅꯤ ꯀꯥꯔꯛꯇ ꯆꯞꯇꯨꯅ ꯃꯩꯈꯨ ꯋꯥ ꯀꯥꯅ ꯊꯥꯡꯊꯗꯨꯅ ꯊꯝꯈꯤ꯫ ꯄꯥꯔꯤꯒꯤ ꯋꯥꯗꯣ ꯑꯗꯨꯛ ꯂꯨꯔꯦ ꯍꯥꯏꯅ ꯅꯤꯡꯊꯦꯝꯅ ꯈꯪꯕ ꯉꯝꯂꯤ꯫ ꯄꯥꯔꯤ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯀꯨꯟꯅ ꯅꯣꯛꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯃꯤꯅꯣꯛꯅꯤ꯫ "ꯊꯣꯏꯁꯨ ꯂꯥꯛꯂꯔꯣꯏ. ꯑꯩꯁꯨ ꯂꯩꯇ꯭ꯔꯗꯤ ꯏꯕꯥꯅꯤꯒꯤ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤ ꯑꯃ ꯂꯩ. ꯑꯗꯨ ꯅꯪꯅꯈꯔ ꯁꯦꯟꯅꯕꯤꯔꯝꯃꯨ. ꯌꯥꯝꯅ ꯄꯤꯛꯂꯤꯕꯗꯤ ꯅꯠꯇ꯭ꯔꯦ. ꯄꯥꯝꯕꯤꯗꯣ ꯉꯁꯤꯒ ꯊꯥꯔꯒ ꯄꯥꯝꯕꯤꯗꯣ ꯆꯍꯤ 8, ꯊꯥ 3, ꯅꯨꯃꯤꯠ 9ꯅꯤ ꯁꯨꯔꯦ ꯊꯦꯝꯕ. ꯊꯣꯏꯒꯤ ꯃꯐꯝ ꯑꯃ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯂꯩꯇ꯭ꯔꯕꯁꯨ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤꯗꯨꯕꯨꯗꯤ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯦꯟꯅꯗꯨꯅ ꯊꯝꯅꯤꯡꯉꯤ. ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯅꯪꯅ ꯁꯦꯟꯅꯕꯤꯔꯝꯃꯨ. ꯑꯩꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ. ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤꯗꯨꯁꯨ ꯑꯩ ꯅꯠꯇꯅ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ. ꯊꯦꯝꯕ, ꯌꯥꯔꯣꯏ ꯍꯥꯏꯒꯗ꯭ꯔꯅꯦ ꯅꯪꯕꯣ?" ꯅꯤꯡꯊꯦꯝ ꯃꯄꯤꯔꯥ ꯆꯦꯜꯂꯤ꯫ ꯅꯣꯛꯂꯗꯨꯅ ꯄꯥꯔꯤꯒꯤ ꯂꯤꯡꯖꯨꯝꯗ ꯃꯈꯨꯠꯅ ꯕꯥꯛ ꯂꯥꯎꯅ ꯀꯟꯅ ꯊꯥꯖꯤꯜꯂꯤ꯫ "ꯑꯁꯤꯒꯤꯕꯨ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯅꯪꯒꯤ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤꯗꯨꯒꯤꯁꯨ ꯑꯩ ꯂꯩ. ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯒꯗꯧꯔꯤ? ꯅꯪ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯅ ꯑꯗꯨꯝ ꯁꯦꯟꯅꯔꯝꯒꯦꯅꯤ." ꯄꯥꯔꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤ꯫ ꯄꯥꯏꯔꯝꯕ ꯆꯨꯔꯨꯞ ꯃꯆꯩꯗꯣ ꯃꯆꯤꯟꯕꯥꯟꯗ ꯄꯨꯈꯠ ꯑꯃꯨꯛ ꯊꯛꯄ ꯍꯧꯈꯤ꯫ ꯇꯨꯃꯤꯟ ꯃꯥꯂꯪꯗ ꯌꯦꯡꯈꯤ꯫ ꯆꯨꯔꯨꯞꯇꯣ ꯁꯥꯡꯅ ꯑꯅꯤꯔꯛ ꯆꯤꯡꯂꯒ ꯃꯩꯈꯨꯗꯨ ꯇꯞꯅ ꯀꯥꯝꯊꯣꯛꯈꯤ꯫ ꯅꯤꯡꯊꯦꯝꯅ ꯄꯥꯔꯤꯕꯨ ꯂꯦꯡꯒꯣꯜꯂꯛꯇꯨꯅ ꯍꯥꯏꯔꯤ꯫ "ꯁ꯭ꯀꯨꯜꯁꯦ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯤꯕꯣ? ꯀꯗꯥꯏꯗ ꯆꯠꯇꯧꯔꯤ? ꯀꯔꯤ ꯇꯧꯕꯅꯣ? ꯑꯗꯨꯇꯪꯗꯤ ꯑꯇꯩꯗ ꯍꯥꯏꯔꯁꯨ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯝꯃꯨꯗꯅ." "ꯊꯥꯗꯣꯛꯂꯒꯦ ꯁ꯭ꯀꯨꯜꯁꯦ. ꯑꯩ ꯑꯣꯖꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯊꯦꯝꯕ. ꯑꯉꯥꯡ ꯈꯔꯅ ꯑꯩꯕꯨ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ. ꯄ꯭ꯔꯤꯟꯁꯤꯄꯜꯅꯁꯨ ꯋꯥꯔꯅꯤꯡ ꯌꯥꯝꯅ ꯄꯤꯔꯛꯂꯤ. ꯑꯩ ꯁ꯭ꯀꯨꯜꯁꯦ ꯊꯥꯗꯣꯛꯂꯒꯦ." ꯄꯥꯔꯤ ꯊꯛꯄ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯆꯨꯔꯨꯞ ꯃꯆꯩꯗꯣ ꯂꯪꯊꯣꯛꯈ꯭ꯔꯒ ꯋꯥ ꯃꯈꯥ ꯇꯥꯔꯤ꯫ "ꯂꯩꯀꯥꯏꯁꯤꯁꯨ ꯊꯥꯗꯣꯛꯂꯒꯦ. ꯌꯨꯝꯗ ꯀꯀꯥꯁꯨ ꯏꯗꯣꯝꯆꯥꯁꯨ ꯑꯩꯒꯤ ꯃꯔꯝꯒꯤ ꯇꯣꯏꯅ ꯈꯟꯅ ꯆꯩꯅꯗꯧ. ꯑꯩꯁꯦ ꯃꯥꯡꯉꯤ. ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯦ ꯍꯥꯏꯅ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯃꯤꯋꯥ ꯉꯥꯡꯅꯐꯝ ꯑꯣꯏꯔꯦ. ꯀꯅꯥꯅ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯄꯒꯤ ꯂꯃꯟ ꯑꯩꯅ ꯁꯤꯡꯕ ꯉꯝꯗ꯭ꯔꯦ. ꯊꯦꯝꯕ." ꯑꯗꯨꯒ ꯂꯩꯀꯥꯏꯁꯦ ꯃꯐꯝ ꯈꯨꯗꯤꯡ, ꯑꯩꯅ ꯌꯦꯡꯂꯨꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯃꯥꯒꯤ, ꯊꯣꯏꯒꯤ ꯃꯃꯤꯒꯤ ꯃꯃꯤ ꯉꯥꯛꯇꯅ ꯊꯜꯂꯤ. ꯑꯩ ꯅꯥꯊꯩꯅꯕ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ. ꯑꯁꯨꯛ ꯀꯨꯏꯕꯁꯦ, ꯑꯗꯨꯕꯨ ꯑꯩ ꯃꯥꯏꯊꯤꯔꯦ. ꯃꯥꯒꯤ ꯅꯤꯡꯁꯤꯡ ꯃꯃꯤꯁꯤꯡꯁꯦ ꯅꯥꯊꯩꯗꯨꯅ ꯑꯩ ꯆꯠꯄ ꯉꯝꯗ꯭ꯔꯦ. ꯑꯗꯨꯅ ꯂꯩꯀꯥꯏꯁꯦ ꯑꯩ ꯊꯥꯗꯣꯛꯂꯒꯦ." ꯅꯤꯡꯊꯦꯝ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯄꯥꯔꯤ ꯑꯅꯧꯕ ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯃꯨꯛ ꯆꯝꯈꯠꯂꯤ꯫ ꯅꯤꯡꯊꯦꯝ ꯃꯇꯧꯗꯣ ꯈꯝꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯉꯝꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯄꯥꯔꯤꯕꯨ ꯂꯦꯡꯒꯣꯜꯂꯛꯏ꯫ "ꯆꯠꯂꯣ,
ꯅꯪꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯄꯨꯝꯕꯗꯣ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯎ ꯄꯤꯁꯛ ꯄꯤꯛꯂꯤꯀꯥꯟ ꯃꯇꯝꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ ꯅꯪ ꯑꯩꯗꯤ ꯑꯗꯨꯅ ꯅꯪꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯂꯣꯏ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯒꯦꯀꯣ ꯄꯥꯔꯤ ꯅꯪ ꯃꯐꯝꯁꯤꯗꯗꯤ ꯑꯃꯨꯛ ꯍꯜꯂꯛꯈꯣ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯀꯦ ꯈꯜꯂꯕ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯍꯜꯂꯛꯈꯤꯗ꯭ꯔꯕ ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯋꯥꯔꯧꯒꯅꯤ ꯄꯥꯔꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯃꯥꯂꯪꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯑꯃꯨꯛꯇꯪ ꯎꯁꯤꯜꯂꯨ ꯑꯃꯝꯕ ꯃꯔꯛꯇ ꯅꯪ ꯈꯛꯅꯤꯀꯣ ꯉꯁꯤꯁꯨ ꯎꯔꯤꯕꯅꯤ ꯃꯃꯤꯠ ꯑꯅꯤ ꯇꯞꯅ ꯄꯥꯡꯊꯣꯛꯂꯨꯏ ꯃꯥꯏꯀꯩ ꯈꯨꯗꯤꯡꯁꯨ ꯍꯦꯃꯥꯒꯤ ꯃꯃꯤꯅ ꯊꯟꯈ꯭ꯔꯦ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯈꯥꯡꯕꯗ ꯄꯥꯔꯤ ꯃꯁꯥꯗꯣ ꯆꯣꯛꯊꯔꯦ ꯊꯃꯣꯏꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯏꯃꯟ ꯑꯣꯏꯕ ꯍꯦꯜꯂꯤ ꯊꯛꯅꯤ ꯀꯥꯎꯔꯕ ꯆꯨꯔꯨꯞ ꯃꯆꯩꯒꯤ ꯆꯥꯛꯂꯤꯕ ꯃꯩꯔꯤꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯆꯥꯛꯂꯛꯄ ꯍꯧꯔꯤ ꯑꯗꯨꯕꯨ ꯄꯥꯔꯤ ꯃꯩꯁꯥ ꯐꯥꯎꯔꯨꯗ꯭ꯔꯤ ꯆꯩꯅꯥ ꯑꯗꯨꯗꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯅꯠꯇ꯭ꯔꯕꯒꯨꯝꯅ ꯅꯤꯡꯊꯦꯝꯕ ꯆꯨꯔꯨꯞꯅ ꯄꯥꯔꯤꯒꯤ ꯈꯨꯠꯁꯥꯗ ꯁꯣꯛꯍꯟꯕꯗꯨ ꯎꯔꯒ ꯐꯤꯡꯅ ꯄꯥꯔꯤꯒꯤ ꯃꯈꯨꯠꯇ ꯀꯟꯊꯣꯛꯏ ꯄꯥꯔꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯅꯤ ꯃꯩꯅ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯩꯅꯤꯡꯗꯅ ꯅꯣꯛꯇꯨꯅ ꯑꯁꯣꯛꯄ ꯃꯈꯨꯠꯇꯨꯗꯗꯤ ꯍꯟꯅ ꯌꯦꯡꯈꯤꯗꯦ ꯃꯃꯥꯏꯗꯣ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯈꯤ ꯑꯃꯨꯛꯁꯨ ꯃꯇꯧꯅ ꯇꯨꯃꯤꯟ ꯀꯅꯥꯁꯨ ꯇꯥꯍꯟꯗ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯊꯋꯥꯏ ꯑꯣꯏꯕꯤ ꯀꯅꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯁ ꯀꯧꯔꯤ ꯄꯥꯃꯨꯅ ꯌꯥꯝ ꯄꯥꯃꯨꯅ ꯊꯥꯃꯣꯆꯧꯒꯤ ꯊꯣꯏꯕꯤ ꯏꯕ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯋꯥꯔꯤ ꯁꯛꯄ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯏꯁꯩ ꯂꯃꯈꯥꯡꯒꯤ ꯂꯝꯒꯤ ꯆꯦꯛꯂꯥ ꯍꯥꯏꯒꯦ ꯈꯟꯅ ꯍꯥꯏꯈꯤꯗ꯭ꯔꯕ ꯋꯥꯍꯩ ꯌꯦꯡꯒꯦ ꯅꯤꯡꯖ ꯌꯦꯡꯈꯤꯗ꯭ꯔꯕ ꯃꯇꯧ ꯑꯃ ꯄꯤꯒꯦ ꯈꯟꯅ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯄꯨꯔꯛꯈꯤꯕ ꯈꯨꯗꯣꯜ ꯇꯝꯕ ꯐꯪꯈꯤꯗ꯭ꯔꯕ ꯈꯨꯗꯣꯜ ꯄꯟꯊꯨꯡ ꯌꯧꯈꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯅꯥꯏꯇꯣꯝ ꯇꯥꯍꯧꯔꯕ ꯄꯥꯔꯤꯒꯤ ꯑꯉꯥꯡꯕ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤ ꯀꯌꯥꯗꯤ ꯐꯖꯩ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯂꯝꯕꯤ ꯃꯇꯥꯏꯗꯨꯗ ꯅꯥꯏꯇꯣꯝ ꯂꯦꯞꯂꯤ ꯆꯍꯤ ꯌꯥꯝ ꯒꯨꯜꯃꯣꯍꯣꯔꯗꯨ ꯃꯥꯒꯤ ꯂꯩꯅ ꯄꯨꯡꯉꯧ ꯐꯧꯕꯒꯨꯝꯅ ꯌꯣꯝꯁꯤꯟ ꯄꯥꯝꯕꯤ ꯃꯁꯛ ꯎꯕ ꯐꯪꯗ ꯂꯩ ꯁꯥꯠꯂꯝꯂꯦ ꯉꯁꯤꯗꯤ ꯅꯥꯆꯣꯝꯗꯤ ꯀꯗꯥꯏ ꯄꯥꯔꯤꯒꯤ ꯃꯈꯨꯠꯅ ꯅꯥꯆꯣꯝꯗꯤ ꯁꯦꯝꯈꯤꯗ꯭ꯔꯦꯀꯣ ꯅꯥꯏꯇꯣꯝ ꯇꯥꯍꯧꯔꯕꯤ ꯃꯇꯝ ꯑꯃꯒꯤ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯃꯃꯤ ꯈꯛꯅꯤ ꯑꯣꯏꯍꯧꯔꯤꯕ ꯄꯥꯝꯃꯨꯏꯗ ꯀꯜꯂꯛꯏꯗ ꯄꯥꯝꯃꯨꯏꯗ ꯉꯁꯤꯗꯤ ꯏꯃꯨꯡꯗꯨꯁꯨ ꯂꯩꯀꯥꯏꯗꯨꯁꯨ ꯏꯔꯥꯡ ꯂꯥꯡꯏ ꯑꯗꯨꯛ ꯆꯥꯎꯕ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯕꯗꯨꯗꯅꯤ ꯉꯟꯇꯥꯅ ꯕꯣꯔꯗꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ ꯗꯣꯜ ꯑꯃꯨꯔꯛ ꯊꯤꯟꯈ꯭ꯔꯦ ꯅꯨꯄꯤ ꯃꯌꯨꯝꯗꯣ ꯈꯔ ꯂꯥꯞꯄꯤ ꯍꯥꯏ ꯂꯝꯗꯣ ꯑꯗꯨꯅ ꯕꯣꯔ ꯖꯇ꯭ꯔꯥ ꯈꯔ ꯉꯟꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤꯕꯅꯤ ꯂꯨꯍꯣꯡꯕ ꯉꯟꯇꯥ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯅ ꯕꯣꯔ ꯑꯣꯏꯕꯗꯨ ꯆꯍꯤ ꯌꯥꯝꯅ ꯂꯤꯕꯕꯨꯗꯤ ꯅꯠꯇ꯭ꯔꯦ ꯆꯍꯤ 30 ꯑꯗꯥꯏ ꯑꯣꯏꯔꯝꯂꯅꯤ ꯃꯇꯥꯡ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯐꯤꯕꯝ ꯃꯨꯔꯇꯤ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯔꯦ ꯃꯃꯣꯟꯁꯨ ꯂꯣꯛꯅꯤ ꯍꯦꯃꯥ ꯂꯥꯛꯏ ꯅꯤꯡꯊꯧꯅ ꯊꯤꯜꯂꯛꯑꯝꯃꯤ ꯃꯅꯦꯝ ꯚꯥꯅꯨꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯆꯠꯊꯣꯛꯄ ꯈꯨꯗꯤꯡ ꯚꯥꯅꯨꯅ ꯃꯃꯧꯕꯨ ꯃꯇꯣꯝꯇ ꯊꯥꯗꯣꯛꯄ ꯅꯠꯇꯦ ꯈꯣꯏꯗꯥꯖꯕꯤ ꯃꯃꯧꯅꯤ ꯃꯃꯧꯕꯨ ꯑꯗꯨꯛ ꯂꯨꯅ ꯁꯦꯟꯅꯖꯩ ꯍꯦꯃꯥꯒꯤ ꯃꯃꯥꯁꯨ ꯄꯣꯠ ꯄꯨꯕ ꯌꯥꯎꯔꯤ ꯃꯥꯒꯤ ꯕꯕꯥꯁꯨ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯉꯟꯇꯥ ꯂꯥꯛꯏ ꯍꯦꯃꯥꯒꯤ ꯃꯆꯦꯁꯨ ꯂꯥꯛꯏ ꯍꯦꯃꯥ ꯃꯄꯥꯝꯂꯣꯝꯒ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯧꯅ ꯉꯥꯡꯅꯕꯗꯒꯤ ꯍꯦꯟꯅ ꯂꯨꯁꯤꯟꯕ ꯋꯥꯔꯤ ꯁꯥꯔꯨꯗ꯭ꯔꯤ ꯀꯨꯏꯔꯦ ꯃꯥꯅ ꯂꯨꯍꯣꯡꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯍꯦꯃꯥꯒꯤ ꯃꯇꯧꯗꯨꯒꯨꯝ ꯃꯥ ꯋꯥ ꯄꯥꯛꯅ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯃꯥ ꯑꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥ ꯄꯨꯝꯕ ꯇꯥꯕꯗꯃꯛ ꯇꯥꯏ ꯁꯤꯃ ꯄꯥꯝꯃꯤ ꯏꯃꯥ ꯁꯤꯃ ꯍꯩꯅꯗꯦ ꯍꯥꯏꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯕꯤ ꯍꯦꯃꯥ ꯑꯣꯏꯈ꯭ꯔꯦ ꯀꯨꯏꯔꯦꯗ ꯐꯖꯕꯤꯅꯤ ꯃꯥꯗꯤ ꯃꯒꯨꯟꯇꯅ ꯌꯣꯝꯕꯤꯅꯤ ꯉꯁꯤꯁꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯒꯤ ꯃꯌꯦꯡꯗꯤ ꯇꯥꯗ꯭ꯔꯤ ꯂꯩꯀꯥꯏ ꯃꯅꯦ ꯃꯗꯣꯜꯁꯤꯡꯅ ꯍꯥꯏꯅꯩ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯑꯣꯡꯈꯤꯕꯤ ꯃꯆꯥ ꯃꯁꯨ ꯍꯦꯃꯥꯗꯣ ꯃꯧ ꯑꯣꯏꯔꯒ ꯍꯦꯟꯅ ꯐꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯍꯦꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯅ ꯃꯥꯏꯈꯨꯝ ꯑꯣꯏ ꯅꯨꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯒꯤ ꯃꯃꯤꯗꯨꯕꯨꯗꯤ ꯎꯕꯤꯈꯤꯗꯦ ꯎꯕꯤꯗꯦ ꯑꯄꯣꯛꯄꯤ ꯃꯃꯥꯃꯛꯅ ꯎꯕꯤꯗ꯭ꯔꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯃꯤꯅꯤ ꯑꯇꯩ ꯀꯅꯥ ꯑꯃꯅꯗꯤ ꯀꯔꯝꯅ ꯅꯪ ꯋꯥꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯕꯤꯔꯨꯒꯅꯤ ꯀꯨꯏꯔꯦ ꯊꯥꯕꯨꯡ ꯃꯁꯤꯡ ꯌꯥꯝꯂꯝꯂꯅꯤ ꯄꯨꯡꯖꯥ ꯃꯁꯤꯡ ꯊꯤꯉꯝꯂꯛꯇ꯭ꯔꯦ ꯆꯍꯤ 55 ꯍꯦꯜꯂꯤ ꯍꯦꯃꯥꯒ ꯄꯥꯔꯤꯒ ꯂꯥꯞꯅꯈꯤꯕ ꯇꯥꯝꯅꯈꯤꯕ ꯍꯦꯃꯥꯅ ꯍꯧꯅꯅ ꯉꯁꯤ ꯂꯨꯍꯣꯡꯅꯕꯒꯤ ꯃꯀꯤ ꯁꯦꯝꯂꯤꯕ ꯂꯩꯀꯥꯏ ꯃꯕꯨꯡ ꯄꯥꯔꯤꯒꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯔꯨꯞ ꯉꯁꯤꯒꯤꯅ ꯕꯣꯔ ꯑꯣꯏꯔꯤꯕ ꯅꯤꯡꯊꯦꯝꯕꯨ ꯎꯔꯨꯕꯗ ꯃꯔꯝ ꯈꯪꯗ ꯉꯁꯤꯗꯤ ꯄꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯨꯏ ꯃꯥꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕꯤꯅꯤ ꯃꯄꯨꯔꯣꯏꯕꯅ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯤ ꯅꯤꯡꯖꯒꯗꯕꯅꯤ ꯃꯅꯦꯝꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ
ꯍꯦꯃꯥ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯂꯝꯆꯠ ꯀꯥꯏꯗ ꯆꯠꯂꯤ ꯄꯨꯝꯅꯃꯛꯅ ꯃꯥꯕꯨ ꯃꯔꯝ ꯃꯣꯛꯄꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯕꯤ ꯑꯃꯛꯄ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯊꯥꯒꯠꯅꯔꯤ ꯃꯃꯥ ꯂꯟꯗꯣꯅꯤꯅ ꯂꯩꯕꯥꯛ ꯃꯃꯥꯡꯗ ꯑꯐꯕ ꯃꯆꯥ ꯄꯣꯛꯄꯤꯒꯤ ꯃꯤꯡꯊꯣꯟ ꯐꯪ ꯃꯃꯥꯏ ꯉꯥꯅ ꯂꯩꯔꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯕꯨꯛꯅꯤꯡꯗ ꯊꯥꯒꯠꯂꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯅ ꯇꯨꯃꯤꯟ ꯄꯦꯟꯊꯣꯛꯆꯩ ꯑꯗꯨꯕꯨ ꯆꯠꯅꯕꯤꯕ ꯁꯃꯥꯖꯅ ꯈꯥꯝꯕ ꯉꯝꯗꯦ ꯍꯦꯃꯥꯅ ꯑꯗꯨꯛ ꯀꯨꯏꯅ ꯆꯍꯤ 5 ꯍꯦꯟꯅ ꯎꯕ ꯃꯄꯥꯎ ꯑꯃ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯇꯥꯃꯣꯆꯧꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯅ ꯅꯣꯡꯃ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤꯗꯣ ꯌꯦꯡꯅꯤꯡꯂꯛꯏ ꯃꯅꯥꯛꯇ ꯆꯠꯅꯤꯡ ꯅꯪꯗꯤ ꯇꯥꯃꯣꯆꯧꯒꯤ ꯃꯄꯥꯎ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯅꯤꯡꯂꯨꯏ ꯂꯩꯔꯝꯈꯤꯗ꯭ꯔꯅꯦ ꯃꯇꯝ ꯑꯃꯒꯤ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤꯗꯨꯕꯨ ꯑꯗꯨꯕꯨ ꯃꯥ ꯍꯥꯟꯅꯒꯨꯝ ꯇꯨꯃꯤꯟ ꯂꯩꯔꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯕ ꯃꯤꯅꯣꯛꯁꯤꯡꯅ ꯃꯥꯒꯤ ꯆꯤꯝꯕꯥꯜꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤ ꯍꯦꯃꯥꯒꯤ ꯃꯆꯦꯁꯨ ꯅꯤꯡꯊꯦꯝꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯏ ꯃꯆꯦꯗꯨꯁꯨ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤ ꯅꯤꯡꯊꯦꯝ ꯍꯣꯏꯒ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯒꯅꯤ ꯍꯦꯃꯥꯒꯤ ꯃꯆꯦꯗꯨꯗꯤ ꯃꯅꯥꯎꯕꯨ ꯎꯕꯗ ꯃꯣꯃꯣ ꯅꯣꯛꯆꯩ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯩ ꯍꯦꯃꯥ ꯃꯆꯦꯗꯁꯨ ꯋꯥ ꯂꯤꯛꯅ ꯉꯥꯡꯏ ꯃꯆꯦ ꯃꯅꯥꯎꯒꯤ ꯃꯇꯧꯗꯨ ꯈꯪꯏ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯂꯩ ꯍꯥꯟꯅꯒꯨꯝꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯍꯦꯃꯥ ꯇꯨꯃꯤꯟ ꯃꯤꯂꯨ ꯑꯅꯤꯅ ꯉꯁꯤꯗꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯂꯩ ꯂꯩꯗꯅ ꯌꯦꯡꯂꯨꯏ ꯊꯤꯔꯨꯏ ꯃꯥꯒꯤ ꯇꯥꯃꯣꯆꯧꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯤꯡꯂꯨꯏ ꯅꯪꯕꯨ ꯀꯝꯗꯧꯔꯤ ꯍꯪꯅꯤꯡꯂꯨꯏ ꯑꯩꯒꯤ ꯃꯔꯝꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯈ꯭ꯔꯕ꯭ꯔꯥ ꯂꯩꯈꯥ ꯇꯥꯍꯟꯈ꯭ꯔꯕ꯭ꯔꯥ ꯅꯪꯕꯨ ꯀꯝꯗꯧꯔꯤ ꯑꯁꯤꯈꯛ ꯅꯤꯡꯊꯦꯝꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯒ ꯕꯣꯔ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯍꯩ ꯋꯥ ꯅꯣꯛ ꯐꯣꯇꯣ ꯀꯥꯞꯂꯤ ꯅꯤꯡꯊꯦꯝ ꯄꯦꯟꯖꯅ ꯅꯣꯛꯂꯤ ꯑꯅꯤꯁꯨꯕ ꯗꯣꯜꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯔꯨꯞ ꯑꯃꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯄꯥꯔꯤꯗꯨꯕꯨ ꯐꯥꯒꯤꯗꯒꯤ ꯂꯥꯛꯔꯣꯏꯗ꯭ꯔꯅꯦ ꯅꯤꯡꯊꯦꯝ ꯅꯤꯡꯊꯦꯝꯅ ꯈꯨꯝꯃꯤ ꯃꯥꯕꯣ ꯄꯥꯎꯒ ꯐꯥꯎꯅꯕ ꯐꯪꯗꯦꯗ ꯂꯥꯛꯇꯧ ꯃꯥꯟꯗꯦ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯔꯝꯂꯣꯏ ꯃꯥꯜꯂꯤ ꯀꯥꯏꯗꯅ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤ ꯍꯥꯏꯕꯗꯨꯕꯣ ꯈꯪꯗꯦꯅꯦ ꯃꯐꯝ ꯍꯣꯡꯈ꯭ꯔꯕ꯭ꯔꯥ ꯅꯍꯥꯟꯃꯨꯛꯇꯤ ꯑꯩꯅ ꯇꯥꯕꯗ ꯀꯥꯁꯃꯤꯔꯔꯣꯝꯗ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯅꯤꯡꯊꯦꯝ ꯑꯁꯦꯡꯕ꯭ꯔꯣ ꯅꯪꯕꯨ ꯑꯃꯨꯛꯐꯥꯎ ꯄꯥꯔꯤꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯤꯟꯅꯕꯗꯤ ꯅꯪꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯉꯁꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯥꯒꯤ ꯐꯅ ꯑꯆꯤꯟꯕ ꯊꯕꯛ ꯂꯩꯔꯁꯨ ꯃꯥ ꯂꯥꯛꯐꯝꯗꯤ ꯊꯣꯛꯄꯅꯤ ꯅꯠꯇ꯭ꯔꯒ ꯂꯥꯛꯄ ꯉꯝꯗ꯭ꯔꯁꯨ ꯄꯥꯎ ꯑꯃꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯐꯝꯗꯤ ꯊꯣꯛꯄꯅꯤ ꯅꯤꯡꯊꯦꯝ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯊꯕꯛ ꯆꯤꯟꯕ ꯑꯣꯏꯔꯤꯅꯤꯗ ꯃꯥꯅ ꯂꯥꯛꯇ꯭ꯔꯤꯕ ꯄꯥꯎ ꯍꯥꯏꯔꯛꯄ ꯀꯧꯔꯝꯂꯅꯤꯗ ꯑꯩꯒꯤꯁꯨ ꯈꯟꯗ꯭ꯔꯦ ꯌꯥꯝ ꯋꯥꯈ꯭ꯔꯕꯅꯤ ꯃꯥ ꯍꯦꯃꯥ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯨꯏ ꯂꯨꯍꯣꯡꯐꯝꯒꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯅꯤꯟ ꯈꯣꯜꯂꯛꯇ ꯈꯣꯏꯗꯥꯖꯅ ꯃꯌꯦꯛ ꯁꯦꯡꯕꯨ ꯁꯦꯡꯗꯕꯣꯏ ꯃꯇꯧꯗꯣ ꯑꯇꯩꯅ ꯎꯗ꯭ꯔꯁꯨ ꯃꯆꯦꯗꯨꯅꯗꯤ ꯎꯏ ꯈꯪꯁꯤꯟꯅꯔꯣꯏ ꯎꯁꯤꯟꯅꯔꯣꯏ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯆꯦ ꯑꯣꯏꯕꯤꯗꯤ ꯍꯥꯟꯅꯒꯨꯝ ꯊꯃꯣꯏ ꯀꯣꯟꯕꯤ ꯑꯣꯏꯗ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯅꯥꯎꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯕ꯭ꯔꯥ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯉꯁꯤꯗꯤ ꯍꯥꯏꯔꯛꯏ ꯅꯅꯥꯎ ꯍꯦꯃꯥ ꯏꯈꯪ ꯈꯪꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯒꯨꯝ ꯃꯆꯦꯕꯨ ꯌꯦꯡꯂꯛꯏ ꯃꯆꯦꯅ ꯍꯦꯃꯥꯒꯤ ꯈꯨꯗꯥꯡꯗꯣ ꯇꯞꯅ ꯄꯥꯏꯔꯛꯇꯨꯅ ꯆꯤꯡꯕꯣꯏ ꯀꯩꯕꯣꯏ ꯄꯨꯁꯤꯟꯈꯤ ꯏꯃꯨꯡꯔꯣꯝꯗ ꯃꯤꯌꯥꯝ ꯃꯥꯡꯗꯗꯤ ꯋꯥꯗꯣ ꯃꯥꯅ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯍꯦꯃꯥ ꯉꯛꯅ ꯃꯆꯦꯒꯤ ꯃꯇꯨꯡ ꯏꯟꯅꯩ ꯍꯦꯃꯥꯒꯤ ꯃꯅꯦꯝ ꯕꯥꯅꯨꯅ ꯃꯃꯧꯔꯣꯝꯗ ꯂꯥꯞꯇꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯆꯦꯅ ꯄꯥꯏꯔꯝꯕ ꯈꯨꯗꯥꯡꯗꯣ ꯇꯞꯅ ꯊꯥꯗꯣꯔꯒ ꯅꯅꯥꯎ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥ ꯍꯦꯃꯥ ꯈꯨꯝꯗꯦ ꯃꯃꯥꯏ ꯅꯣꯟꯊꯈꯤ ꯅꯅꯥꯎ ꯅꯪꯅ ꯊꯤꯔꯤꯕꯗꯣ ꯌꯦꯡꯂꯤꯕꯗꯣ ꯄꯥꯔꯤꯕꯨ ꯅꯠꯇ꯭ꯔꯥ ꯅꯨꯡꯁꯤꯗ ꯃꯆꯦꯒꯤ ꯋꯥꯍꯪ ꯑꯗꯨ ꯈꯛ ꯇꯥꯅꯤꯡꯈꯤꯕꯅꯤꯀꯣ ꯑꯄꯪꯕꯤ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯔꯕꯤ ꯍꯦꯃꯥ ꯃꯥꯅꯗꯤ ꯅꯪꯕꯨ ꯋꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯍꯤ 5 ꯃꯃꯥꯡꯗ ꯏꯆꯦ ꯅꯪꯅ ꯉꯁꯤ ꯍꯪꯂꯤꯁꯤꯕꯨ ꯍꯪꯕꯤꯔꯝꯂꯕꯗꯤ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯤ ꯍꯤꯡꯉꯝꯗꯅ ꯍꯤꯡꯂꯤꯕ ꯑꯁꯨꯝꯅ ꯑꯣꯏꯔꯝꯂꯣꯏꯀꯣ ꯍꯦꯃꯥ ꯈꯨꯝꯗꯦ ꯌꯦꯡꯉꯣꯏ ꯅꯪ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯨꯔꯅꯨ ꯑꯁꯨꯛ ꯀꯨꯏꯔꯁꯤꯕꯣ ꯀꯥꯎꯊꯣꯛꯄ ꯅꯪꯅꯁꯨ ꯇꯝꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝꯒꯤ ꯑꯣꯏꯅ ꯈꯜꯂꯨꯀꯣ ꯍꯣꯠꯅꯔꯤꯕꯅꯤ ꯍꯦꯃꯥ ꯃꯥꯅ ꯍꯦꯟꯅ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯔꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯂꯥꯏꯃꯟ ꯑꯣꯏꯔꯤ ꯃꯆꯦ ꯇꯥꯅ ꯀꯥꯏꯈ꯭ꯔꯦ ꯅꯨꯡꯒꯤ ꯃꯩꯆꯥꯛꯇꯤ ꯀꯨꯏꯔꯒ ꯍꯦꯟꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯕ ꯀꯅꯥꯅ ꯊꯃꯣꯏ ꯄꯥꯟꯗ꯭ꯔꯤꯕ
Yengoi nanau pari ki pau matam ki nang kapaya de ko. Hema mamai nung khalai machi bu ni pari do IS phawkri. Kuini chahi ani helaman. Mana mayum thadokuna kanada so kishu haramda adum chakri. Mayamna loina mamang krena leina rurabani. Karana di nungsiba kaina bagi ma angau boykri. Karana lalaw yaukri haidana hainakiba mayamdo. Nangdi amu phawba taramlaru. Ado ma Manipurda thabang posting tawde hai. Chahi amarungi mamangdadi Kashmir da leki hai. Husik khangde. Hema sor asangu hundui. Aduga nanau pari na moy makura idom chahoida sel kaso yamna thari haini. Yum inkol kaso anauba achoba malekre hai. Moy idom chado husikti yam ikairak lamal. Pari na pirakku sel lawraso husik phau pari ga pau phaunabadi ngamdri. Idom chaduna pari do mayumda lo haidana haining mali. Adubu ngamdredana. Aduga ningthimga pari gaso pau adum phauna khidra mali. Mahalak tong manre haini Manipurda. Hema kishwaramda ngak tumina leplamlaga macheda hana yengnamda tapna kadudagi thokhi. Ningthimgi manaktagi laptak leptuna maya marakta lei. Warama kharadi phakragumli. Kokthakta puba thangma ngamdaba thonggatlamba awabagi polam machit makai oina khajik yangthakrabagumna. Madi waruredo magi tamochogi punsi lambido masunglangi manglamladra. Adubu parigi pau tabada adu kuina harawa phanglatraba thamoido nasiri maka khajiklamai. Thamoina kauri. Nangi punsidi awaba haibado machit ama phawba yaudaba yuko. Thamocho asukui bise aina numit khuding sembiribi isor mangonda ningjaribisu asikakni. Nangna pamjakhiba mai papa misak ama haibado nangbu ohenbi. Nangna wagadaba bahut aina wag. Nangonda tagadaba phattaba haiba pumba aigi koktak sida hapi. Aigi harauba nungaiba saruk pumba nangi ohenbi. Chanabiba samasina yade khangnabasu aina pumnama pusingnaduna sima kakti ningjakhiko. Haidi minungsi yaudabini nangbu hundoklambini. Aingondagi henbi nangini haibada matik chabi kanhamana aina machetana thugairamlaba nangi thamoidabu luna cheksina thambi senabiyu. Nangbu kamdauribage thamocho nangbu karam lelibage. Wakhal marakta mayam langliba pumba hemana tarudi atai ema hemana urudri. Sindharakliba mapiduso mana mirairuri. Ma kapli masana khangjarudi. Mamaidu khajik laithorakpani. Adubu hemagi mitpham hongkidi. Ningthemlomda yengduna sum laikhre. Mai wari saramba tumin laiki hemagumna. Ningthem ngakna yengri. Magi nakanda ningthemna phamliba kauna faktugi nakalda ngek phamthai. Magi haunabi kaishu thawa sadana ningthemna falab yengak momontong hairam. Photo kapa nangna roidana mathasa ready thema nangdi nangledana. Ningthemuna magi nakanda sum yengduna laikhibaduda parina nokthori. Aini ne themba aini khangdrabone asukthuna kapthuklabrane aini themba. Ningthem mimang pumang khangda parigi masada hekta phajomu kaiwo khangkau kanna kausili. Minai kidawlai halurna asukui bise kadai lire. Minai nang mai tahoidi borda mukta khamulamne hek pakhatne borgi koye taki batare hainaga parina sutoklaga nai nei nang sidiba nachinna mayam mamani ni nakungbak to nai habani ni nangbo se photo kaptori post tanaba semuse semuni nangbo. Ningthem mapira jelakibaso mosili penjana noi atai mamanaba mayamnaso parida lengoli mai noktuna punna wa kya hine nangori matagum kudaktuda wari kya loibenaide amaga wari mari ya langai parido amaga lengoni talakamada ningthemna hangli luhongba yaudona trapari loidriba yaudona a loifo
Karam kan laklibano nangbo? Ngasi yawrapani. Kadayda nang thabak posting tabage hojik namo? Asamda naksilakle. Sum koi swaiga. Kari post no nang na pari selse ha. Yam hangleda bor oibam thokpo uyuba. Wacho yam na ngaloi nani thingma nangbo? Hanglisida hana kumune nangbu Kashmir dadi SDM oi haibadai. Hojikti promotion karam lani ne. Nang exam hawaki bisu 100 rank ki manung chan kibadai. Mayam awalaw na kibani. Ekoi dingak libani. Amana mo namang hai. Hai pari party mapi da nadi nang han kibaya reko. Nayum palabor nangbo? Ha mayang nupi lawdana laikrabra haidana ekoi di haina ribani. Adugi nayumda lau yadrabani haidana. Ha pari mayam changdana umsindana wahangli. Bor oiriba ningthiamna mukok thangdana. Pari no kumpam khangre mayam gi wahangdo. Kari thokle wahang amabu otlare ngasina. Matawduraga hemade kapli. Awabagi pirang wahelaro haina apang mimana lepi. Mahusago magi tamuchawdi mayam marakta mungunoklamli. Achawa miyang oiram. Miyam gi mikha pondan hinglamli. Yengluba maige kudingda pumnamakna paribu khoidaba mitana yengnaramli. Paribu machina fungna thaganaramli. Madupumba hemana uri. Hemana tare. Asikhakni hemana mikuptuda pamjerubadi. Jahi kyagi mamangdasu asikhakni hemana ningjarubasu. Machena hemagi matawdu uraga manawbu senajay. Hema macheda yengduna kapna momon sunoktuna haili. Lontok tabi kumlayramba hema ngaside marololi. Chicha hanakum mama baba tangnasu. Lekay mayamdasu moy loinamakna tamuchawsi zahidri. Hanadi loinamakna mabuthina chaybani. Lairba machani mama mapa laitaba lamja saran atik chadabani haidana. Ngasidi aigi khwaidagi nungaiba namit. Chicha namit sikhak aina aizarapsu. Tamuchawse ngasidi imana na mayam mamangda lepagamni. Mabu kananasu athiba wahina chaydri. Mana sumna hingba asumna leibado khakni aina ngaizakhiba. Isorda sikhakni aina ningzakhiba. Chicha ai ngasidi yamna nungai. Chicha ai Hema angang majagum kapthoragli. Machena mabu konsanbi karam themni. Kari wahi haini haiba khangdana themjinbi. Ngasidi manawgi nungsi masak mana mayik singna uba phangli. Manawgi thamoy masak khangba ngamli. Nanaw chicha yamna lankre ai lankre. Nanaw ai lankre. Matamduda aina nangki mating panggi muhut. Ima bababu thimsinbagi muhut. Nangbu otpana isu yawkre. Nanaw chicha lali. Nangi matawna sum oiramgani khanglamlabadi. Ai lankre haiba wahi sinatana atay kari amadi laikini. Bor hagorkre parina khuzai paheli mayam changdana. Thuna luhungnabani haidana. Ningthemga thangnana chapmini. Mayam maraktagi parigi matom chana mangak cheptha paribu yengzai. Makhurana kaptuna changsin paribu lengoli. Nangbu ngaubra asukuibase amuk phau wayama hairaktriba karigino haina haiki. Yumda lairase haiki. Madom chado tumin mayam mamangda mara lairibi amagumna hikna kananasu themangam kapki. Hemagi manakta manem bhanuna jangsilaktuna hangli. Madi hairap hemana leisarikan lekai nupa majamaka khangnaki haiba pause takrasu. Nupado parini haibadi khangde. Aduna paribu masak khangba nate. Bema nangbu nupi mayumlomda luhungba yawba saluge haibrane. Hemana yawre haigum mangakhai manem bhanuna. Yawrusu kaino ningthemse atay kanasu nate lekai nabungni. Nachesu ada satpa yawni hayu. Nangsune nasega punna hek yawminaru. Ima dini sida nangbu ngaiduna oina leram lagi. Ima ay yawra roida. Machena thoi aisi yawni aiga punna chalusi kaino. Ningthemgi kainado masagi nindro nangbo. Adum manem hoina namduna hemabu ningthemgi nupi mayumromda luhungba yawru haidana chalanki.
ꯃꯆꯦꯒ ꯄꯨꯟꯅ ꯍꯦꯃꯥ ꯃꯐꯝꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯉꯤ ꯑꯗꯨꯕꯨ ꯍꯦꯛ ꯆꯠꯈꯤꯕꯁꯨ ꯐꯖꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯥꯛꯏ ꯅꯨꯄꯤ ꯃꯌꯨꯝ ꯌꯧꯔꯦ ꯃꯥꯇꯅ ꯃꯥꯒꯤ ꯇꯥꯃꯣꯆꯧꯕꯨ ꯌꯦꯡꯂꯨꯕꯅꯤ ꯄꯥꯔꯤꯅꯗꯤ ꯑꯃꯨꯛ ꯐꯥꯎ ꯃꯥꯕꯨ ꯌꯦꯡꯂꯛꯈꯤꯗꯕ꯭ꯔꯥ ꯍꯦꯃꯥ ꯄꯥꯔꯤꯒꯤ ꯃꯤꯠꯌꯦꯡꯕꯨ ꯄꯥꯝꯂꯨꯗ꯭ꯔꯦ ꯃꯥꯅ ꯃꯥꯒꯤ ꯇꯥꯃꯣꯆꯧꯕꯨ ꯎꯕ ꯐꯪꯕꯗꯨꯅ ꯄꯦꯟꯊꯣꯛꯂꯤ ꯑꯍꯦꯟꯕ ꯍꯥꯏꯕ ꯑꯃ ꯍꯦꯃꯥ ꯉꯁꯤꯗꯤ ꯄꯥꯝꯗ꯭ꯔꯦ ꯃꯆꯦꯅ ꯒꯥꯔꯤꯗꯣ ꯊꯧꯗꯨꯅ ꯂꯥꯛꯃꯤꯟꯅꯕꯅꯤ ꯍꯦꯃꯥ ꯃꯈꯣꯏꯅꯤ ꯃꯆꯦ ꯒꯥꯔꯤꯗꯒꯤ ꯀꯨꯝꯈꯤ ꯍꯦꯃꯥꯅ ꯍꯥꯏꯔꯤ ꯆꯤꯆꯥ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯂꯛꯀꯦ ꯆꯤꯆꯥ ꯆꯪꯕꯤꯔꯝꯃꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯪꯕꯨ ꯅꯅꯥꯎ ꯀꯩꯁꯨ ꯇꯧꯗꯦ ꯍꯣꯏ ꯍꯣꯏ ꯅꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯒ ꯆꯤꯆꯥꯗ ꯀꯣꯜ ꯐꯠ ꯇꯧꯔꯛꯎꯀꯣ ꯑꯩ ꯃꯅꯨꯡꯂꯣꯝꯗ ꯀꯩꯅꯥ ꯃꯁꯛ ꯌꯦꯡꯂꯨꯒꯦ ꯅꯪꯁꯨ ꯐꯠ ꯂꯥꯛꯎꯀꯣ ꯃꯆꯦꯗꯨ ꯆꯪꯈ꯭ꯔꯦ ꯍꯦꯃꯥ ꯒꯥꯔꯤ ꯄꯔꯦꯡ ꯈꯥꯝꯂꯤꯗꯨꯔꯣꯝꯗ ꯃꯆꯦꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯃꯇꯣꯝꯇ ꯂꯩꯍꯧꯔꯤ ꯃꯃꯤꯠ ꯑꯅꯤ ꯃꯥꯂꯪꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯄꯥꯔꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯨꯕ ꯃꯥ ꯉꯝꯂꯔꯣꯏ ꯃꯔꯥꯜ ꯑꯗꯨꯛ ꯂꯩꯔꯕꯤ ꯑꯃꯒꯨꯝꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯔꯥꯜ ꯁꯤꯖꯔꯨꯏ ꯃꯥꯅ ꯂꯣꯏꯅ ꯁꯣꯏꯍꯟꯈꯤꯕꯅꯤ ꯍꯥꯏꯅꯩ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯍꯥꯟꯅꯒꯨꯝ ꯃꯇꯣꯝꯅꯗ ꯆꯩꯅꯥ ꯄꯤꯖꯩ ꯑꯗꯨꯝ ꯃꯪꯗꯨꯅ ꯃꯥꯅ ꯂꯩꯔꯤꯀꯥꯟ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎꯗ ꯀꯣꯛ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯤꯜꯂꯛꯄꯗꯣ ꯍꯦꯃꯥꯅ ꯇꯥꯔꯨꯗ꯭ꯔꯦ ꯀꯣꯟꯅ ꯊꯪꯗ ꯌꯦꯡꯊꯣꯔꯛꯏ ꯃꯃꯤꯠ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯉꯛꯀ ꯈꯖꯤꯛ ꯅꯣꯟꯊꯗꯨꯅ ꯃꯥꯗꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯥꯕꯨ ꯋꯤꯟꯗꯣ ꯒ꯭ꯂꯥꯁ ꯃꯄꯥꯟꯂꯣꯝꯗꯨꯗꯒꯤ ꯌꯦꯡꯗꯨꯅ ꯊꯣꯡꯅꯥꯎꯗ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯅ ꯊꯤꯜꯂꯛꯑꯝꯃꯤ ꯃꯥ ꯂꯥꯛꯂꯤ ꯈꯪꯍꯜꯂꯤꯒꯨꯝꯅ ꯍꯦꯃꯥ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ ꯇꯧꯐꯝ ꯈꯪꯗꯦ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯨꯅꯤ ꯅꯪꯕꯨ ꯏꯆꯤꯜꯁꯤꯅ ꯀꯔꯝ ꯀꯧꯔꯨꯕ ꯉꯝꯅꯤ 이삭ꯁꯤ ꯎꯠꯇꯨꯅ ꯅꯃꯥꯡꯗ ꯀꯔꯝ ꯂꯦꯞꯂꯨꯕ ꯉꯝꯅꯤ ꯑꯁꯨꯛ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯁꯤꯗꯕꯣ ꯍꯦꯃꯥ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯊꯣꯡꯗꯣ ꯄꯥꯔꯤꯅ ꯃꯈꯨꯠꯅ ꯄꯥꯏꯕꯤꯗꯨꯅ ꯊꯝꯈꯤ ꯍꯦꯃꯥ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯄꯥꯔꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯂꯣꯏꯅ ꯇꯤꯟꯈ꯭ꯔꯦ ꯏꯁꯩ ꯍꯧꯈ꯭ꯔꯦ ꯕꯣꯔ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯇꯝꯗꯣ ꯇꯥꯂꯛꯑꯣꯏꯕꯅꯤ ꯄꯥꯔꯤꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯇꯞꯅ ꯊꯤꯡꯖꯤꯟꯈꯤ ꯉꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯏ ꯁꯛꯐꯝꯗꯣ ꯀꯌꯥ ꯑꯍꯣꯡꯕ ꯂꯩꯔꯝꯗ꯭ꯔꯤ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯃꯨ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯍꯣꯡꯂꯤꯕ ꯍꯥꯏꯕꯕꯨ ꯎꯞꯂꯤꯕ ꯁ꯭ꯄꯦꯛ ꯑꯣꯏꯔꯣꯝ ꯊꯪꯕ ꯆꯤꯔꯥꯏꯒꯤ ꯁꯝꯗꯣ ꯈꯔ ꯈꯖꯤꯛ ꯍꯟꯖꯤꯜꯂꯝꯃꯤ ꯁꯛꯇꯝꯗꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯦꯆꯨꯔ ꯇꯥꯔꯝꯃꯤ ꯅꯪꯒꯤ ꯆꯤꯆꯥꯒ ꯄꯨꯟꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯍꯦꯃꯥ ꯍꯪꯂꯛꯂꯤꯕꯗꯣ ꯃꯉꯣꯟꯗꯅꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯄꯤꯕꯗꯤ ꯉꯝꯗꯦ ꯍꯣꯏ ꯍꯥꯏꯅ ꯃꯉꯛꯇꯣ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯈꯨꯝꯂꯨꯕ ꯐꯥꯎ ꯉꯝꯗ꯭ꯔꯤ ꯃꯇꯧꯗꯨ ꯎꯏ ꯄꯥꯔꯤ ꯊꯣꯏ ꯇꯥꯈꯤꯗꯕ ꯀꯨꯏꯔꯕ ꯃꯤꯡꯒꯧꯅꯤ ꯍꯦꯃꯥ ꯃꯄꯤꯔꯥ ꯆꯦꯜꯂꯤ ꯀꯞꯂꯒ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯪꯅ ꯀꯞꯄꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯊꯣꯏ ꯆꯝꯅ ꯋꯥꯔꯤ ꯁꯥꯁꯤ ꯆꯝꯅ ꯍꯦꯃꯥ ꯄꯥꯔꯤꯗ ꯌꯦꯡꯂꯛꯏ ꯁꯤꯟꯊꯒꯦ ꯍꯣꯠꯅꯔꯛꯂꯤꯕ ꯃꯄꯤꯗꯣ ꯂꯥꯛꯁꯤꯜꯂꯤ ꯃꯈꯨꯠꯅ ꯏꯜꯂꯤꯕ ꯏꯅꯐꯤꯒꯤ ꯐꯤꯖꯤꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯟ ꯂꯦꯞꯄꯤ ꯄꯥꯔꯤ ꯅꯣꯛꯂꯛꯏ ꯇꯞꯅ ꯀꯝꯗꯧꯔꯤꯒꯦ ꯅꯪꯕꯣ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯦꯃꯥ ꯍꯣꯏ ꯍꯥꯏꯒꯨꯝ ꯃꯉꯛꯇꯨ ꯅꯨꯝꯂꯛꯏ ꯏꯃꯨꯡꯗꯣ ꯂꯩꯕ ꯅꯨꯡꯉꯥꯏꯀꯣ ꯂꯣꯏꯅ ꯃꯕꯨꯡ ꯃꯄꯥꯎ ꯐꯩꯀꯣ ꯑꯉꯥꯡꯗꯤ ꯑꯉꯥꯡ ꯌꯥꯎꯔꯕ꯭ꯔꯥ ꯅꯪꯕꯣ ꯑꯃ ꯌꯥꯎꯔꯤ ꯑꯣ ꯄꯥꯔꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯏ ꯑꯩꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯀꯥꯏꯗꯦꯀꯣ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯔꯨꯏ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯤꯡꯊꯦꯝꯅ ꯄꯥꯎ ꯇꯝꯂꯛꯂꯤꯕ ꯅꯪꯁꯦ ꯍꯦꯛ ꯅꯁꯥ ꯉꯝꯗꯕ ꯇꯧꯗꯨꯅ ꯀꯟꯅ ꯀꯟꯅ ꯅꯥꯏ ꯍꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯍꯦꯛꯇ ꯄꯨꯈꯠꯂꯦ ꯍꯥꯏ ꯍꯦꯃꯥꯅ ꯁꯠ ꯃꯃꯥꯏꯅꯣꯟꯗ ꯈꯨꯝꯃꯤ ꯅꯥꯗꯦ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯑꯩ ꯅꯥꯗꯦ ꯊꯣꯏ ꯑꯗꯨꯃꯥꯏꯅ ꯅꯁꯥ ꯁꯣꯟꯊꯅ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯨꯝꯒꯤ ꯈꯜꯂꯨ ꯑꯉꯥꯡꯒꯤ ꯈꯜꯂꯨ ꯅꯪ ꯊꯧꯅꯥ ꯂꯩꯇꯕ ꯌꯥꯗꯕ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄꯗꯝ ꯀꯥꯟꯅꯗꯕ ꯋꯥꯔꯤ ꯈꯟꯗꯣꯛꯇꯨꯅ ꯅꯪ ꯑꯩꯕꯨ ꯀꯥꯎꯊꯣꯛꯂꯨ ꯍꯦꯃꯥ ꯃꯃꯥꯏꯗꯣ ꯅꯥꯀꯜꯗ ꯂꯩꯊꯣꯛꯈꯤ ꯌꯦꯡꯉꯣꯏ ꯊꯥꯏꯅꯒꯤ ꯃꯔꯝ ꯃꯣꯛꯄꯤꯗꯣꯌꯨꯀꯣ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅ ꯅꯪꯒꯤ ꯑꯅꯥꯕ ꯑꯣꯏꯍꯟꯒꯅꯤ ꯊꯣꯏ ꯅꯪꯅ ꯋꯥꯒꯗꯕꯒꯤ ꯃꯍꯨꯠ ꯑꯩꯅ ꯋꯥꯒꯦ ꯅꯪꯅ ꯅꯥꯒꯗꯕꯒꯤ ꯃꯍꯨꯠ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯒꯦ ꯅꯪꯗꯤ ꯌꯥꯏꯐꯕꯤꯗꯣ ꯑꯣꯏ ꯍꯦꯃꯥ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯦ ꯑꯗꯨꯕꯨ ꯐꯨꯡꯒꯠꯂꯕ ꯈꯣꯟꯖꯦꯜꯗ ꯊꯝꯃꯨꯆꯥ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯄꯨꯟꯁꯤꯁꯦ ꯃꯃꯜ ꯂꯩꯇ꯭ꯔꯦ ꯅꯪꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯈꯜꯂꯨꯔꯦ
ꯑꯩ ꯅꯪꯅ ꯍꯜꯂꯛꯄ ꯃꯇꯝꯗꯨ ꯐꯥꯎꯕ ꯑꯩ ꯉꯥꯏꯈꯤꯗ꯭ꯔꯦ ꯏꯔꯥꯡꯗꯨꯅ ꯑꯩꯕꯨ ꯉꯁꯤꯗꯤ ꯑꯁꯨꯛ ꯑꯣꯏ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯄꯥꯔꯤ ꯍꯦꯃꯥꯗ ꯌꯦꯡ ꯃꯁꯥꯗꯤ ꯃꯆꯤ ꯂꯦꯡꯗ ꯆꯤꯝꯕꯥꯜꯗꯅ ꯁꯦꯝꯖꯤꯟꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯅꯪ ꯂꯥꯟꯈꯤꯗꯦ ꯑꯩ ꯈꯪꯉꯤ ꯅꯪ ꯂꯥꯟꯈꯤꯗꯦ ꯑꯩ ꯅꯪꯕꯨ ꯊꯥꯖꯈꯤ ꯊꯥꯖꯕꯗꯨꯅ ꯈꯪꯂꯨ ꯊꯣꯏ ꯅꯪꯁꯦ ꯂꯥꯟꯈꯤꯗꯦ ꯌꯥꯔꯤꯁꯦ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯤꯁꯦ ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯁꯦ ꯅꯪꯅ ꯍꯦꯛ ꯑꯅꯥꯕ ꯍꯧꯋꯤ ꯍꯥꯏꯕ ꯄꯥꯎꯁꯦ ꯇꯥꯏ ꯅꯥꯍꯟꯕꯗꯤ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯅꯪꯕꯨ ꯆꯩꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯅ ꯍꯥꯏꯕꯤꯂꯨꯀꯣ ꯅꯥꯍꯟꯕ ꯌꯥꯗꯦ ꯋꯥꯈꯜ ꯋꯥꯍꯟꯕ ꯌꯥꯗꯦ ꯍꯦꯃꯥ ꯑꯗꯨ ꯈꯛꯇꯗ ꯄꯥꯔꯤꯗꯨꯕꯨ ꯌꯦꯡꯂꯤ ꯁꯣꯟꯊꯔꯕ ꯈꯣꯟꯖꯦꯜ ꯑꯣꯏꯈ꯭ꯔꯦ ꯊꯥꯃꯨꯆꯧ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯅ ꯐꯖꯅ ꯎꯈꯤꯔꯣꯏ ꯏꯕꯥꯅꯤꯅ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯔꯁꯨ ꯂꯨꯍꯣꯡꯕ ꯌꯥꯎꯊꯣꯛꯎ ꯆꯪꯉꯨꯁꯦ ꯃꯥꯟꯗꯣꯞꯂꯣꯝꯗ ꯍꯦꯃꯥ ꯃꯥꯒꯤꯗ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯂꯣꯠꯁꯤꯟꯕꯗ ꯋꯥꯔꯦꯀꯣ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯍꯪꯒꯦ ꯈꯟꯅ ꯂꯨꯅ ꯆꯤꯛꯁꯤꯟꯅ ꯀꯅꯥ ꯎꯍꯟꯗꯅ ꯊꯝꯖꯔꯛꯄ ꯋꯥꯍꯪꯅꯤ ꯉꯁꯤꯗꯤ ꯈꯥꯝꯂꯨꯕ ꯅꯪꯍꯧꯗꯦ ꯆꯤꯡꯕꯥꯜ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ ꯊꯥꯃꯨꯆꯧ ꯅꯪꯕꯨ ꯀꯝꯗꯧꯔꯤꯕꯒꯦ ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ ꯄꯥꯔꯤ ꯈꯨꯝꯃꯤ ꯏꯔꯥꯏ ꯂꯥꯏꯅ ꯅꯠꯇꯦ ꯊꯧꯑꯣꯏꯗꯕ ꯁꯥꯔꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧꯅꯤ ꯍꯦꯃꯥꯅꯗꯤ ꯀꯔꯤꯒꯤ ꯈꯪꯂꯣꯏꯗꯒꯦ ꯑꯩꯕꯣ ꯅꯨꯡꯉꯥꯏꯔꯤ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯊꯥꯃꯨꯆꯧ ꯅꯪ ꯌꯨꯝꯗ ꯍꯜꯂꯛ ꯏꯗꯣꯝꯆꯥ ꯈꯨꯔꯥ ꯍꯣꯏꯅ ꯅꯪ ꯅꯨꯡꯉꯥꯏꯗꯨꯅ ꯂꯩ ꯍꯥꯏ ꯍꯜꯂꯛꯀꯅꯤ ꯊꯕꯛꯅ ꯌꯥꯗꯕꯒꯤꯅꯤ ꯑꯣꯏꯗꯕ ꯍꯥꯏꯒꯅꯨ ꯊꯣꯏ ꯈꯥꯟꯗꯦꯁꯦ ꯅꯪꯕꯨ ꯂꯨꯍꯣꯡꯂꯕ꯭ꯔꯥ ꯑꯩꯕꯣ ꯄꯥꯔꯤ ꯈꯨꯝꯗꯦ ꯍꯦꯃꯥ ꯃꯄꯤꯗꯨ ꯁꯠ ꯅꯥꯟꯊꯣꯛꯏ ꯊꯥꯃꯨꯆꯧ ꯅꯪꯅ ꯍꯥꯏꯕꯒꯨꯝ ꯑꯩꯁꯨ ꯍꯥꯏꯒꯦ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯨ ꯑꯩꯕꯨ ꯀꯥꯎꯊꯣꯛꯎ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯀꯅꯥ ꯑꯃꯅ ꯅꯪꯕꯨ ꯁꯦꯟꯅꯍꯟꯅꯤꯡꯉꯤ ꯊꯥꯃꯨꯆꯧ ꯅꯪ ꯂꯨꯍꯣꯡꯂꯨ ꯊꯣꯏ ꯅꯪ ꯆꯦꯆꯥꯅ ꯉꯥꯏꯔꯝꯂꯅꯤ ꯃꯅꯨꯡꯗ ꯆꯪꯉꯨꯅꯦ ꯅꯪꯕꯨ ꯌꯥꯔꯣꯏ ꯍꯣꯏ ꯍꯥꯏꯔꯝꯃꯨ ꯑꯗꯨꯝꯅ ꯂꯩꯔꯅꯨ ꯊꯥꯃꯨꯆꯧ ꯅꯪꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯃꯌꯥꯡ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯁꯨ ꯑꯃ ꯍꯦꯛꯇ ꯑꯣꯏꯔꯁꯨ ꯌꯥꯏ ꯅꯪ ꯅꯇꯣꯝꯇ ꯑꯗꯨꯝꯅ ꯂꯩꯒꯅꯨ ꯄꯥꯔꯤ ꯅꯣꯛꯊꯣꯔꯛꯏ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟ ꯍꯩꯅꯨ ꯍꯩꯕ ꯁꯥꯕꯁꯨ ꯑꯗꯨꯝ ꯍꯩꯔꯝꯂꯤꯅꯦ ꯍꯩꯇ꯭ꯔꯗꯤ ꯊꯣꯏ ꯁꯤ ꯀꯩꯅꯣ ꯁꯤꯕꯣ ꯄꯥꯔꯤꯅ ꯄ꯭ꯂꯥꯁꯇꯤꯛ ꯃꯌꯣꯝ ꯑꯃ ꯄꯤꯔꯛꯏ ꯍꯦꯃꯥ ꯍꯩꯔꯞ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯣꯃꯣ ꯅꯣꯛꯈꯤ ꯌꯥꯝꯅ ꯆꯍꯤꯕꯨꯗꯤ ꯂꯤꯔꯕꯅꯤ ꯑꯗꯨꯁꯨ ꯄꯥꯝꯃꯨꯗꯅ ꯊꯝꯖꯤꯟꯕ ꯉꯁꯤ ꯅꯤꯡꯊꯤꯡꯒꯤ ꯂꯨꯍꯣꯡꯕꯁꯤ ꯅꯪꯁꯨ ꯌꯥꯎꯅ ꯂꯥꯛꯂꯝꯕ ꯌꯥꯏ ꯍꯥꯏꯗꯅ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯃꯇꯥꯡ ꯆꯥꯔꯗꯤ ꯄꯤꯒꯦ ꯍꯥꯏꯗꯅ ꯑꯗꯨꯏꯗꯣ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯊꯕꯛꯀꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯄꯗ ꯂꯩꯔꯛꯈꯤꯕꯅꯤ ꯑꯍꯣꯡꯕꯅꯤꯗ ꯄꯛꯆꯒꯅꯤ ꯈꯟꯗꯨꯅ ꯑꯗꯣ ꯄꯤꯒꯦꯅ ꯂꯥꯛꯄꯗ ꯅꯪꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯅ ꯁꯨꯝ ꯊꯝꯖꯤꯟꯕ ꯉꯁꯤꯗꯤ ꯄꯤꯔꯦ ꯆꯝꯅ ꯄꯤꯕꯅꯤ ꯆꯝꯅ ꯌꯥꯔꯣꯏꯗ꯭ꯔꯅꯦ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯍꯥꯏꯒꯦ ꯌꯥꯝꯅ ꯐꯖꯩ ꯐꯨꯔꯤꯠꯁꯦ ꯑꯩꯅ ꯄꯥꯝꯖꯕ ꯃꯆꯨꯗꯨꯅꯤ ꯁꯤꯗꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯌꯥꯝꯅ ꯐꯖꯩꯌꯦ ꯊꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯑꯩꯅ ꯍꯥꯏꯕ ꯀꯥꯎꯅꯤ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯅꯁꯥꯒꯤ ꯑꯅꯥꯕ ꯑꯣꯏꯍꯟꯒꯅꯤ ꯑꯋꯥꯕꯁꯦ ꯐꯧ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯕ ꯍꯧꯔꯤꯁꯦ ꯑꯗꯨꯃꯛ ꯑꯅꯥꯕ ꯑꯣꯏꯈ꯭ꯔꯗꯤ ꯉꯥꯎꯗꯨꯅ ꯆꯠꯀꯦ ꯍꯥꯏꯔꯛꯂꯗꯤ ꯑꯉꯥꯎꯕꯁꯤꯗꯤ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ ꯅꯪꯕꯨ ꯋꯥꯗ ꯋꯥꯔꯛꯂꯒꯅ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯊꯥꯏꯅꯒꯤ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤꯗꯣ ꯅꯪꯗꯤ ꯈꯪꯖꯔꯝꯂꯣꯏ ꯍꯧꯖꯤꯛꯇꯣ ꯃꯥꯗꯣ ꯂꯩ ꯁꯥꯠꯂꯦ ꯆꯍꯤ ꯌꯥꯝ ꯄꯥꯝꯕꯤꯗꯣ ꯃꯥꯒꯤ ꯃꯈꯣꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤꯗꯨꯗ ꯁꯔꯨꯛ ꯌꯥꯍꯜꯂꯨ ꯄꯦꯟꯗꯕ ꯄꯨꯝꯕ ꯋꯥꯈꯜ ꯊꯣꯏ ꯅꯪ ꯋꯥꯕ ꯌꯥꯗꯦ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯣ ꯈꯛ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯧꯖꯤꯛꯁꯨ ꯄꯥꯝꯈꯤꯕ ꯅꯤꯡꯖꯈꯤꯕ ꯍꯦꯃꯥ ꯄꯥꯔꯤꯗ ꯌꯦꯡꯕ ꯇꯝꯃ ꯌꯦꯡꯂꯤ ꯄꯥꯔꯤꯅ ꯁꯤꯃꯁꯨ ꯍꯥꯏꯔꯝꯃꯤ ꯅꯍꯥꯟꯈꯩ ꯑꯩꯅ ꯆꯠꯊꯣꯛꯂꯨꯕꯒꯤ ꯅꯤꯡꯊꯦꯝꯅ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤꯁꯨ ꯁꯦꯟꯅꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯑꯩꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯗꯤ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤꯗꯨ ꯌꯦꯡꯂꯨꯏ ꯂꯩꯅ ꯄꯨꯡꯉꯧ ꯉꯧꯅ ꯁꯥꯠꯍꯧꯏ ꯑꯗꯨ ꯐꯖꯍꯧꯏ ꯃꯄꯨꯡ ꯐꯥꯎꯔꯦ ꯍꯦꯃꯥ ꯅꯣꯛꯂꯗꯨꯅ ꯅꯪꯕꯨ ꯊꯥꯏꯅꯗꯤ
ꯂꯩ ꯁꯥꯠꯂꯛꯑꯒ ꯅꯥꯆꯣꯝ ꯄꯤꯅꯤꯒ ꯍꯥꯏꯈꯤꯕꯗꯥꯏ ꯑꯩꯒꯤ ꯅꯥꯆꯣꯝꯗꯤ ꯀꯗꯥꯏ ꯑꯍꯥꯟꯕ ꯂꯩ ꯁꯥꯠꯂꯛꯄꯗ ꯅꯪꯒꯤ ꯅꯥꯆꯣꯝ ꯑꯣꯏꯍꯟꯅꯤ ꯍꯥꯏꯗꯣꯛꯂꯨꯔꯒ ꯋꯥꯁꯛꯇꯣ ꯑꯩꯅ ꯉꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯕꯒꯤ ꯗꯟꯗꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯐꯪꯖꯔꯒꯦꯅ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯅꯪꯁꯦ ꯌꯦꯡꯉꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯗꯅ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯅꯪꯕꯣ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤ ꯅꯤꯡꯁꯤꯡꯂꯤ ꯇꯥꯃꯣꯆꯧꯅ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤꯗꯨꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯔꯣꯏ ꯑꯉꯥꯡꯕ ꯂꯩꯒꯤ ꯃꯍꯨꯠꯇ ꯑꯉꯧꯕ ꯂꯩ ꯑꯣꯏꯅ ꯁꯥꯠꯀꯅꯤ ꯍꯥꯏꯈꯤ ꯁꯥꯠꯍꯧꯕ꯭ꯔꯥꯅꯦ ꯈꯪꯗꯦ ꯌꯦꯡꯂꯨꯆꯣ ꯄꯥꯔꯤ ꯃꯣꯃꯣꯟ ꯅꯣꯛꯈꯤ ꯍꯦꯃꯥ ꯃꯥꯒꯤ ꯃꯐꯝ ꯄꯥꯔꯤꯒꯤ ꯃꯐꯝꯗ ꯄꯤꯅꯤꯡꯉꯥꯏ ꯈꯨꯗꯣꯜ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦꯗꯣ ꯑꯗꯨꯒ ꯅꯣꯛꯂꯤꯕ ꯊꯃꯣꯏ ꯌꯧꯕ ꯃꯥꯒꯤ ꯃꯤꯅꯣꯛꯇꯨꯅ ꯑꯔꯣꯏꯕ ꯈꯨꯗꯣꯜꯅꯤ ꯈꯜꯂꯒ ꯄꯥꯔꯤꯕꯨ ꯌꯦꯡꯖ ꯍꯦꯃꯥꯗ ꯅꯣꯛꯈꯤ ꯃꯤꯅꯣꯛꯇꯨ ꯎꯔꯒ ꯄꯥꯔꯤ ꯊꯃꯣꯏ ꯄꯦꯟꯈꯤ ꯄꯤꯔꯝꯃꯨ ꯑꯔꯣꯏꯕ ꯅꯨꯡꯁꯤ ꯌꯥꯊꯪ ꯑꯃ ꯑꯗꯨꯝꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯂꯩꯀꯣ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯄꯥꯔꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯍꯧꯈꯤ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯗꯤ ꯍꯥꯏꯔꯨꯕꯒꯤ ꯂꯣꯏꯕꯁꯨ ꯅꯥꯏꯔꯣꯏ ꯄꯥꯔꯤꯒꯤ ꯃꯇꯧꯗꯨꯁꯨ ꯑꯗꯨꯝ ꯈꯟꯈꯤꯕ꯭ꯔꯅꯦ ꯇꯝꯒꯦ ꯈꯟꯕ ꯅꯨꯡꯁꯤ ꯃꯄꯥꯎ ꯄꯥꯃꯨꯅ ꯂꯨꯁꯤꯟ ꯊꯝꯈꯤꯕ ꯅꯨꯡꯁꯤ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯗꯣꯛꯂꯝꯗ ꯊꯃꯣꯏꯗ ꯋꯥꯃꯩ ꯑꯣꯏꯅ ꯐꯨꯝꯖꯤꯟ ꯊꯥꯡꯗꯣꯛꯈꯤꯕ ꯃꯥꯒꯤ ꯈꯣꯡꯊꯥꯡꯅ ꯀꯥꯏꯈ꯭ꯔꯕ ꯋꯥꯁꯛꯅ ꯒꯨꯜꯃꯣꯍꯔ ꯃꯥꯒꯤ ꯂꯩꯔꯥꯡꯅ ꯅꯥꯆꯣꯝ ꯑꯣꯏꯅ ꯍꯦꯃꯥꯒꯤ ꯌꯦꯠꯀꯤ ꯅꯥꯞꯄꯗ ꯆꯤꯟꯒꯦ ꯈꯟꯅ ꯅꯥꯆꯣꯝ ꯃꯥꯕꯨ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯕ ꯉꯝꯂꯝꯈꯤꯗꯕꯒꯨꯝ ꯆꯠꯅꯕꯤꯅ ꯊꯤꯡꯂꯤ ꯁꯃꯥꯖꯅ ꯈꯥꯝꯂꯤ ꯄꯨꯝꯅꯃꯛꯅ ꯄꯜ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯍꯦꯃꯥ ꯄꯥꯔꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯣ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯨꯝ ꯃꯥꯏ ꯁꯥꯝꯅ ꯃꯐꯝꯗꯒꯤ ꯑꯗꯨꯃꯛ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯃꯣꯏꯗꯨꯗꯤ ꯌꯥꯡꯈ꯭ꯔꯕꯣꯏ ꯑꯔꯣꯏꯕ ꯊꯥꯡꯗꯣꯛꯈ꯭ꯔꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯔꯤ ꯋꯥꯈꯜ ꯈꯟꯈꯤ ꯅꯪꯗꯤ ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤꯗꯤ ꯍꯪꯕ ꯐꯪꯍꯧꯔꯦ ꯍꯦꯃꯥ ꯄꯥꯔꯤꯅ ꯇꯝꯂꯝꯕ ꯈꯨꯗꯣꯜꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯃꯥ ꯊꯧꯅꯥ ꯂꯩꯇꯕ ꯌꯥꯗꯦ ꯂꯥꯏꯕꯛꯇ ꯃꯔꯥꯜ ꯁꯤꯔꯨꯗꯅ ꯀꯩꯗꯧꯅꯤ ꯋꯥꯈꯜꯅ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯂꯩꯕ ꯌꯥꯗꯦ ꯃꯥꯒꯤ ꯇꯥꯃꯣꯆꯧꯅ ꯍꯥꯏꯔꯝꯕ ꯃꯥ ꯏꯟꯒꯦ ꯂꯦꯞꯄꯤ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯇꯥꯃꯣꯆꯧꯒꯤ ꯃꯔꯝ ꯃꯣꯛꯄꯤꯗꯨ ꯑꯣꯏꯔꯒꯦꯀꯣ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯤꯃꯗꯤ ꯊꯃꯣꯏꯗ ꯀꯅꯥꯁꯨ ꯎꯍꯟꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯂꯣꯠꯁꯤꯟ ꯊꯝꯂꯒꯦ ꯂꯦꯞꯄꯤ ꯄꯥꯔꯤꯒꯤ ꯃꯥꯏꯀꯩꯗꯤ ꯀꯗꯥꯏ ꯑꯁꯨꯝ ꯃꯃꯤ ꯁꯥꯝꯈꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯦ ꯍꯦꯃꯥ ꯃꯄꯥꯝꯒꯤ ꯃꯌꯨꯝꯔꯣꯝꯗ ꯆꯪꯂꯝꯗ꯭ꯔꯤ ꯅꯤꯡꯊꯧꯅ ꯂꯧꯕ ꯂꯥꯛꯂꯤ ꯃꯅꯦꯝ ꯚꯥꯅꯨꯒ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯩ ꯃꯅꯦꯝꯒ ꯄꯨꯟꯅ ꯒꯥꯔꯤ ꯃꯅꯤꯡꯗ ꯐꯝꯃꯤꯟꯅꯩ ꯃꯅꯦꯝꯅ ꯅꯤꯡꯊꯤꯝꯒꯤ ꯀꯩꯅꯥꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯅ ꯃꯆꯥ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯂꯤ ꯍꯦꯃꯥ ꯇꯨꯃꯤꯟ ꯂꯩ ꯃꯔꯛ ꯊꯪꯂꯤ ꯗꯥꯆꯧ ꯑꯉꯥꯡꯗꯣ ꯅꯤꯡꯉꯥꯏ ꯇꯥꯍꯧꯗꯕ꯭ꯔꯣ ꯑꯉꯥꯡꯕꯣ ꯃꯃꯥ ꯍꯦꯛ ꯍꯪꯕꯗ ꯑꯩꯅ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯦ ꯃꯃꯩꯗꯤ ꯅꯤꯡꯉꯥꯏ ꯐꯔꯤ ꯏꯃꯥꯕꯨ ꯑꯩꯈꯣꯏꯅ ꯁꯦꯟꯅꯍꯧꯔꯤ ꯑꯉꯥꯡꯈꯛꯅꯤ ꯅꯪꯅ ꯅꯤꯡꯁꯤꯡꯂꯤꯕ ꯏꯃꯥ ꯅꯃꯧꯁꯤ ꯑꯩꯕꯨꯗꯤ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯕꯤꯕ ꯅꯠꯇꯦ ꯆꯠꯊꯣꯛꯈ꯭ꯔꯦ ꯅꯣꯡꯃꯇ ꯀꯣꯜ ꯇꯧꯔꯛꯇꯦ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯪꯕꯤꯔꯛꯄꯒ ꯅꯠꯇꯦ ꯑꯩꯅꯇꯅ ꯍꯪꯕꯅꯤ ꯑꯩꯅꯇꯅ ꯁꯦꯟꯅꯕꯅꯤ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯉꯥꯎꯕꯁꯤꯗꯤ ꯍꯧꯖꯤꯛꯄꯨ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯏꯃꯧꯁꯤꯅ ꯁꯦꯟꯅꯈꯤꯔꯅꯦ ꯄꯛꯇꯦꯗ ꯏꯕꯣ ꯑꯗꯨ ꯑꯣꯏꯁꯨ ꯍꯧꯖꯤꯛꯐꯥꯎ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯅꯃꯧꯅꯩꯕꯨ ꯃꯁꯥꯅ ꯌꯥꯗ ꯅꯝꯗꯅ ꯃꯥꯁꯦ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯟꯈꯤ ꯀꯥꯏꯅ ꯃꯅꯦꯝ ꯚꯥꯅꯨ ꯅꯣꯛꯊꯣꯔꯛꯏ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯕ ꯋꯥꯁꯤꯗꯤꯕ ꯍꯦꯃꯥꯁꯨ ꯅꯣꯛꯏ ꯅꯤꯡꯊꯧꯅ ꯇꯨꯡꯂꯣꯝꯗ ꯍꯦꯃꯥꯗ ꯐꯂꯞ ꯌꯦꯡꯂꯛꯇꯨꯅ ꯈꯣꯏꯗꯥꯅ ꯅꯣꯛꯆꯩ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯣ ꯉꯁꯤꯗꯤ ꯍꯦꯃꯥꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁ꯭ꯀꯨꯜ ꯂꯩꯕ ꯂꯝꯕꯤꯔꯣꯝꯗꯨꯗ ꯑꯣꯏꯅ ꯍꯟꯁꯤ ꯍꯥꯏꯗꯅ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧꯅꯁꯨ ꯌꯥꯏ ꯍꯦꯃꯥꯅ ꯍꯥꯏꯈꯤꯕꯅꯤ ꯏꯃꯥ ꯑꯩꯅ ꯊꯥꯏꯅ ꯇꯝꯂꯝꯕ ꯂꯩꯀꯥꯏꯒꯤ ꯁ꯭ꯀꯨꯜꯗꯣ ꯌꯥꯝꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯦ ꯍꯥꯏ ꯑꯗꯨ ꯑꯃꯨꯛꯇ ꯌꯦꯡꯈꯤꯁꯤꯕ ꯌꯥꯝꯅ ꯌꯦꯡꯅꯤꯡꯂꯛꯂꯦ ꯉꯁꯤꯗꯤ ꯃꯅꯦꯝ ꯚꯥꯅꯨꯅꯁꯨ ꯌꯥꯏ ꯃꯃꯧꯗꯣ ꯍꯦꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯂꯥꯏꯅꯥꯁꯨ ꯅꯥꯕ ꯍꯧꯋꯤ ꯈꯪꯉꯤ ꯑꯗꯨꯅ ꯃꯃꯧꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯅꯕꯅꯤ ꯍꯥꯏꯗꯅ ꯃꯆꯥꯗ ꯑꯗꯣꯔꯣꯝ ꯂꯝꯕꯤꯗ ꯑꯣꯏꯅ ꯒꯥꯔꯤ ꯊꯧ ꯍꯥꯏꯈꯤꯕꯅꯤ ꯁ꯭ꯀꯨꯜ ꯌꯧꯔꯝꯗꯥꯏꯗꯨꯗ ꯍꯦꯃꯥ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯉꯛꯇꯣ ꯊꯥꯡꯒꯠꯇꯨꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯂꯝꯕꯤ ꯃꯇꯥꯏꯔꯣꯝꯗꯨꯗ ꯌꯦꯡꯈꯤ ꯂꯥꯞꯇꯛꯅ ꯃꯃꯤ ꯁꯥꯃꯤ ꯎꯔꯤ ꯑꯇꯤꯌꯥꯒꯤ ꯄꯨꯔꯅꯤꯃꯥ ꯊꯥꯖꯒꯤ ꯃꯉꯥꯜꯅ ꯄꯨꯟꯁꯤꯟ ꯇꯌꯤꯡ ꯂꯥꯞꯇꯛ ꯊꯥꯜꯂꯤꯕ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞꯒꯤ ꯃꯉꯥꯜꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯂꯩꯇꯦꯡ ꯍꯥꯞ
ꯃꯈꯣꯏꯒꯤ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯒꯤ ꯍꯦꯗꯂꯥꯏꯠꯁ ꯃꯉꯥꯜ ꯑꯗꯨꯅ ꯐꯨꯖꯤꯟꯕꯗ ꯂꯥꯞꯇꯛꯅ ꯎꯔꯤ ꯊꯥꯏꯅꯒꯤ ꯃꯥꯒ ꯃꯥꯒꯤ ꯇꯥꯃꯣꯆꯧ ꯃꯈꯣꯏꯅꯤꯅ ꯊꯥꯖꯈꯤꯕ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤꯗꯣ ꯂꯩꯅ ꯄꯨꯝꯌꯣꯝ ꯌꯣꯝꯁꯤꯟ ꯁꯥꯠꯂꯝꯂꯤ꯫ ꯒꯨꯜꯃꯣꯍꯔꯒꯤ ꯂꯩꯁꯤꯡꯗꯣ ꯑꯉꯥꯡꯕ ꯃꯆꯨꯅꯤ, ꯑꯗꯨꯕꯨ ꯃꯉꯥꯜꯁꯤꯡ ꯑꯗꯨꯅ ꯌꯥꯟꯁꯤꯟꯅꯅ ꯌꯩꯁꯤꯟꯕꯗ ꯋꯥꯛꯊꯥꯡꯅꯅ ꯎꯍꯜꯂꯤ꯫ ꯏꯉꯥꯡ ꯉꯥꯡꯁꯤꯟꯕ ꯃꯆꯨꯗꯣ ꯍꯦꯃꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯗꯤ ꯉꯧꯔꯨꯅꯕ ꯃꯆꯨ ꯑꯣꯏꯅ ꯎꯍꯜꯂꯤ꯫ ꯃꯤꯠꯀꯤ ꯏꯔꯥꯅ ꯑꯍꯦꯟꯕ ꯃꯆꯨ ꯑꯃ ꯍꯥꯞꯆꯤꯟꯈ꯭ꯔꯕꯒꯨꯝ ꯃꯃꯤ ꯁꯥꯃꯤ꯫ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤꯒꯤ ꯂꯩꯒꯤ ꯃꯆꯨ ꯑꯗꯣ ꯑꯉꯧꯕ ꯃꯆꯨ ꯑꯣꯏꯅ ꯍꯦꯃꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯎꯍꯟꯕꯤꯔꯤ꯫ ꯍꯦꯃꯥ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯤ ꯊꯣꯡꯅꯥꯎꯔꯣꯝꯗ ꯇꯞꯂꯞꯅ ꯊꯧꯔꯤꯕ ꯒꯥꯔꯤꯗꯨꯅ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤꯗꯨꯕꯨ ꯊꯩꯗꯨꯅ ꯆꯠꯄꯗ ꯍꯦꯃꯥꯅ ꯃꯉꯛꯇꯨ ꯇꯨꯡꯂꯣꯝꯗ ꯂꯩꯊꯣꯛ ꯃꯃꯤꯠ ꯑꯅꯤꯅ ꯇꯥꯅ ꯌꯦꯡꯖꯍꯧꯏ꯫ ꯃꯃꯤꯠ ꯑꯅꯤꯅ ꯎꯕ ꯐꯪꯂꯤꯐꯥꯎ ꯃꯃꯣꯟꯁꯨ ꯅꯣꯛꯂꯤ꯫ ꯄꯨꯝꯅꯃꯛꯇꯒꯤ ꯂꯣꯠꯁꯤꯟꯗꯨꯅ ꯅꯣꯛꯈꯤꯕ ꯃꯥꯒꯤ ꯃꯤꯅꯣꯛꯅꯤ꯫ ꯅꯨꯡꯁꯤ ꯃꯤꯅꯣꯛꯇꯨꯅ ꯍꯥꯏꯈꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯃꯉꯥꯎ ꯊꯤꯗꯀꯣ ꯅꯪꯁꯦ꯫ ꯑꯉꯥꯡꯕ ꯂꯩꯁꯤꯕꯨ ꯅꯪꯅ ꯍꯦꯛ ꯉꯝꯗꯨꯅ ꯑꯉꯧꯕ ꯂꯩ ꯑꯣꯏꯅ ꯁꯥꯠꯀꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯤꯗꯁꯨ ꯉꯁꯤꯗꯤ ꯇꯥꯃꯣꯆꯧ ꯅꯪꯒꯤ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤꯁꯤꯒꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯂꯩꯁꯦ ꯑꯉꯧꯕ ꯃꯆꯨ ꯑꯣꯏꯅ ꯎꯍꯟꯕꯀꯣ ꯇꯥꯃꯣꯆꯧ ꯅꯪꯁꯦ ꯑꯁꯨꯛ ꯃꯉꯥꯎ ꯊꯤꯗꯀꯣ꯫ ꯑꯁꯨꯝ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯄꯥꯔꯤꯅ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯒꯨꯝ ꯍꯦꯃꯥꯒꯤ ꯃꯐꯝꯗꯒꯤ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤꯗꯨꯁꯨ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯃꯤꯠꯌꯦꯡ ꯃꯥꯡꯕ ꯂꯥꯟꯈ꯭ꯔꯦ꯫ ꯃꯅꯦꯝꯅ ꯍꯪꯂꯛꯏ ꯃꯤꯄꯥꯏꯅ, ꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯍꯥ ꯕꯦꯝꯃ ꯅꯀꯣꯛ ꯆꯤꯛꯂꯕꯣ? ꯅꯤꯡꯊꯧ ꯃꯤꯄꯥꯏꯅ ꯍꯦꯃꯥꯔꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯊꯣꯏ ꯀꯩꯗꯧꯔꯦ? ꯀꯣꯛ ꯂꯨꯝꯕꯗꯣ ꯍꯧꯔꯛꯑꯕꯣ? ꯅꯪꯒꯤ ꯒꯨꯂꯤꯗꯣ ꯌꯥꯎꯔꯛꯄ꯭ꯔꯣ? ꯊꯣꯏ ꯀꯩꯗꯧꯔꯒꯦꯁꯦ? ꯗꯥꯆꯧꯗ ꯍꯥꯏꯔꯛꯑꯣ꯫ ꯍꯦꯃꯥ ꯈꯨꯝꯗꯦ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯃꯛ ꯃꯃꯣꯟꯁꯨ ꯅꯣꯛꯂꯤ ꯃꯥꯗꯤ꯫ ꯉꯁꯤꯗꯤ ꯃꯀꯥ ꯂꯥꯝꯅ ꯃꯅꯤꯡꯇꯝꯅ